ꯃꯌꯥꯝꯕꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯈꯨꯗꯣꯟꯗ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯂꯩꯉꯥꯟꯕ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯔꯥꯏꯇꯔꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯛꯂꯤ, ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯄꯥ ꯏꯄꯨꯄꯨꯔꯤ ꯋꯥꯔꯤꯗ ꯀꯔꯤꯝ ꯀꯊꯥꯏꯖꯕꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦ ꯍꯥꯏꯅ ꯑꯏꯕ ꯏꯁꯥꯃꯛꯅ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯑꯆꯨꯝꯕꯗ ꯆꯠꯄ ꯄꯥꯝꯖꯕ ꯃꯕꯨꯛ ꯃꯄꯥꯎ ꯈꯣꯏꯖꯪꯕ ꯂꯨꯋꯥꯡꯄꯨꯔꯦꯟ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯔꯝꯗꯦ꯫ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯂꯣꯏꯅꯕꯤ, ꯂꯟ ꯊꯨꯝꯅ ꯀꯥꯏꯔꯤꯡꯈꯩ ꯑꯣꯛꯂꯣꯏꯗꯕ ꯃꯥꯒꯤ ꯃꯔꯟꯅꯤ꯫ ꯈꯨꯀꯟ ꯄꯥꯡꯒꯟꯕꯗꯁꯨ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯩꯇꯩ ꯅꯣꯡꯁꯥ ꯑꯊꯧꯕꯒꯤ ꯁꯥꯏꯑꯣꯟꯒꯨꯝꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃ ꯐꯥꯎ ꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯃꯆꯥ ꯎꯔꯛꯄ ꯐꯪꯗ ꯂꯩꯔꯛꯄ ꯆꯍꯤ 50 ꯍꯦꯜꯂꯕ ꯃꯇꯝ ꯐꯥꯎ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯋꯥ ꯑꯃ ꯐꯥꯎ ꯃꯤꯇꯝꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯅꯥꯡꯅ ꯂꯩꯔꯤꯉꯩ, "ꯏꯅꯤꯡꯊꯧ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯑꯗꯨꯛ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯅ ꯂꯩꯔꯤꯕꯗꯨꯕꯣ?" ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯄꯅꯤ, "ꯄꯨꯔꯦꯟ, ꯈꯗꯥꯡꯗ ꯃꯈꯨꯠꯇꯨ ꯁꯨꯔꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯒ ꯂꯩꯃ, ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯗ, ꯅꯪ ꯑꯩꯒꯤ ꯃꯔꯝꯗꯅꯤ." ꯍꯤꯌꯥꯏ ꯂꯩꯃꯅ, "ꯏꯕꯥꯅꯤ ꯃꯔꯝ ꯍꯥꯏꯕꯗꯤ ꯏꯅꯤꯡꯊꯧ ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯅꯅꯥꯏ-ꯅꯨꯕꯤꯅ ꯇꯧꯖꯕ ꯁꯦꯕꯥꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨꯗꯣ ꯅꯤꯡꯊꯧ." "ꯅꯠꯇꯦ ꯅꯠꯇꯦ ꯂꯩꯃ, ꯅꯪꯅ ꯋꯥꯈꯜ ꯁꯦꯔꯥꯟꯅꯅ ꯄꯨꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯅꯪꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯛꯄ ꯉꯁꯤꯐꯥꯎ ꯑꯁꯣꯏ ꯑꯔꯥꯟ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯀꯩ ꯃꯇꯥꯡꯒꯤ? ꯌꯦꯡꯉꯣꯏ, ꯏꯕꯥꯅꯤꯁꯦ ꯆꯍꯤꯗꯤ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯕꯥꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯎꯕ ꯐꯪꯗꯕꯁꯦ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯑꯩ ꯋꯥꯈꯜ ꯅꯨꯡꯅꯥꯡꯗꯕ ꯉꯝꯗꯦ ꯂꯩꯃ." "ꯏꯅꯤꯡꯊꯧ, ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯟ ꯌꯦꯡꯂꯁꯤ ꯀꯔꯤ ꯇꯝꯕꯤꯕ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯛ ꯋꯥꯈꯜ ꯂꯥꯡꯇꯛꯅꯕꯤꯈꯤꯅꯨ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯕꯇ ꯍꯜꯂꯣꯏꯁꯤ." "ꯃꯄꯨ ꯃꯥꯕꯨꯗꯤ ꯑꯗꯨꯝ ꯊꯧꯅꯤꯖꯩ꯫ ꯃꯥꯂꯦꯝꯒꯤ ꯈꯪ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯩ, ꯀꯌꯥ ꯁꯪꯗꯥꯟꯅꯩ, ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨꯗꯤ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯔꯕꯁꯦ ꯎꯕ ꯐꯪꯗ꯭ꯔꯤ ꯂꯩꯃ." ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯂꯣꯠꯁꯤꯟꯗꯨꯅ ꯃꯇꯝ ꯀꯧꯕ ꯃꯥꯒꯤ ꯈꯣꯡꯖꯦꯜꯗꯤ ꯀꯥꯏꯗ꯭ꯔꯤ꯫ "ꯏꯅꯤꯡꯊꯧ, ꯆꯦꯠꯅꯇ ꯅꯤꯖꯁꯤ, ꯊꯥꯖꯕꯗꯨꯇ ꯀꯥꯏꯍꯟꯒꯨꯝꯁꯤ, ꯏꯕꯥꯅꯤꯒꯤꯁꯨ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯟ ꯉꯥꯏꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯔꯥꯅꯤꯗꯨ ꯃꯀꯣꯛ ꯂꯨꯛꯊꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯅꯤꯡꯊꯧ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯏ꯫ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯅ ꯊꯥꯡꯅ ꯍꯤꯌꯥꯏ ꯂꯩꯃꯅ, "ꯑꯩꯕꯨ ꯀꯔꯤ ꯄꯥꯞ ꯂꯪꯖꯔꯨꯕꯩꯅꯣ? ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯏꯐꯝꯗ ꯃꯤꯅꯨꯡꯁꯤ ꯍꯩꯇ ꯁꯤꯟꯅꯕꯤꯔꯤꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯂꯔꯣꯏꯗꯕꯔꯥ? ꯇꯝꯕꯤꯗ꯭ꯔꯕꯔꯥ? ꯃꯄꯣꯛ ꯊꯤꯕꯤ ꯑꯣꯏꯌꯨ ꯇꯝꯈ꯭ꯔꯕꯔꯥ?" ꯋꯥꯈꯜ ꯑꯗꯨ ꯈꯟꯅ ꯈꯟꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡꯒꯤ ꯏꯆꯦꯟ ꯂꯦꯞꯇ ꯆꯤꯟꯊ ꯆꯤꯟꯊ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯈꯤ꯫ ꯀꯥ ꯌꯧꯔꯕꯗ ꯍꯤꯌꯥꯏ ꯂꯩꯃ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯖꯩ꯫ "ꯀꯔꯤ ꯃꯄꯣꯛ ꯀꯧꯕꯒꯦ? ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨꯕ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ! ꯅꯝꯃꯨ ꯃꯍꯤ ꯂꯥꯏꯕꯛꯇ ꯅꯋꯥ ꯃꯤꯇꯝꯃꯨ ꯇꯝꯕꯤꯗ꯭ꯔꯕ꯭ꯔꯥ? ꯍꯥꯏꯕꯤꯌꯨꯗꯣ ꯑꯃꯨꯛꯇꯗꯤ!" ꯋꯥꯍꯩꯁꯤ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯅ ꯍꯥꯏꯅ ꯍꯤꯌꯥꯏ ꯂꯩꯃ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯟ ꯃꯥꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯅ ꯑꯔꯩꯕ ꯎꯄꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯀꯧꯕꯗꯤ ꯂꯩꯇꯦ꯫ ꯀꯣꯟꯅꯊꯪꯗ ꯅꯤꯡꯊꯧ ꯃꯥꯁꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯦ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯐꯥꯊꯖꯩ꯫ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤ, ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯃꯛ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕ ꯉꯝꯗ ꯋꯥꯅ ꯈꯥꯡꯉꯛꯄ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯇꯥꯂꯛ ꯑꯁꯤꯗ ꯊꯪꯅꯕ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯂꯨꯋꯥꯡꯄꯨꯔꯦꯟꯒꯤ ꯑꯁꯣꯟꯕ ꯃꯇꯧꯕꯨ ꯎꯔꯗꯨꯅ ꯂꯥꯟꯒꯤ ꯋꯥꯌꯦꯜ ꯌꯦꯠꯁꯟꯅꯕ ꯄꯣꯔꯝ ꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯝꯗꯝ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯄꯥꯟꯅꯕ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯂꯨꯋꯥꯡꯄꯨꯔꯦꯟꯕꯨ ꯑꯃꯨꯛꯇꯪ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯥꯒꯤ ꯃꯔꯩꯕꯥꯛ ꯂꯣꯏꯖꯟꯒꯦ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯃꯨꯔꯥꯟꯕꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯋꯥꯁꯛ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯂꯨꯋꯥꯡꯄꯨꯔꯦꯟꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫
ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯥꯟꯒꯤ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯜꯂꯒꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯄꯥꯎꯖꯦꯜꯗꯨ ꯇꯥꯔꯗꯨꯅ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯀꯧꯕꯤꯕꯗꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯈꯣꯡꯌꯥ ꯁꯣꯛꯅ ꯈꯨꯔꯨꯝꯂꯕ ꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯙ꯭ꯔꯨꯕ, ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯂꯥꯟꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯔꯨꯅꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗ ꯇꯥꯛꯄꯤꯔꯣ, ꯀꯅꯥꯒꯤ ꯂꯝꯗꯝꯗ ꯄꯤꯅꯕ ꯂꯥꯟꯒꯤ ꯄꯥꯎꯖꯦꯜꯅꯣꯗꯣ?" "ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯊꯪꯅꯕ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯗ ꯄꯤꯅꯕ ꯄꯥꯎꯖꯦꯜꯅꯤ." ꯂꯨꯋꯥꯡꯄꯨꯔꯦꯟ ꯄꯜꯂꯛꯄꯗ ꯀꯣꯅꯨꯡꯗ ꯐꯝꯂꯝꯕ ꯃꯟꯇ꯭ꯔꯤꯁꯤꯡꯗꯨ ꯑꯃꯒ ꯌꯦꯡꯅꯩ, ꯋꯥꯗꯤ ꯀꯅꯥꯝ ꯉꯥꯡꯅꯔꯝꯗꯦ, ꯃꯤꯠꯅꯇ ꯌꯦꯡꯅꯩ꯫ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯁꯨ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜ ꯇꯞꯂꯞ, "ꯏꯅꯤꯡꯊꯧ, ꯂꯨꯋꯥꯡꯄꯨꯔꯦꯟꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕꯗ ꯍꯥꯂꯦꯡꯗꯕ, ꯈꯨꯀꯟ ꯄꯥꯡꯒꯟꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯃꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯒꯤ ꯄꯥꯎꯖꯦꯜꯁꯤꯕꯨ ꯏꯅꯤꯡꯊꯧ..." "ꯍꯦ ꯕꯤꯇꯝꯕ, ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯄꯥꯡꯗꯕ ꯃꯤꯅꯥꯏ ꯃꯆꯥ, ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯅꯤꯡꯊꯧ ꯃꯥꯒꯤ ꯂꯝꯗꯨꯕꯨ ꯃꯨꯔꯥꯝꯕ ꯑꯩꯒꯤ ꯈꯨꯄꯥꯛꯅꯨꯡꯗ ꯍꯥꯞꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ." ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯁꯥꯎꯅ ꯈꯨꯝꯃꯛꯄꯅꯤ꯫ "ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ..." ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯨꯔꯥꯝꯕ ꯈꯪꯁꯥꯎ ꯁꯥꯎꯅ, "ꯌꯥꯔꯦ ꯂꯦꯞꯄꯣ, ꯃꯤ ꯑꯣꯏꯔꯣꯏꯗꯕ ꯁꯥ! ꯂꯨꯋꯥꯡꯄꯨꯔꯦꯟꯅ ꯅꯣꯏꯗꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯦꯟꯅ ꯄꯥꯟꯕ꯭ꯔꯥ, ꯀꯌꯥꯠ ꯍꯦꯟꯅ ꯌꯥꯎꯕ꯭ꯔꯥ ꯍꯥ? ꯃꯩꯇꯩ ꯅꯣꯡꯁꯥ ꯑꯄꯨꯝꯕꯒꯤ ꯋꯥꯉꯥꯡꯗꯨ ꯉꯥꯡꯅꯨ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦꯅꯦ ꯙ꯭ꯔꯨꯕ." ꯅꯤꯡꯊꯧꯗꯨ ꯁꯥꯎꯔꯦ ꯈꯪꯂꯕꯗ ꯙ꯭ꯔꯨꯕ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯀꯣꯛꯇꯨ ꯂꯨꯛꯊꯔꯒ, "ꯐꯔꯦ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯄꯥꯎꯖꯦꯜꯗꯨ ꯄꯤꯖꯔꯨꯔꯒꯦ, ꯏꯅꯤꯡꯊꯧꯒꯤ ꯋꯥ ꯍꯤꯛꯇꯣꯛꯆꯔꯔꯣꯏ." "ꯄꯦꯜꯂꯦꯗ ꯙ꯭ꯔꯨꯕ, ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ." ꯑꯀꯤ ꯑꯈꯪ ꯌꯥꯎꯕ ꯈꯨꯅꯣꯛ ꯅꯣꯛꯂꯒ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯕꯥꯛꯇꯨ ꯈꯨꯗꯨꯅ ꯂꯥꯟꯒꯤ ꯆꯦꯕꯥꯎ ꯑꯗꯨ ꯙ꯭ꯔꯨꯕꯗ ꯄꯤꯅꯕ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ ꯋꯥꯌꯦꯟ ꯏꯔꯤꯕ ꯆꯦꯕꯥꯎ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯗ ꯁꯤꯟꯅꯈꯤ꯫ ꯙ꯭ꯔꯨꯕ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯈꯠꯂꯒ ꯊꯧꯔꯗꯨꯅ ꯆꯦꯕꯥꯎ ꯑꯗꯨ ꯂꯨꯋꯥꯡꯄꯨꯔꯦꯟ ꯅꯤꯡꯊꯧꯒꯤ ꯂꯝꯗ ꯊꯤꯟꯕ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯂꯨꯋꯥꯡꯄꯨꯔꯦꯟ ꯅꯤꯡꯊꯧ ꯃꯔꯩꯕꯥꯛꯀꯤ ꯁꯅꯥ ꯀꯩꯊꯦꯜ ꯌꯧꯔꯛꯇꯨꯅ ꯙ꯭ꯔꯨꯕ ꯀꯩꯊꯦꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯙ꯭ꯔꯨꯕ ꯋꯥꯈꯜꯗ ꯈꯜꯂꯤ, "ꯀꯌꯥꯗ ꯏꯪꯅ ꯅꯤꯡꯊꯤꯖꯔꯕ ꯂꯝꯗꯝꯅꯣ ꯏꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯒꯤ ꯂꯝꯗꯝꯁꯦ! ꯁꯅꯥ ꯀꯩꯊꯦꯜꯁꯤꯅ ꯃꯔꯣꯟ ꯑꯃ ꯆꯥꯎꯔꯤꯕ, ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯑꯅꯧ ꯑꯄꯦꯠ ꯂꯩꯅꯔꯤꯕ, ꯀꯌꯥꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯄꯥꯜꯂꯤꯕ ꯂꯝꯗꯝꯅꯣ! ꯀꯌꯥꯗꯤ ꯈꯦꯠꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯈꯠꯅ ꯁꯨꯅꯕ ꯏꯔꯝꯗꯝꯗꯨꯒꯗꯤ! ꯑꯁꯨꯛ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯟꯒꯤ ꯆꯦꯕꯥꯎ ꯊꯤꯜꯂꯨꯆꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ?" ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯁꯒꯣꯜꯗꯨ ꯊꯧꯔꯛꯄꯅ ꯙ꯭ꯔꯨꯕ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯒꯤ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎꯒꯤ ꯃꯃꯥꯡꯗ ꯊꯨꯡꯂꯔꯦ꯫ ꯊꯣꯡꯖꯥꯎ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯃꯊꯛꯇꯒꯤ ꯂꯥꯎꯊꯔꯛꯏ, "ꯀꯅꯥ ꯎꯅꯕꯤꯒꯗꯕꯅꯣ? ꯏꯔꯩꯆꯥꯁꯨ ꯃꯥꯟꯗꯦ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ?" ꯙ꯭ꯔꯨꯕ ꯃꯥꯒꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ, "ꯑꯩ ꯏꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯗ ꯆꯦꯕꯥꯎ ꯑꯃ ꯊꯤꯟꯕ ꯂꯥꯛꯆꯕꯅꯤ, ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ." ꯙ꯭ꯔꯨꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯊꯛꯇꯒꯤ ꯁꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯈꯥꯗ ꯉꯥꯛꯂꯤꯕ ꯁꯟꯇ꯭ꯔꯤꯗ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯈꯤ꯫ ꯊꯣꯡꯖꯥꯎ ꯑꯗꯨꯕꯨ ꯉꯥꯛꯂꯤꯕ ꯁꯟꯇ꯭ꯔꯤ ꯑꯅꯤꯅ ꯇꯧꯗꯨꯅ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯙ꯭ꯔꯨꯕꯕꯨ ꯆꯪꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯁꯟꯇ꯭ꯔꯤ ꯑꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯄꯨꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯙ꯭ꯔꯨꯕꯅ ꯃꯅꯥꯛꯇ ꯌꯧꯔꯛꯄꯗ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯙ꯭ꯔꯨꯕꯗ, "ꯉꯥꯏꯈꯣ, ꯅꯪ ꯁꯤꯗ ꯂꯩꯔꯝꯈꯣ, ꯑꯩ ꯏꯅꯤꯡꯊꯧꯗ ꯍꯥꯟꯅ ꯑꯌꯥꯕ ꯂꯧꯔꯛꯈꯤꯒꯦ, ꯐꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯟꯇ꯭ꯔꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ, ꯀꯩ ꯂꯩꯔꯦ? ꯅꯪꯅ ꯂꯥꯛꯄꯗꯤ ꯄꯥꯎꯗꯝꯃꯨ." ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯅ ꯁꯟꯇ꯭ꯔꯤꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯟꯇ꯭ꯔꯤꯗꯨ ꯍꯧꯒꯠꯂꯕ ꯇꯨꯡꯗ, "ꯏꯅꯤꯡꯊꯧ, ꯆꯦꯕꯥꯎ ꯑꯃ ꯂꯥꯛꯏ, ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤꯅꯤ, ꯏꯅꯤꯡꯊꯧꯒꯤ ꯃꯤꯡꯗ." "ꯀꯔꯤ ꯃꯇꯥꯡꯒꯤ ꯆꯦꯕꯥꯎꯅꯣ? ꯉꯥꯛꯄꯤꯒꯅꯤ, ꯅꯅꯥꯏ ꯑꯀꯨꯞꯄ ꯃꯔꯣꯟꯗꯤ ꯍꯪꯒꯠꯆꯔꯛꯇ꯭ꯔꯦ, ꯏꯅꯤꯡꯊꯧ, ꯆꯪꯍꯟꯖꯔꯛꯎꯔꯥ?" "ꯊꯤꯗ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯆꯪꯍꯜꯂꯣ ꯆꯪꯍꯜꯂꯣ, ꯐꯅꯤ ꯅꯤꯡꯊꯧ." ꯁꯟꯇ꯭ꯔꯤ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯛꯈꯤ, ꯑꯗꯨꯒ ꯙ꯭ꯔꯨꯕꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫
ꯗ꯭ꯔꯨꯕ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯗ ꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯤ. ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯨ. ꯍꯥꯏꯌꯨ ꯇꯝꯕ, ꯅꯪ ꯀꯅꯥꯅꯣ? ꯀꯩꯒꯤ ꯆꯦꯕꯥꯎꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎꯗꯝ ꯑꯗꯣ? ꯏꯅꯤꯡꯊꯧ, ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯁꯦꯅꯥꯄꯇꯤꯅꯤ. ꯏꯃꯤꯡꯅ ꯗ꯭ꯔꯨꯕ ꯍꯥꯏꯅ ꯀꯧꯖꯩ. ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯆꯦꯕꯥꯎ ꯑꯁꯤ ꯂꯥꯟꯒꯤ ꯆꯦꯕꯥꯎꯅꯤ. ꯏꯌꯥ, ꯀꯔꯤ ꯍꯥꯏꯕ? ꯃꯆꯣꯡꯄꯥꯠ ꯅꯥꯏꯗꯕ, ꯅꯪ ꯑꯩꯁꯤ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯍꯥ? ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ? ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯅ ꯗ꯭ꯔꯨꯕꯗ ꯁꯥꯎꯅ ꯃꯥꯒꯤ ꯐꯝꯃꯦꯟꯗꯒꯤ ꯐꯤꯡꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯄꯅꯤ. ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯁꯟꯇ꯭ꯔꯤꯁꯤꯡꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯗ꯭ꯔꯨꯕꯒꯤ ꯉꯛꯁꯝꯗ ꯊꯥꯡꯁꯥꯡꯁꯤꯡꯗꯨ ꯈꯪꯊꯝ ꯊꯝꯃꯤ. ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯅ ꯏꯅꯤꯡꯊꯧ, ꯃꯤꯅꯥꯏ ꯃꯆꯥꯁꯤ ꯑꯉꯥꯡ ꯑꯣꯜꯍꯜꯂꯒꯦꯗꯦꯍꯦ. ꯑꯌꯥꯕꯗꯨꯗ ꯄꯤꯕꯤꯌꯨꯗ ꯏꯅꯤꯡꯊꯧ. ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯃꯗꯨꯇꯗꯤ ꯇꯧꯕꯤꯅꯨ. ꯅꯅꯥꯏ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯇꯥꯂꯣꯏꯒꯤ ꯈꯜꯂꯒ ꯑꯉꯥꯡꯇꯗꯤ ꯑꯣꯜꯍꯟꯕꯤꯅꯨ. ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃ ꯑꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯄ ꯂꯥꯛꯆꯕꯅꯤ. ꯏꯅꯤꯡꯊꯧꯗ ꯀꯔꯦꯝꯅꯖꯕ ꯅꯠꯆꯗꯦ. ꯅꯅꯥꯏꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ. ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟ ꯗ꯭ꯔꯨꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯉꯛꯁꯝꯗ ꯊꯝꯃꯤꯕ ꯊꯥꯡꯁꯥꯡꯁꯤꯡꯗꯨ ꯊꯥꯡꯊꯍꯜꯂꯤ. ꯐꯔꯦ, ꯅꯪꯒꯤ ꯋꯥꯍꯩꯗꯨ ꯑꯔꯥꯟꯕ ꯌꯥꯎꯗꯦ. ꯅꯔꯥ ꯅꯠꯇꯦ, ꯅꯊꯧꯅꯤ. ꯑꯗꯨꯒꯤꯗꯤ ꯅꯪꯕꯨ ꯊꯥꯒꯠꯂꯤ. ꯁꯦꯅꯥꯄꯇꯤ, ꯌꯥꯔꯦ, ꯅꯪ ꯆꯠꯂꯣ. ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅ ꯂꯨꯅ ꯂꯧꯖꯕ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯗ, ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨ, ꯆꯦꯕꯥꯎ ꯑꯁꯤ ꯂꯧꯁꯤꯜꯂꯨ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯅꯥꯄꯇꯤ ꯗ꯭ꯔꯨꯕꯗꯒꯤ ꯂꯥꯟꯒꯤ ꯆꯦꯕꯥꯎ ꯑꯗꯨ ꯂꯧꯍꯧꯏ. ꯊꯥꯒꯠꯆꯔꯤ ꯏꯅꯤꯡꯊꯧ. ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯃꯨꯛ ꯏꯔꯩꯕꯥꯛꯇ ꯍꯟꯖꯅꯕ ꯇꯧꯖꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯝꯂꯒ ꯊꯣꯔꯛꯄ ꯍꯧꯔꯛꯏ. ꯉꯥꯏꯈꯣ, ꯇꯥꯈꯣ ꯁꯦꯅꯥꯄꯇꯤ. ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯗ꯭ꯔꯨꯕꯕꯨ ꯀꯧꯔꯛꯄꯅꯤ. ꯗ꯭ꯔꯨꯕ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ, ꯇꯨꯡꯗꯤ ꯑꯣꯟꯊꯣꯔꯛꯇꯦ. ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ. ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯣ. ꯃꯥꯏꯊꯤꯕꯒꯤ ꯀꯥꯡꯂꯣꯟ ꯀꯥꯡꯕ ꯍꯧꯔꯣ. ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯂꯤꯕ ꯂꯨꯋꯥꯡꯄꯨꯔꯦꯟ ꯏꯐꯝꯗꯒꯤ ꯐꯤꯔꯥꯟ ꯃꯨꯟꯕꯗꯤ ꯃꯇꯤꯛ ꯅꯠꯇꯦ ꯇꯝꯃꯨꯍꯦ. ꯅꯪꯒꯤ ꯅꯅꯤꯡꯊꯧꯗ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯌꯥꯠꯆꯔꯨꯔꯣ. ꯁꯦꯅꯥꯄꯇꯤ, ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂ ꯇꯝꯃꯨꯍꯦ. ꯅꯪꯒꯤ ꯅꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯃꯐꯝꯗ, ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟ ꯑꯩꯒꯤ ꯏꯐꯝꯗ ꯑꯀꯤꯕ ꯍꯥꯏꯕ, ꯃꯥꯏꯊꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯆꯟꯅꯐꯝ ꯈꯪꯂꯛꯇ꯭ꯔꯤꯅ ꯍꯥꯏꯖꯧꯍꯦ. ꯁꯦꯅꯥꯄꯇꯤ ꯗ꯭ꯔꯨꯕ ꯈꯣꯡꯂꯩ ꯊꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯧꯗꯨꯅ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯂꯝꯃꯤ. ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯃꯇꯣꯝꯇ ꯑꯁꯨꯝ ꯈꯜꯂꯤ. ꯑꯁꯨꯛ ꯈꯨꯀꯟ ꯄꯥꯡꯒꯟꯕ, ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯈꯪꯗꯕ ꯅꯤꯡꯊꯧ ꯑꯁꯤꯒ ꯀꯔꯝꯅ ꯏꯅꯤꯡꯊꯧꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯒꯅꯤ? ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯑꯀꯤꯕꯒꯤ ꯁꯛꯐꯝ, ꯄꯥꯈꯠꯄꯒꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯌꯥꯎꯗꯦ. ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯗ, ꯑꯩꯕꯨ ꯏꯅꯤꯡꯊꯧꯗ ꯂꯥꯟ ꯑꯁꯤ ꯂꯦꯞꯅꯕ ꯍꯪꯒꯠꯆꯁꯤꯔꯥ? ꯋꯥꯈꯟꯗ ꯈꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯛꯏ. ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ, ꯌꯥꯔꯣꯏ. ꯑꯩ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯨꯕꯗ ꯏꯅꯤꯡꯊꯧꯅ ꯀꯩꯁꯨ ꯅꯥꯆꯨꯡꯕꯤꯔꯣꯏ. ꯃꯥꯒꯤ ꯉꯛꯆꯥꯎ ꯊꯦꯛꯄ, ꯃꯤ ꯎꯁꯤꯠꯇꯕ, ꯍꯥꯏꯈꯤꯕ ꯂꯦꯡꯗꯕ ꯃꯇꯧ ꯑꯗꯨꯗ ꯑꯩ ꯑꯉꯥꯡ ꯑꯣꯟꯅꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ. ꯑꯩ ꯍꯥꯏꯔꯔꯣꯏꯒꯦꯗ. ꯀꯔꯤ ꯑꯣꯏꯔꯛꯏ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ. ꯑꯁꯤ ꯈꯟꯅ ꯁꯦꯅꯥꯄꯇꯤ ꯗ꯭ꯔꯨꯕ ꯃꯔꯝꯗꯝ ꯌꯧꯔꯛꯈꯤ. ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ, ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯗꯨ ꯌꯧꯔꯛꯇ꯭ꯔꯤꯕ ꯖꯥꯠꯂꯥ? ꯃꯋꯥ ꯃꯄꯥꯎ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯤꯕꯔꯥ? ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯍꯪꯉꯛꯄꯅꯤ. ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ, ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎ ꯑꯃ ꯐꯥꯎꯕ ꯇꯥꯕ ꯐꯪꯗ꯭ꯔꯤ. ꯇꯥꯅꯤꯡꯕꯅ ꯈꯧꯔꯥꯡꯉꯤꯗ ꯑꯩꯗꯤ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯁꯦꯅꯥꯄꯇꯤ ꯈꯣꯡꯗꯣꯏꯖꯔꯛꯂꯦ. ꯇꯨꯡꯗꯒꯤ ꯁꯦꯅꯥꯄꯇꯤ ꯗ꯭ꯔꯨꯕꯅ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯛꯄꯅꯤ. ꯁꯦꯅꯥꯄꯇꯤ ꯄꯥꯎꯗꯝꯃꯨ. ꯀꯩ ꯄꯥꯎ ꯂꯩ ꯍꯥꯏꯌꯨ. ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ? ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯑꯩ ꯂꯝꯂꯦꯟꯗꯨꯗ ꯈꯣꯡꯗꯥꯖꯔꯨꯔꯦ. ꯃꯐꯝ ꯑꯗꯨ ꯄꯥꯛ ꯆꯥꯎꯏ. ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯌꯦꯡꯂꯛꯂꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ. ꯂꯝꯗꯝ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯏꯅꯤꯡꯊꯧ. ꯃꯈꯥ ꯄꯥꯎꯗꯝꯃꯨꯗꯨ ꯁꯦꯅꯥꯄꯇꯤ. ꯏꯅꯤꯡꯊꯧ, ꯂꯨꯋꯥꯡꯄꯨꯔꯦꯟꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯅꯣꯐꯧꯗꯦ ꯏꯅꯤꯡꯊꯧ. ꯆꯦꯕꯥꯎ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤ? ꯄꯤꯖꯔꯝꯂꯦ ꯏꯅꯤꯡꯊꯧ. ꯂꯧꯍꯧꯔꯕ꯭ꯔꯥ ꯆꯦꯕꯥꯎ ꯑꯗꯣ ꯂꯨꯋꯥꯡꯄꯨꯔꯦꯟꯅ? ꯂꯧꯍꯧꯔꯦ ꯏꯅꯤꯡꯊꯧ. ꯄꯦꯜꯂꯦ ꯁꯦꯅꯥꯄꯇꯤ. ꯅꯋꯥꯍꯩ ꯇꯥꯕꯗ ꯄꯦꯜꯂꯤꯍꯤ. ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯂꯛꯏ. ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ, ꯌꯥꯋꯥꯍꯩꯁꯤ ꯇꯥꯕꯗ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕꯅꯤ ꯅꯣꯏꯕꯣ? ꯄꯦꯟꯖꯔꯤꯕꯅꯤ ꯏꯅꯤꯡꯊꯧ. ꯁꯦ,
ꯁꯦꯅꯥꯄꯇꯤ, ꯑꯩꯒꯤ ꯁꯅꯥ ꯂꯤꯛꯐꯥꯡ ꯑꯁꯦ ꯅꯪꯒꯤ ꯑꯣꯏꯖꯧꯍꯦ, ꯅꯋꯥꯍꯩ ꯄꯦꯜꯍꯟꯕꯒꯤ ꯅꯪꯒꯤ ꯑꯣꯏꯖꯔꯣꯁꯦ꯫ ꯃꯨꯔꯥꯝꯕ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯛꯐꯥꯡ ꯗꯥꯏꯃꯟ ꯑꯆꯧꯕ ꯊꯤꯟꯕꯗꯨ ꯃꯅꯥ ꯑꯣꯏꯅ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯗ ꯈꯨꯠꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯄ ꯋꯥꯍꯩꯅꯤ꯫ ꯌꯥꯔꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯁꯦꯅꯥꯄꯇꯤ ꯑꯩꯅ ꯑꯁꯤꯒꯨꯝꯂꯕ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯁꯅꯥ ꯂꯤꯛꯐꯥꯡꯒꯤ ꯃꯄꯨ ꯑꯣꯏꯕ ꯅꯣꯔꯣꯛꯇꯥꯅꯤ ꯇꯧꯍꯩꯗꯦ ꯏꯅꯤꯡꯊꯧ꯫ ꯁꯦꯅꯥꯄꯇꯤ, ꯑꯩꯅ ꯈꯪꯉꯤꯅꯦ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯃꯣꯏ ꯆꯥꯎꯕ ꯄꯨꯝꯅꯃꯛ ꯎꯏꯅꯦ ꯁꯦ ꯂꯧꯁꯤꯜꯂꯨ, ꯑꯩꯅ ꯅꯪꯒꯤꯅꯤ ꯈꯟꯅ ꯈꯨꯗꯣꯜ ꯇꯧꯔꯕꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯅ ꯐꯅ ꯂꯧꯗꯅꯕ ꯍꯣꯠꯅꯖꯩ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯆꯀ꯭ꯔꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯄꯥꯝꯗ ꯂꯤꯛꯐꯥꯡ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯂꯤꯛꯐꯥꯡ ꯁꯤꯟꯅꯕꯗꯨ ꯎꯔꯒ ꯀꯂꯛ ꯈꯝꯃꯟꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ ꯃꯃꯤꯠꯇꯨ ꯆꯥꯗꯦ ꯈꯥꯈꯩ ꯂꯤꯛꯐꯥꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯨꯔꯥꯝꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯟꯇ꯭ꯔꯤ ꯑꯃ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯗ ꯈꯨꯔꯨꯝꯂꯒ, ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯌꯦꯡꯉꯣꯏ, ꯆꯥꯛ ꯏꯁꯤꯡ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯂꯣꯏꯁꯤꯟꯖꯔꯝꯃꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯒ ꯁꯦꯝꯃꯣ꯫ ꯁꯦꯅꯥꯄꯇꯤꯒꯤ, ꯆꯠꯂꯣ, ꯑꯍꯥꯎ ꯑꯊꯨꯝ ꯀꯔꯤ ꯀꯔꯤ ꯂꯩ ꯁꯦꯝ ꯁꯥꯎ, ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯦꯟꯅ ꯁꯦꯝꯃꯨ, ꯁꯖꯤ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯏꯅꯤꯡꯊꯧꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯅꯍꯥꯟ ꯐꯥꯔꯛꯄ ꯁꯖꯤ ꯑꯆꯧꯕꯗꯣ ꯊꯣꯡꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯣ, ꯁꯦꯅꯥꯄꯇꯤꯒꯤ ꯁꯔꯨꯛꯁꯨ ꯁꯦꯝꯃꯨ ꯍꯥꯏꯌꯨ, ꯃꯕꯨꯛ ꯄꯦꯟꯅ ꯄꯤꯖꯒꯦ, ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯅꯨ ꯇꯝꯂꯨꯆꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯅꯅꯥꯏ ꯍꯥꯏꯖꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯟꯇ꯭ꯔꯤꯗꯨ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯤꯕ ꯃꯐꯝꯗ ꯂꯥꯛꯂꯦ꯫ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯄꯥꯎꯗꯝꯃꯦ꯫ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯀꯨꯜꯂꯅ, ꯐꯒꯅꯤ ꯁꯟꯇ꯭ꯔꯤ, ꯑꯩꯈꯣꯏ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯪꯒꯠꯆꯈꯤꯒꯦ꯫ ꯀꯨꯏꯗꯤ ꯀꯨꯏꯔꯅꯨ, ꯁꯦꯅꯥꯄꯇꯤꯁꯨ ꯆꯥꯗꯧꯔꯤꯕꯅꯤ, ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯒꯅꯨ, ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯃꯨ ꯄꯥꯎꯗꯝꯂꯛꯄꯅꯤ꯫ ꯐꯒꯅꯤ꯫ ꯐꯔꯦ, ꯌꯦꯡꯂꯣ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ꯫ ꯁꯟꯇ꯭ꯔꯤꯗꯨ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯀꯨꯜꯂ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯔꯤꯕ ꯇꯣꯝꯕꯒ ꯆꯥꯎꯇꯣꯟꯒꯗꯨ, ꯆꯥꯎꯇꯣꯟ, ꯇꯣꯝꯕ, ꯇꯥꯔꯕ꯭ꯔꯥ? ꯆꯥꯎꯇꯣꯟ ꯇꯥꯔꯗꯨꯅ, ꯇꯥꯖꯔꯦ ꯑꯩꯒ, ꯅꯕꯥꯅꯤ ꯑꯃꯨꯛꯇ ꯁꯣꯝꯗ ꯂꯥꯛꯎ꯫ ꯐꯒꯅꯤ, ꯂꯥꯛꯆꯔꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯇꯣꯝꯕ, ꯑꯩꯒꯥꯅ ꯏꯕꯥꯅꯤꯕꯨ ꯀꯧꯔꯤ, ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯍꯣꯏ ꯇꯥꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯒ ꯆꯥꯎꯇꯣꯟꯒ ꯀꯨꯜꯂꯒꯤ ꯃꯅꯥꯛꯇ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯨꯜꯂ ꯃꯅꯥꯛ ꯌꯧꯔꯗꯨꯅ, ꯑꯩꯒ, ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯆꯥꯎꯇꯣꯟ, ꯇꯣꯝꯕ, ꯅꯪꯁꯨ ꯇꯥꯎ, ꯏꯅꯤꯡꯊꯧꯒꯤ ꯂꯨꯛ ꯍꯥꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ, ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯒꯤ ꯀꯧꯕꯅꯤ꯫ ꯑꯩꯒ, ꯑꯗꯨꯒꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯌꯥꯎꯖꯗ꯭ꯔꯦ꯫ ꯇꯣꯝꯕꯅ ꯃꯇꯥꯏꯗꯒꯤ ꯐꯠ ꯈꯨꯝꯃꯛꯄꯅꯤ꯫ ꯁꯦꯅꯥꯄꯇꯤꯁꯨ ꯆꯥꯕ ꯌꯥꯎꯒꯅꯤ ꯍꯥꯏꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ? ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯑꯩꯒ, ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯔꯅꯤ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯏꯅꯤꯡꯊꯧꯅ ꯋꯥꯔꯧꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯁꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ, ꯆꯦꯛꯁꯤꯟꯅ ꯇꯧꯑꯗꯨꯅ꯫ ꯆꯥꯎꯇꯣꯟꯅ, ꯄꯨꯝꯅꯃꯛ ꯈꯪꯖꯔꯅꯤ ꯑꯩꯒ, ꯑꯩꯈꯣꯏ ꯂꯦꯝ ꯄꯥꯟꯗ ꯀꯣꯟꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯑꯩꯒ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯊꯧ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯅꯕꯥꯅꯤ, ꯁꯦꯝ ꯁꯥꯕ ꯇꯧꯒꯗꯕ ꯂꯩꯕꯒꯤ ꯇꯧꯁꯤꯜꯂꯨꯔꯣ꯫ ꯐꯒꯅꯤ ꯑꯩꯒ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯇꯣꯟꯒ ꯇꯣꯝꯕꯒ ꯀꯨꯜꯂꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯨꯛ ꯍꯥꯕ ꯌꯥꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯐꯝꯗ ꯂꯦꯡꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯆꯥꯛ ꯆꯥꯅ ꯃꯨꯔꯥꯝꯕꯅ, ꯆꯥꯎ ꯁꯦꯅꯥꯄꯇꯤ, ꯅꯕꯨꯛ ꯄꯦꯟꯅ ꯆꯥꯎ, ꯉꯁꯤꯗꯤ ꯅꯋꯥꯍꯩ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄꯒꯤ ꯄꯦꯟꯅ ꯆꯥꯎ, ꯑꯣꯛꯇ꯭ꯔꯤ ꯐꯥꯎꯕ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯁꯦꯅꯥꯄꯇꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯄꯨ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯥꯎꯇꯣꯟ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯂꯨꯛꯊꯔꯒ, ꯏꯅꯤꯡꯊꯧ, ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯈꯣꯒꯦ? ꯅꯈꯣꯏ ꯀꯧꯔꯗꯤ ꯁꯠ ꯊꯣꯛꯂꯛꯄ ꯌꯥꯗꯕ꯭ꯔꯥ? ꯑꯩꯒꯤꯗꯤ ꯌꯥꯔꯦ, ꯁꯦꯅꯥꯄꯇꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯉꯨ꯫ ꯌꯥꯖꯔꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯒꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯣꯏꯅ ꯍꯥꯞꯍꯟꯕꯤꯌꯨ꯫ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯅ ꯁꯠ ꯈꯨꯝꯃꯛꯄꯅꯤ꯫ ꯄꯦꯟꯅ ꯆꯥꯎꯅꯦ ꯁꯦꯅꯥꯄꯇꯤ, ꯅꯪꯅ ꯅꯨꯡꯉꯥꯏꯕ ꯌꯋꯥꯍꯩ ꯄꯨꯔꯛꯄꯒꯤꯅꯤꯅꯦ, ꯇꯥꯕꯗ ꯄꯦꯜꯂꯤ, ꯅꯋꯥꯍꯩꯗꯣ ꯊꯃꯣꯏ ꯄꯦꯜꯂꯤ ꯅꯤꯡꯊꯧ ꯑꯩꯒꯤ, ꯑꯗꯨꯅ ꯅꯕꯨꯛ ꯀꯥꯏꯅ ꯆꯥꯒꯗꯕꯅꯤ꯫
Aduga Muramba Chautonda Kari yenglibage hapune saji thongmakado iya onthoknasu tapkhreda ngakpigani iningthau Senapati ibungona hapiranu haina khut khankibasida nanai pangan thokpa ngamjadabani ningthau aina yari hapthau hais Senapati nupa onthokna manjakhrideda pena chawna nangbo karigi adu pukning khoijangdabra iningthau nanai tasengna yazari tawbani yarabrani nangbo nabuk sengaba Senapati sengjari iningthau ho phare adudi aigi oina haptharo hawinihi ngasigi saji thongma seonthoknaso Chauton ningthau Murambagi chalukta saji thongmadu haptharamlaga changki ningthau Muramba saji thongma pena thoina thamoina khoidajana chari adubo Senapati Drupadi chalukto haunu huppa ngamlamde makokta ngasai ningthau Luwangpurengi mathauna maringjena hairakhiba wafam adu nakongda singja yaibagum taduna lei Senapati Drupa chaktu maru amamam pairaga amuk-amukso wakhan khoijangda leiramme karibu thoklagaba nongdamba iningthaugi matamakni ningthau Luwangpurengi maringjeng khukha hairaklibu wafam aigi pukning ase ichingda singneida aibu iningthauda hangatchahubana achumba oigadra karigino aina lan asi ngamni haibagi thajaba watliba Senapati Drupagi wakhanda matomta wahang hangjabani Drupagi pukningna sarangnaba jingnaba thumatlibado ningthau Murambanadi khanglamde wakhandu nungaina acha thaktu thawai tana pena chaduna lai Drupa tawbam khangda phamduna asum leibado ngamlaktabadagi phuk hawgalai kaidore Senapati kai leire khanghauda Mantri Kokngangna khanghai hairakpani ningthau Murambasu tingak yenglaga Senapati kari leire Senapati Drupadu gyan khanglak laktuna mana tawramiba mawong adu uraduna watlatli tawraga ngakpigan iningthau nanai hagotcharage haijaba kahore thida Senapati aidi kari tawrabanu na pukning warore hoi hagotcharo Senapati Drupa ningthau Murambada kok haife luktharaga khurumlamlaga haugatki mataudu Mantri Kokngangdi chingna mieng yengduna talai phattabagi poram latpada halengdaba minungsi machet ama phau yaude haiba yaraba Mantri Kokngangi thamoini ngayaki matungda chak chaba loiraduna ningthau Muramba magi darbarda laktuna phamlare Senapati Drupa amadi Mantri singsu pulap tillaba matungda pumnamak tillaba natra lakadaba watlibra Mantri Kokngangna iningthau amukta hangatchakige hangau wa khanaba haunaba tawse matam haibasi khanghauroi phagani iningthau asi hairaba matung Mantri Kokngang konunggi darbar aduda leiriba mi masing surabra watlibra hanga amme kanasu karimta khumlaktabaduda khangamme masing sure haiba migi awat apa karisu yaujadra iningthau ningthau Murambada Mantri Kokngangna hairakpani phare dudi langi wa khanaba haurase Senapati hayu nangi kari apamba lai karamna tawraga aikhoina lanase langam thetpa ngamgadagi khumu Senapati nangi oiba wafamsu tase Senapati Drupa wahai amata kangda tumina asum lai matawaduda ningthau Muramba khonjen kalak Senapati iya tadabra hari sanang ha iningthau nanaibu ngakpiyo mawong ama itaw tawida Senapati nang lani sebau piba chatluba halakpadagi irang lang wakhan charang na leiba iu uida nangbu ai yengakpada kari leire pawdamudu Senapati iningthau karisu thoidokpa leijade lamsang sangna chatlubadugi isase khara ichok sokthabagum phawi karisu ahenba wakhan charangnaba nanaida leijadi adusu chume phare adudi wari makha sathasi aikhoina lanasi langam phiran thetaba yadabani iningthau aikhoina ngamnida karisu mi paiba tawbigano Mantri Kokngangna sat hairakpani Muramba nofet tawna yawa haitabada pelida Mantri Kokngang mani aikhoina ngamgadabani karigi wakhan nungnangudoino nakhoi leiringaidabo mani
ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯉꯝꯒꯗꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯊꯦꯛꯀꯣꯅ ꯑꯃꯨꯛ ꯈꯨꯝꯃꯛꯄꯅꯤ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯏꯌꯥ, ꯂꯨꯋꯥꯡꯄꯨꯔꯦꯟꯅ ꯀꯔꯤ ꯍꯦꯜꯂꯗꯅ ꯑꯩꯈꯣꯏꯗꯒꯤ ꯀꯩꯗꯧꯕꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ? ꯂꯥꯟꯃꯤ ꯍꯥꯏꯔꯦ ꯂꯩꯇꯕ ꯅꯠꯇꯦ, ꯄꯦꯟꯒꯦ ꯂꯩ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯨ ꯇꯥꯕ ꯂꯩꯇꯦ, ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯃꯟꯇ꯭ꯔꯤ ꯊꯦꯛꯀꯣꯅ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅꯤꯡꯉꯤꯕꯁꯦ, ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯇꯨꯁꯣꯟ ꯃꯥꯁꯣꯟ ꯇꯧꯗꯣꯏꯅꯣ? ꯏꯉꯝꯇ ꯉꯝꯃꯤꯗꯨꯅꯤ꯫ ꯃꯟꯇ꯭ꯔꯤ ꯈꯦꯅꯥꯎꯅ ꯅꯣꯛꯂꯤ ꯅꯣꯛꯂꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯃꯤ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯌꯥꯝꯅ ꯄꯣꯡꯅ ꯏꯉꯝꯇ ꯉꯝꯃꯦꯍꯦ, ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯅꯥꯏꯁꯥ꯫ ꯏꯅꯤꯡꯊꯧ, ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯥꯕꯒꯨꯝꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯥꯟ ꯉꯝꯅꯤ ꯈꯟꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯒꯤ ꯑꯀꯤꯕ ꯎꯗꯕ ꯁꯛꯐꯝ ꯎꯔꯛꯄ ꯁꯦꯅꯥꯄꯇꯤ ꯗ꯭ꯔꯨꯕꯗꯤ ꯃꯣꯃ ꯃꯤꯅꯣꯛ ꯇꯝꯕ ꯉꯝꯂꯝꯗꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯍꯦ ꯅꯣꯡꯗꯝꯕ, ꯑꯗꯨꯛ ꯊꯧꯈ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒ ꯄꯥꯟꯅꯔꯛꯇꯣꯏꯁꯤꯕꯨ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ? ꯉꯥꯏꯕ ꯇꯥꯕꯅꯤ ꯄꯨꯡꯐꯝ ꯑꯗꯣ꯫ ꯁꯦꯅꯥꯄꯇꯤ ꯗ꯭ꯔꯨꯕꯅ ꯃꯇꯣꯝꯇ ꯋꯥꯈꯜꯗ ꯈꯟꯖꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟ ꯃꯥꯒꯤ ꯐꯝꯕꯥꯡꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯍꯤꯌꯥꯏ ꯂꯩꯃꯅ ꯅꯤꯡꯊꯧ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯒ ꯏꯅꯤꯡꯊꯧ, ꯀꯩ ꯂꯩꯕꯤꯕꯒꯦ? ꯑꯗꯨ ꯋꯥꯈꯜ ꯁꯣꯟꯊꯅ ꯎꯔꯤꯕꯗꯤ? ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯂꯩꯃ, ꯑꯩ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯎ ꯍꯥꯏꯕ ꯏꯌꯥ ꯌꯥꯗꯦꯅꯦ꯫ ꯏꯅꯤꯡꯊꯧ, ꯂꯥꯟꯒꯤ ꯆꯦꯕꯥꯎ ꯂꯥꯛꯑꯝꯕꯒꯤꯔ? ꯑꯩꯁꯨ ꯇꯥꯖꯔꯤ, ꯄꯥꯎꯖꯦꯜ ꯂꯥꯛꯑꯝꯕꯗꯣ, ꯑꯗꯨꯒꯤꯔ ꯋꯥꯈꯜ ꯆꯔꯥꯡꯅꯔꯤꯕ? ꯍꯤꯌꯥꯏ ꯂꯩꯃꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯩꯃ, ꯀꯔꯤꯒꯤ ꯅꯕꯨꯡꯉꯣ ꯑꯣꯏꯅ ꯂꯥꯟ ꯃꯆꯥꯒꯤꯗꯃꯛ ꯋꯥꯈꯜ ꯂꯩꯇꯥꯕ ꯐꯪꯉꯣꯏꯗꯣꯏꯅꯣꯅꯦ ꯅꯪꯕꯣ? ꯂꯨꯋꯥꯡꯄꯨꯔꯦꯟ ꯑꯩꯅꯕꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯩ ꯍꯥꯏꯕ꯭ꯔꯅꯦ? ꯑꯗꯨꯁꯨ ꯂꯥꯟꯒꯤꯗꯃꯛ? ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯣ ꯍꯥꯏꯕꯤꯌꯨꯗꯣ? ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯂꯩꯃ, ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯋꯥꯏ ꯃꯤꯇꯝ ꯑꯃꯠꯇ ꯇꯝꯗ꯭ꯔꯕ꯭ꯔꯥ? ꯈꯟꯖꯕꯅꯤ, ꯃꯁꯤꯒꯤꯅꯤ ꯋꯥꯈꯜ ꯋꯥꯔꯤꯕ ꯑꯩꯅ꯫ ꯃꯄꯨ ꯃꯥꯒꯤ ꯊꯃꯣꯏꯅ ꯏꯄꯦꯟ ꯄꯦꯟꯕꯤꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯃꯃꯣꯝ ꯑꯣꯏꯕꯤ ꯑꯩꯕꯨ ꯃꯃꯤꯡ ꯈꯛꯀꯤ ꯅꯤꯡꯉꯣꯜ ꯃꯤꯡꯊꯣꯟ ꯄꯤꯔꯛꯄ꯭ꯔꯥ ꯋꯥꯍꯪ ꯍꯪꯂꯤꯗꯣ? ꯅꯅꯥꯏ ꯅꯨꯄꯤ ꯑꯣꯏꯔꯨꯕꯁꯦ ꯏꯄꯦꯟ ꯄꯦꯟꯕꯤꯗ꯭ꯔꯕ꯭ꯔꯥ ꯏꯅꯤꯡꯊꯧ? ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯗ ꯋꯥꯍꯪꯗꯣ ꯍꯪꯖꯔꯛꯏ꯫ ꯑꯦ ꯂꯩꯃ, ꯀꯩ ꯋꯥꯍꯩꯅꯣ? ꯍꯥꯏꯒꯅꯨ ꯑꯅꯤꯔꯛ ꯁꯨꯅ꯫ ꯍꯣꯏ, ꯑꯩ ꯅꯤꯡꯊꯧꯅꯤ, ꯂꯝꯗꯝ ꯑꯁꯤꯒꯤ, ꯑꯩꯒꯤ ꯑꯄꯥꯝꯕ ꯌꯦꯡꯕ ꯌꯥꯏ, ꯑꯗꯨꯕꯨ ꯂꯩꯃ, ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯤꯕꯅꯤꯅꯦ꯫ ꯅꯪꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯅ ꯊꯃꯣꯏ ꯑꯁꯤꯗ ꯑꯃꯛꯄ ꯌꯥꯎꯗ ꯅꯨꯡꯁꯤꯈꯤꯕ ꯅꯨꯡꯖꯥꯅꯤ꯫ ꯑꯍꯦꯟꯕꯤ ꯍꯥꯏꯕꯗꯣ ꯂꯩꯔꯕꯁꯨ ꯅꯨꯔꯥ ꯅꯪꯒ ꯆꯥꯡꯗꯝꯅꯅꯕ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯗꯕ ꯂꯩꯇꯦ꯫ ꯍꯤꯌꯥꯏ ꯂꯩꯃꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯍꯤꯌꯥꯏ ꯂꯩꯃ ꯃꯪꯂꯝꯕ ꯅꯣꯡꯂꯩ ꯄꯨꯝꯕ ꯂꯩꯆꯤꯟꯅ ꯅꯣꯡꯂꯤ ꯈꯤꯛꯂꯛꯄꯒꯨꯝ ꯊꯃꯣꯏ ꯏꯅꯧ ꯅꯧ ꯃꯥꯟꯖ ꯃꯊꯥꯗ ꯑꯣꯏꯅꯅ ꯍꯤꯛ ꯀꯞꯂꯛꯏ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟ ꯍꯤꯌꯥꯏ ꯂꯩꯃꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯁꯦꯡꯂꯕ ꯂꯥꯏꯖꯒꯨꯝꯂꯕ ꯃꯤꯔꯥꯡ ꯑꯗꯨ ꯂꯩꯃꯥꯏ ꯊꯦꯡꯍꯟ ꯐꯗꯦ ꯈꯟ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯛꯏ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯧꯅꯥ ꯍꯜꯂꯤꯕꯅꯣ ꯂꯩꯃ? ꯅꯪ ꯈꯛꯇꯅ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟ ꯑꯩꯒꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅꯤ, ꯅꯨꯔꯥ ꯀꯅꯥꯅ ꯉꯝꯂꯣꯏ? ꯌꯦꯡꯉꯣꯏ, ꯅꯪ ꯅꯠꯇꯕ ꯋꯥꯈꯜꯅꯁꯨ ꯈꯜꯂꯨꯗꯦ, ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯒꯤꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯃꯥꯟꯖꯅꯤ꯫ ꯑꯗꯨꯏ ꯃꯊꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯪ ꯃꯍꯥꯔꯥꯅꯤꯅꯤ, ꯅꯤꯡꯊꯧ ꯑꯩꯒꯤ ꯇꯥꯂꯣꯏ꯫ ꯃꯁꯦ ꯍꯣꯡꯕ ꯌꯥꯔꯔꯣꯏꯗꯕ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯪꯂꯥꯅꯤ꯫ ꯀꯞꯂꯅꯨꯁꯦ ꯑꯄꯪꯕꯤꯁꯤꯗꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ-ꯅꯨꯕꯤꯕꯨ ꯁꯥꯒꯩꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯄꯤꯕ ꯉꯝꯗꯦ, ꯇꯝꯕꯤꯗꯦ ꯈꯟꯅ ꯃꯤꯔꯥꯏꯕꯤꯔꯗ꯭ꯔꯥ ꯃꯤꯄꯥꯏꯖꯩ꯫ ꯀꯞꯂꯤ ꯀꯞꯂꯤ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯇꯧꯔꯗꯨꯅ ꯍꯤꯌꯥꯏ ꯂꯩꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯈꯨꯝꯃꯛꯄꯅꯤ꯫ ꯋꯥꯈꯜ ꯂꯩꯇꯥꯔꯣ ꯂꯩꯃ, ꯅꯨꯔꯥ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯊꯝꯂꯣꯏ, ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟ ꯑꯩꯒꯤ ꯃꯤꯄꯥꯏ ꯆꯥꯎꯕꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯔꯨꯔꯒ ꯍꯤꯌꯥꯏ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ꯫ ꯈꯪꯍꯧꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯒ ꯃꯤꯆꯥꯟꯅꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯄꯥꯝꯃꯨꯕ ꯁꯛꯇꯝ ꯌꯦꯡꯉꯝꯗ ꯂꯩꯃꯥꯏꯊꯛꯇ ꯃꯥꯏꯊꯣꯡ ꯂꯨꯛꯊꯖ ꯃꯥꯟꯖ ꯃꯊꯥꯗ ꯑꯣꯏꯅꯖ ꯂꯩꯈꯤ꯫ ꯃꯥꯟꯖ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯔꯥ ꯃꯥꯕꯨ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡ ꯆꯪꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯃꯊꯥꯗ ꯆꯩꯖꯠ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯍꯨꯝꯂꯛꯈꯤꯕ ꯅꯥꯃꯤꯕ ꯃꯥꯂꯪꯕꯒꯤ
ꯂꯤꯔꯤ ꯂꯤꯔꯤ ꯈꯣꯟꯊꯥꯡꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯄꯨꯔꯤꯕꯨ ꯅꯤꯡꯂꯨꯔꯦ ꯅꯨꯔꯥ ꯄꯥꯈꯪꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯈꯜꯍꯜꯂꯦꯗꯣ ꯏꯪꯂꯕ ꯏꯆꯤꯛ ꯍꯨꯜꯂꯕ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯕꯨ ꯂꯦꯞꯍꯜꯂꯕꯣꯏ ꯅꯤꯡꯂꯕ ꯇꯟꯖꯥꯗꯨꯕꯨ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯈꯥꯔꯤꯕ ꯄꯗꯥꯔ ꯑꯗꯨꯒꯤ ꯋꯥꯡꯃꯗꯒꯤ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯒꯤ ꯃꯤꯡ ꯀꯧꯔꯛꯇꯨꯅ ꯏꯆꯤꯛ ꯆꯤꯛꯂꯕ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯛꯄꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯋꯥꯈꯜ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯂꯨꯋꯥꯡꯄꯨꯔꯦꯟꯅ "ꯀꯔꯤ ꯂꯩꯔꯦ ꯄꯥꯎꯗꯝꯃꯨ?" "ꯏꯅꯤꯡꯊꯧ, ꯗꯔꯕꯥꯔꯗ ꯇꯤꯟꯒꯗꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯤꯜꯍꯧꯔꯦ ꯍꯥꯏꯖꯒꯦꯅ ꯂꯥꯛꯆꯕꯅꯤ." "ꯑꯣ, ꯂꯣꯏ ꯁꯨꯔꯕ꯭ꯔꯥ?" "ꯁꯨꯖꯍꯧꯔꯦ ꯏꯅꯤꯡꯊꯧ." "ꯐꯔꯦ, ꯂꯩꯍꯜꯂꯝꯃꯨ, ꯑꯩ ꯂꯥꯛꯑꯅꯤ ꯄꯥꯎꯗꯝꯈꯣ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯟꯇ꯭ꯔꯤꯗꯨ ꯆꯠꯈꯤ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟ ꯃꯊꯥꯅꯨꯡꯗ ꯄꯣꯊꯥꯔꯤꯕ ꯍꯤꯌꯥꯏ ꯂꯩꯃꯕꯨ ꯅꯨꯡꯁꯤꯅ ꯍꯧꯒꯠꯄꯤꯔꯛꯏ꯫ "ꯂꯩꯃ, ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯤꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯂꯥꯟꯒꯤ ꯄꯣꯔꯝ ꯌꯥꯠꯂꯨꯒꯦ, ꯋꯥꯔꯤ ꯇꯧꯔꯨꯒꯦꯁꯦ꯫ ꯅꯪ ꯏꯪꯊꯤꯖꯅ ꯂꯩꯔꯝꯃꯣ." "ꯏꯅꯤꯡꯊꯧ, ꯐꯤꯡꯒꯠꯄꯤꯒꯅꯨ." "ꯂꯩꯃ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ, ꯋꯥꯈꯜ ꯅꯨꯡꯅꯥꯡꯒꯅꯨ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯒꯦ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯇꯥꯡꯂꯕ ꯇꯟꯖꯥꯅꯤ ꯄꯤꯕꯤꯔꯤꯕꯁꯦ, ꯑꯩ ꯂꯦꯝꯅ ꯃꯥꯡꯍꯜꯂꯣꯏ꯫ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯣ, ꯄꯨꯛꯅꯤꯡ ꯂꯩꯇꯥꯔꯣꯀꯣ꯫ ꯅꯪꯒꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯔꯥꯅꯤ." "ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯂꯦꯡꯕꯤꯔꯨꯔꯣ, ꯅꯅꯥꯏ-ꯅꯨꯕꯤ ꯏꯅꯤꯡꯊꯧꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯒꯦ." "ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ, ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯠꯇ, ꯂꯩꯃ ꯂꯥꯛꯑꯣꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟ ꯃꯥꯒꯤ ꯇꯥꯂꯣꯏꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯈꯠꯂꯒ ꯄꯝꯕꯤꯔꯒ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯍꯤꯌꯥꯡ ꯂꯩꯃꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯥꯎꯝ ꯑꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯅꯣꯡꯁꯥꯅꯤ ꯍꯥꯏꯕꯗ ꯋꯥꯠꯇꯕ ꯁꯕꯥꯟ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯗꯔꯕꯥꯔꯗ ꯂꯥꯛꯑꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯥꯛꯄ ꯎꯔꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ, ꯁꯦꯅꯥꯄꯇꯤ, ꯁꯟꯇ꯭ꯔꯤ ꯄꯨꯝꯕ ꯏꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ ꯏꯅꯥꯏꯁꯥ." ꯐꯝꯂꯦꯟꯗ ꯐꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯟꯇ꯭ꯔꯤꯁꯤꯡꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯊꯈꯤ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟꯅ "ꯋꯥꯔꯤ ꯍꯧꯔꯣ, ꯀꯔꯤꯒꯤ ꯁꯦꯝ ꯁꯥꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯨ ꯇꯥꯔꯒꯦ ꯄꯥꯎꯗꯝꯃꯨ." "ꯏꯅꯤꯡꯊꯧ, ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡꯗꯁꯨ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯔꯅꯤ." ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔ, ꯅꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯄꯥꯎꯗꯝꯃꯨ ꯇꯥꯁꯤ." "ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ, ꯅꯅꯥꯏꯒꯤꯗꯤ ꯂꯥꯟ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯖꯒꯦꯁꯤ ꯅꯠꯇꯅ." ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ "ꯇꯥꯕꯗ ꯄꯦꯜꯂꯤꯍꯦ ꯁꯦꯅꯥꯄꯇꯤ, ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ꯫ ꯉꯛ ꯍꯥꯏꯒꯠꯂꯤꯕ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ, ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯗ ꯄꯔꯥ ꯑꯣꯏꯖꯍꯧꯁꯅꯨ꯫ ꯄꯨꯝꯅꯃꯛ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯅꯅꯥꯏ ꯍꯣꯠꯅꯖꯒꯦ ꯏꯅꯤꯡꯊꯧ." "ꯑꯋꯥꯠꯄ ꯂꯩꯕꯒꯩ ꯍꯥꯏꯔꯛꯎ." "ꯑꯋꯥꯠꯄ ꯂꯩꯍꯜꯂꯣꯏ, ꯅꯤꯡꯊꯧ ꯑꯩꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯤꯔꯛꯀꯅꯤ." "ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯍꯧꯅꯔꯦ꯫ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯑꯣꯏꯕꯅ ꯂꯝ ꯑꯅꯤꯃꯛꯀꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯅꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯇꯥꯕ꯭ꯔꯥ ꯃꯟꯇ꯭ꯔꯤ, ꯍꯟꯗꯛꯀꯤ ꯂꯟꯖꯥꯎ ꯑꯁꯤ ꯁꯣꯛꯅꯗ꯭ꯔꯤꯉꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯈꯔ ꯈꯟꯁꯤꯔꯥ? ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯑꯁꯤ ꯈꯔ ꯍꯦꯟꯒꯠꯍꯟꯗꯕ ꯌꯥꯗ꯭ꯔꯦ." "ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ, ꯌꯥꯝꯅ ꯐꯕ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯂꯥꯟꯁꯨ ꯀꯨꯏꯗ꯭ꯔꯦ, ꯑꯗꯨꯅ ꯑꯀꯤꯕ ꯂꯩꯇꯕ ꯊꯧꯅꯥ ꯐꯕ ꯃꯤꯁꯛ ꯈꯔ ꯈꯟꯅꯕ ꯇꯧꯔꯁꯤ ꯏꯅꯤꯡꯊꯧ." "ꯑꯗꯨꯗꯤ ꯃꯟꯇ꯭ꯔꯤ, ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯇꯧꯗꯨꯅ ꯂꯩꯕꯥꯛꯀꯤ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯎꯊꯣꯛꯎ꯫ ꯂꯥꯟꯃꯤ ꯑꯣꯏꯕ ꯄꯥꯝꯕ ꯂꯩꯔꯒꯗꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯒꯅꯤ꯫ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯀꯣꯅꯨꯡꯗ ꯀꯥꯔꯛꯎ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯄꯤꯍꯜꯂꯨꯀꯣ." ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯁꯒꯣꯜ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯁꯥꯃꯨꯗ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞꯁꯤꯗ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ 5 ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨꯕꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ "ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯕ ꯂꯥꯛꯆꯔꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯋꯥꯠꯄꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯕꯨ ꯄꯥꯝꯖꯕ ꯂꯩꯔꯒꯗꯤ ꯍꯌꯦꯡꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯕꯤꯔꯛꯅꯕ ꯍꯥꯏꯖꯔꯤ." ꯑꯁꯨꯝꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯀꯣꯅꯨꯡꯗꯅꯤ꯫ "ꯇꯥꯔꯤꯕ꯭ꯔꯥ ꯊꯣꯡꯁꯪꯕ, ꯆꯠꯂꯣ, ꯑꯩꯒꯤ ꯑꯆꯟꯕ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯒ ꯁꯦꯅꯥ ꯙ꯭ꯔꯨꯕꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯔꯨꯆꯣ, ꯆꯠꯂꯣ." ꯃꯅꯥꯏ ꯊꯣꯡꯁꯪꯕ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ "ꯂꯥꯟꯒꯤ ꯅꯨꯃꯤꯠꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ, ꯑꯗꯨꯅꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯑꯅꯧꯕ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯌꯥꯠꯀꯅꯤ?
ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ꯫ ꯙ꯭ꯔꯨꯕꯒ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯒꯅ ꯊꯣꯡꯖꯤꯟꯗꯒꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯣ ꯃꯟꯇ꯭ꯔꯤ ꯁꯦꯅꯥ ꯆꯪꯉꯣ, ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯤꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ ꯏꯅꯤꯡꯊꯧ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯒꯦ? ꯑꯇꯩꯒꯤ ꯅꯠꯇꯦ, ꯇꯥꯎ ꯃꯨꯟꯅ, ꯇꯥꯔꯤꯕ꯭ꯔꯥ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ? ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯊꯕꯛ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯙ꯭ꯔꯨꯕ ꯁꯦꯅꯥꯄꯇꯤꯅ ꯈꯨꯝꯃꯛꯄꯅꯤ꯫ ꯙ꯭ꯔꯨꯕ, ꯑꯩ ꯈꯪꯏ, ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ, ꯅꯪꯒꯤ ꯊꯧꯅꯥ, ꯍꯧꯖ ꯍꯧꯇ ꯀꯌꯥꯗ ꯑꯩꯅ ꯎꯈ꯭ꯔꯕꯅꯤ꯫ ꯄꯦꯜꯂꯤ, ꯑꯩ ꯄꯦꯜꯂꯤ ꯁꯦꯅꯥꯄꯇꯤ ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ꯫ ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯌꯨ, ꯂꯥꯟꯒꯤ ꯃꯇꯝ ꯑꯁꯤ ꯅꯛꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯄꯦꯜꯂꯗꯨꯅ ꯅꯣꯛꯂꯤꯕ ꯅꯤꯡꯊꯧ ꯃꯨꯔꯥꯟꯕ, ꯅꯪꯅꯗꯤ ꯈꯪꯉꯝꯃꯣꯏ, ꯅꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝ ꯄꯥꯏꯔꯕꯁꯨ ꯍꯟꯗꯛꯇꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯅꯃꯪꯗ ꯐꯥꯎ ꯃꯪꯂꯨꯅꯨꯍꯦ꯫ ꯑꯁꯨꯝꯅ ꯙ꯭ꯔꯨꯕꯅ ꯈꯟꯖꯩ꯫ ꯅꯤꯡꯊꯧꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗ ꯁꯣꯛꯅꯕꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯀꯅꯤ? ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯆꯥꯎꯔꯕ ꯆꯤꯡ ꯑꯃ ꯊꯠꯂꯤꯕꯁꯦ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡ ꯈꯔ ꯆꯥꯕꯁꯨ ꯌꯥꯏ ꯈꯜꯂꯤꯅ ꯅꯥꯏꯗꯦ꯫ ꯇꯥꯔꯤꯕ꯭ꯔꯥ ꯙ꯭ꯔꯨꯕ? ꯅꯤꯡꯊꯧꯅ ꯀꯧꯔꯛꯄꯅꯤ꯫ ꯙ꯭ꯔꯨꯕ ꯃꯥꯏꯊꯣꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯅꯤꯡꯊꯧ ꯇꯥꯛꯄꯤꯌꯨ꯫ ꯑꯇꯩ ꯅꯠꯇꯦ, ꯅꯍꯥꯛ ꯆꯠꯂꯨ ꯀꯣꯅꯨꯡꯗ, ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯟꯖꯤ ꯁꯅꯥꯇꯣꯟꯗꯣ ꯀꯧꯔꯛꯎ꯫ ꯂꯥꯟꯒꯤ ꯃꯐꯝ ꯑꯗꯣ ꯄꯥꯟꯖꯤꯗ ꯍꯪꯉꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯇꯧꯅꯕ ꯈꯪꯍꯟꯁꯤ, ꯅꯤꯡꯊꯧ ꯄꯨꯔꯦꯟꯗꯁꯨ꯫ ꯑꯁꯨꯝꯅ ꯙ꯭ꯔꯨꯕ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯛꯉꯥꯡꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯁꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯂꯤ꯫ ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯆꯗꯦꯗꯣ, ꯏꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯤꯔꯕ ꯅꯠꯇ꯭ꯔꯥ? ꯆꯨꯝꯃꯦ ꯃꯟꯇ꯭ꯔꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ꯫ ꯑꯗꯨꯕꯨ ꯙ꯭ꯔꯨꯕꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥꯁꯤ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯈꯪꯕ ꯅꯠꯇꯦ꯫ ꯂꯥꯟꯐꯝ ꯈꯨꯗꯤꯡ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯡꯒꯟ ꯐꯤꯔꯥꯟ ꯊꯦꯠꯈꯤꯕꯁꯤ ꯂꯩꯕꯥꯛ ꯌꯥꯝꯂꯕꯅꯤ꯫ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤꯁꯦ ꯑꯩꯅ ꯈꯪꯏ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯟꯖꯤꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯙ꯭ꯔꯨꯕꯒ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯣ ꯏꯄꯨ ꯄꯥꯟꯖꯦ, ꯂꯥꯛꯄꯤꯔꯦꯗꯅ, ꯐꯝꯃꯨ ꯐꯝꯐꯝ ꯂꯥꯡꯁꯤꯗ꯫ ꯑꯁꯨꯝꯅ ꯄꯥꯟꯖꯤꯁꯨ ꯐꯝꯈ꯭ꯔꯕꯗ ꯍꯥꯏꯔꯛꯏ꯫ ꯏꯄꯨ ꯄꯥꯟꯖꯦ, ꯉꯁꯤ ꯐꯥꯎꯕꯗ ꯏꯄꯨꯒꯤ ꯋꯥꯍꯩꯗꯤ ꯂꯨꯔ ꯂꯨꯔꯕ ꯂꯥꯏꯖꯒꯨꯝ ꯇꯁꯦꯡ ꯇꯁꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯤꯔꯤꯕ꯫ ꯑꯗꯨꯅ ꯏꯄꯨ, ꯍꯟꯗꯛ ꯁꯣꯛꯅꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯃꯐꯝ ꯀꯥꯏꯗ ꯁꯣꯛꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯖꯥꯎ ꯌꯦꯛꯄ ꯐꯤꯔꯥꯟ ꯑꯁꯤ ꯃꯅꯤꯡ ꯇꯝꯒꯅꯤ? ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯤꯌꯨ ꯏꯄꯨ꯫ ꯄꯥꯟꯖꯤꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯥꯟꯊꯣꯛꯄꯒ ꯆꯥꯎꯔꯕ ꯃꯤꯍꯥꯠꯄꯨꯡ ꯑꯃ ꯂꯩꯔꯤꯕ ꯃꯤꯍꯥꯠꯄꯨꯡ ꯑꯁꯤꯗꯅ ꯃꯐꯝ ꯆꯞ ꯆꯥꯔꯦ꯫ ꯃꯐꯝꯁꯤꯗ ꯂꯥꯟ ꯁꯣꯛꯅꯔꯕꯗꯤ ꯑꯁꯤꯕꯒꯤ ꯂꯥꯏꯅ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯕꯣꯔ ꯄꯤꯕꯤꯒꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯏꯄꯨ ꯄꯥꯟꯖꯦ? ꯏꯄꯨꯒꯤ ꯌꯋꯥ ꯍꯩꯁꯤꯗꯤ ꯈꯣꯏꯊꯨꯝꯅꯩꯗ, ꯅꯠꯇ꯭ꯔꯣ ꯃꯟꯇ꯭ꯔꯤ ꯁꯦꯅꯥꯄꯇꯤ? ꯏꯄꯨ ꯄꯥꯟꯖꯤꯒꯤ ꯋꯥꯍꯩꯗꯤ ꯂꯥꯏꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯏꯄꯨꯅ ꯍꯥꯏꯕ ꯃꯐꯝ ꯃꯇꯝꯗ ꯇꯧꯈꯤꯕ ꯂꯥꯟ ꯉꯥꯛꯇꯅꯤ, ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯈꯤ꯫ ꯐꯔꯦ ꯏꯄꯨ, ꯄꯣꯊꯥꯔꯨꯔꯣ, ꯋꯥꯔꯝꯂꯅꯤ꯫ ꯄꯥꯟꯖꯤ ꯊꯣꯛꯈ꯭ꯔꯕꯗ ꯃꯟꯇ꯭ꯔꯤꯅ ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯨꯋꯥꯡꯄꯨꯔꯦꯟ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯂꯦꯡꯗ꯭ꯔꯕꯅꯤ, ꯅꯥꯟꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯣꯛꯃꯤꯟꯅꯔꯤ ꯙ꯭ꯔꯨꯕꯗꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯤꯅꯣꯛ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃꯈꯛ ꯅꯣꯛꯈꯤ꯫ ꯅꯤꯡꯊꯧꯄꯨꯔꯦꯟꯒꯤ ꯂꯩꯕꯥꯛꯇꯅꯤ꯫ ꯁꯒꯣꯜ ꯂꯥꯟꯃꯤꯅ ꯃꯤꯌꯥꯝ ꯄ꯭ꯔꯖꯥ ꯇꯥꯅꯕ ꯃꯈꯣꯟ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨ ꯉꯁꯥꯏꯗꯒꯤ ꯃꯨꯟꯅ ꯇꯥꯔꯝꯕ ꯅꯤꯡꯊꯦꯝꯅ ꯈꯜꯂꯤ꯫ ꯁꯤꯗꯤ ꯑꯩꯁꯨ ꯅꯣꯡꯉꯥꯟꯕꯒ ꯀꯣꯅꯨꯡ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯋꯥꯔꯦ, ꯑꯩꯅ ꯁꯦꯟ ꯊꯣꯛꯇꯕꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯔꯒ ꯆꯥꯕ, ꯁꯨꯗ꯭ꯔꯒꯅ ꯆꯔꯥ ꯍꯦꯟꯕ, ꯑꯁꯨꯝꯅ ꯑꯁꯨꯛ ꯋꯥꯅ ꯇꯣꯟꯅ ꯍꯤꯡꯗꯧꯕꯒꯤ ꯁꯔꯨꯛꯇꯤ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯑꯃꯨꯛꯇꯗꯤ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯕ ꯐꯪꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅꯗꯤ ꯄꯥꯎꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯈꯪꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯃꯌꯨꯝ ꯆꯪꯂꯛꯏ꯫ ꯇꯥꯔꯤꯕ꯭ꯔꯥ ꯑꯉꯧꯕꯤ? ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯉꯝꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ, ꯑꯣ ꯇꯥꯔꯦ ꯇꯥꯔꯦ, ꯆꯥꯛ ꯊꯣꯡꯉꯝꯃꯅꯤ, ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯣ ꯆꯥꯛ ꯊꯣꯡꯉꯤꯔꯣ? ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯛꯁꯪꯗ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯍꯥꯏꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯆꯥꯛꯁꯪꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯉꯧꯕꯤ, ꯅꯪ ꯑꯩ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯣꯛꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯄꯨꯝꯅꯃꯛꯁꯦ
ꯂꯩꯇꯕ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯊꯣꯛꯂꯤꯕꯅꯤ. ꯑꯁ, ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ. ꯍꯣ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯀꯣ. ꯅꯍꯥꯛꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ. ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯩ ꯏꯐꯝꯗ ꯑꯋꯥꯠꯄ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦꯀꯣ. ꯉꯥꯏꯈꯣ, ꯑꯃꯨꯛꯇ ꯇꯥꯈꯣ ꯑꯉꯧꯕꯤ. ꯉꯁꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯄꯥꯎꯖꯦꯜꯂꯝꯃꯤꯗꯣ. ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯋꯥꯠꯂꯤ, ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯣꯏꯅꯤꯡꯕ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯉꯁꯤ ꯀꯣꯅꯨꯡꯗ ꯂꯥꯛꯎ ꯍꯥꯏꯅꯕꯨ ꯄꯥꯎꯖꯦꯜꯂꯝꯃꯤ. ꯃꯗꯨꯗ ꯑꯩꯁꯨ ꯂꯥꯟꯃꯤ ꯑꯣꯏꯔꯨꯔꯒꯦ ꯈꯜꯂꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯅꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯞꯄꯛꯏ ꯑꯉꯥꯡ ꯑꯃꯒꯨꯝ. ꯅꯠꯇꯦ, ꯅꯍꯥꯛ ꯆꯠꯈꯤꯅꯨ. ꯂꯥꯏꯔ ꯁꯪꯒꯥꯏ ꯑꯁꯤꯗ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯏꯊꯟꯇ ꯃꯄꯥꯝ ꯀꯥꯏꯅꯔꯕꯤ ꯆꯦꯛꯂꯥ ꯑꯃꯒꯨꯝ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅ ꯂꯩꯍꯧꯕꯗꯤ ꯑꯩ ꯉꯝꯖꯔꯣꯏ. ꯑꯩ ꯍꯧꯖꯤꯛ ꯊꯥ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯃꯥꯒꯤ ꯃꯤꯡꯊꯣꯟ ꯐꯪꯂꯝꯗꯥꯏꯒꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤꯒꯤ ꯍꯧꯅꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯆꯅꯤꯡꯗꯦꯗꯣ. ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯃꯤꯀꯨꯞꯅꯤ. ꯅꯥꯎꯄꯨꯔꯤꯕꯅꯤ, ꯀꯧꯕꯤꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯊꯦꯝꯕ ꯌꯥꯗꯕ ꯏꯉꯥꯒꯤ ꯅꯣꯡꯖꯨꯒꯨꯝ ꯇꯦꯡꯊꯥꯔꯤ ꯃꯈꯣꯟ ꯊꯣꯛꯅ. ꯁꯦ, ꯀꯞꯀꯅꯨ. ꯑꯩꯅꯕꯨ ꯊꯥꯗꯣꯛꯂꯣꯏꯌꯦ. ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯔꯤꯒꯤ ꯊꯃꯣꯏꯗꯣ ꯅꯧꯔꯤꯕꯅꯣ? ꯀꯞꯀꯅꯨꯁꯦ. ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯈꯌꯣꯝꯅꯨꯡꯗ ꯂꯦꯡꯗꯅ ꯂꯥꯠꯄꯤꯌꯨ. ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯗꯣꯟ ꯑꯣꯏꯅ ꯇꯥꯏꯕꯪꯗꯕꯨ ꯂꯥꯛꯈꯤꯕꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ. ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯆꯥꯡꯌꯦꯡꯗ ꯍꯤꯡꯂꯤꯕꯅꯤ. ꯋꯥꯈꯜ ꯋꯥꯒꯅꯨ. ꯑꯩ ꯇꯣꯏꯅ ꯂꯥꯛꯀꯅꯤ. ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯇꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯤꯡꯊꯦꯝꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯊꯥꯗꯣꯛꯄ ꯃꯇꯥꯔꯦ. ꯂꯥꯏꯔꯕ ꯑꯇꯣꯟꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗꯀꯣ. ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯃꯊꯃꯣꯏꯗ ꯀꯞꯂꯤ. ꯑꯉꯧꯕꯤꯁꯨ ꯃꯁꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯊꯃꯣꯏꯗ ꯆꯤꯡꯁꯤꯟꯖꯔꯤ. ꯍꯦ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯂꯥꯏꯔꯕ ꯅꯆꯥ ꯅꯅꯥꯏꯕꯨ ꯊꯧꯖꯥꯟꯒꯤ ꯏꯔꯤꯛ ꯈꯤꯛꯄꯤꯌꯨꯀꯣ. ꯅꯨꯡꯉꯥꯏꯕ ꯃꯌꯣꯟ ꯆꯣꯡꯍꯟꯕꯤꯌꯨꯀꯣ. ꯑꯁꯨꯝꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯕꯣꯔ ꯅꯤꯖꯔꯤ. ꯂꯣꯏꯔꯕꯗ ꯅꯤꯡꯊꯦꯝꯅ, ꯇꯥꯔꯤꯕ꯭ꯔꯥ? ꯃꯇꯝ ꯑꯁꯤ ꯊꯦꯡꯈ꯭ꯔꯦ. ꯆꯠꯅꯕ ꯇꯧꯔꯒꯦ. ꯅꯍꯥꯛ ꯋꯥꯈꯜ ꯋꯥꯒꯅꯨ. ꯏꯅꯤꯡꯊꯧ ꯄꯨꯔꯦꯟ ꯊꯃꯣꯏ ꯁꯦꯡꯕꯇ ꯅꯠꯇꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯤꯡꯊꯧꯅꯤ. ꯌꯦꯡꯉꯨ, ꯉꯁꯤ ꯐꯥꯎꯗ ꯂꯩꯕꯥꯛꯁꯤꯗ ꯐꯠꯇꯕ ꯑꯃꯠꯇ ꯂꯩꯇꯅ ꯍꯤꯡꯂꯤꯕꯁꯦ ꯏꯅꯤꯡꯊꯧꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕꯒꯤꯅꯤ. ꯀꯩꯁꯨ ꯈꯟꯅꯨꯁꯦ. ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯎ. ꯆꯠꯂꯝꯗꯥꯏꯒꯤ ꯋꯥ ꯁꯤꯟꯅꯔꯝꯒꯦ. ꯑꯉꯧꯕꯤꯁꯨ ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯊꯃꯣꯏ ꯄꯣꯊꯥꯍꯜꯂꯝꯗꯦ. ꯅꯤꯡꯊꯦꯝꯅ, ꯅꯪ ꯑꯩꯒꯤ ꯈꯨꯗꯣꯟ ꯑꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯒ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦ? ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ. ꯑꯗꯨꯗꯤ ꯃꯄꯥꯅ ꯊꯣꯟꯗꯧ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ. ꯃꯤ ꯃꯃꯥꯅꯁꯨ ꯊꯣꯟꯅꯕ ꯂꯩꯔꯤꯁꯤꯗꯤ. ꯀꯔꯤ ꯊꯣꯟꯁꯤꯒꯦ ꯍꯥꯏꯌꯨ? ꯑꯗꯨꯕꯨꯔꯣ? ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯇꯥꯏꯕꯪ ꯉꯥꯟꯕ ꯀꯧꯔꯁꯦ. ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯇꯥꯏꯕꯪ ꯉꯥꯟꯕꯤ ꯊꯣꯜꯂꯁꯦ. ꯑꯁ, ꯑꯉꯧꯕꯤ, ꯅꯍꯥꯛꯁꯦ ꯈꯪꯅꯨꯡꯒ ꯅꯨꯡꯁꯤꯔꯤ. ꯑꯉꯥꯡꯒꯤ ꯃꯤꯡꯊꯣꯟꯕꯗꯤ ꯍꯩꯔꯤꯕ. ꯑꯗꯣ ꯑꯩ ꯆꯠꯂꯒꯦ. ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯗꯣꯏꯅꯤ. ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯀꯣꯅꯨꯡꯗ ꯆꯠꯄ ꯍꯧꯈ꯭ꯔꯦ. ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯅꯤꯡꯊꯦꯝꯅ ꯑꯉꯧꯕꯤꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯅꯤꯡꯊꯦꯝ ꯊꯣꯛꯈ꯭ꯔꯦ. ꯑꯉꯧꯕꯤꯅ ꯀꯞꯅ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯕꯤꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯦꯟꯅꯕꯤꯌꯨꯀꯣ. ꯑꯁꯨꯝꯅ ꯀꯞꯅ ꯇꯦꯡꯊꯥꯗꯨꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ. ꯇꯥꯔꯤꯕ꯭ꯔꯥ? ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯣ, ꯏꯅꯤꯡꯊꯧ ꯇꯥꯛꯄꯤꯌꯨ. ꯉꯁꯤ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯂꯥꯟꯃꯤꯁꯤꯡꯁꯦ ꯌꯦꯡꯕꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯣꯏꯅ ꯂꯩꯕꯒꯨꯝ ꯈꯜꯂꯤꯗꯣ. ꯑꯁꯦꯡꯕꯅꯤ, ꯄꯨꯝꯅꯃꯛ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯅ ꯎꯏ. ꯉꯥꯏꯈꯣ ꯃꯟꯇ꯭ꯔꯤ, ꯁꯅꯥꯊꯣꯡꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯃꯟꯇ꯭ꯔꯤ. ꯋꯥꯡ ꯆꯥꯎꯔꯗꯅ ꯃꯁꯥ ꯃꯎ ꯐꯔꯗꯅ ꯄꯣꯝꯊꯟ ꯍꯦꯛ ꯊꯜꯂꯤꯅꯦ ꯃꯁꯥꯁꯦ. ꯏꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯁꯤ ꯌꯦꯡꯕꯗ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ. ꯅꯨꯄꯥ ꯑꯁꯤ ꯀꯧꯁꯤꯟꯖꯔꯛꯀꯦ. ꯉꯥꯏꯈꯣ, ꯀꯧꯔꯨꯈꯤꯅꯨ. ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯈꯤꯁꯤ. ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕꯁꯨ ꯅꯤꯡꯊꯦꯝ ꯆꯪꯉꯛꯄ ꯎꯕꯗ ꯃꯌꯥ ꯀꯥꯈꯩ ꯌꯦꯡꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯃꯅ, ꯇꯝꯕ ꯑꯣꯏꯕ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯏꯅꯤꯡꯊꯧꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯤꯡꯊꯦꯝ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯈꯨꯝꯂꯛꯏ. ꯑꯩ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯈꯟꯕꯁꯤꯗ ꯑꯩꯁꯨ ꯂꯥꯟꯃꯤ ꯑꯣꯏꯍꯟꯕꯤꯌꯨꯅ ꯍꯥꯏꯒꯦ ꯂꯥꯛꯆꯕꯅꯤ. ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯏꯅꯤꯡꯊꯧꯗꯃꯨꯛꯇ ꯍꯪꯒꯠꯂꯨꯈꯤꯒꯦ. ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯕꯤꯔꯝꯃꯨꯀꯣ. ꯑꯁꯨꯝꯅ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯆꯦꯟꯈꯤꯗꯨꯅ
ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯔꯤ ꯂꯩꯔꯦ ꯁꯟꯇ꯭ꯔꯤ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯏꯅꯤꯡꯊꯧ ꯑꯉꯛꯄꯅꯤ ꯉꯁꯤ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯈꯟꯕꯒꯤ ꯃꯤ ꯃꯌꯥꯝꯁꯦ꯫ ꯑꯁ ꯁꯟꯇ꯭ꯔꯤ ꯅꯍꯥꯛꯀꯤ ꯋꯥ ꯀꯣꯏꯗꯕꯤꯗꯣ ꯇꯧꯔꯅꯨꯅꯦ ꯊꯤꯜꯂꯤꯅꯦ ꯄꯥꯎꯗꯝꯃꯨ꯫ ꯇꯝꯖꯒꯦ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤ ꯈꯟꯕ ꯂꯥꯛꯄ ꯍꯧꯖꯤꯛꯇ ꯇꯝꯕ ꯑꯃ ꯁꯅꯥꯊꯣꯡꯗ ꯂꯩꯍꯧꯔꯦ ꯆꯪꯍꯟꯖꯔꯛꯄ ꯌꯥꯒꯗ꯭ꯔꯅ ꯍꯪꯒꯠꯄ ꯂꯥꯛꯆꯕꯅꯤ꯫ ꯁꯟꯇ꯭ꯔꯤ ꯆꯪꯍꯜꯂꯨ ꯑꯩꯒꯤ ꯂꯥꯟꯃꯤ ꯈꯟꯕꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯄꯟꯕ ꯄꯤꯗꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯪꯍꯜꯂꯛꯎꯀꯣ ꯆꯠꯂꯣ ꯆꯠꯂꯣ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕꯗꯨ ꯂꯧꯔꯕꯗ ꯁꯟꯇ꯭ꯔꯤꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯆꯪꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯧ ꯄꯨꯔꯦꯡꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯃꯀꯣꯛ ꯂꯨꯛꯊꯅ ꯃꯈꯣꯡ ꯁꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯊꯣꯏꯕ ꯅꯤꯡꯊꯧꯔꯦꯜ ꯅꯅꯥꯏ ꯅꯤꯡꯊꯦꯝꯅ ꯏꯀꯣꯛ ꯂꯨꯛꯊꯅ ꯅꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯐꯝꯃꯨ ꯐꯝꯃꯨ꯫ ꯑꯁꯨꯝꯅ ꯐꯝꯍꯟꯕꯤꯔꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯣꯂꯣꯏꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯀꯣꯅꯨꯡꯗꯅ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏꯒꯤ ꯀꯣꯂꯣꯏꯃꯤꯡꯅ ꯅꯤꯡꯊꯦꯝ ꯀꯧꯖꯩ꯫ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯖꯒꯦ ꯈꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩ ꯄꯄꯥꯟ ꯈꯨꯟꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯑꯣ ꯑꯩ ꯄꯦꯜꯂꯦ ꯅꯤꯡꯊꯦꯝ ꯅꯍꯥꯛꯀꯤ ꯌꯋꯥꯍꯩ ꯇꯥꯕꯗ ꯄꯨꯛꯅꯤꯡꯁꯦ ꯄꯦꯜꯂꯦ꯫ ꯑꯗꯣ ꯅꯤꯡꯊꯦꯝ ꯅꯍꯥꯛꯀꯤ ꯑꯍꯜ ꯂꯃꯟꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ꯭ꯔꯥ꯫ ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯆꯤꯠꯊꯗꯅ ꯄꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏꯒꯤꯗꯤ ꯏꯄꯥ ꯏꯃꯥꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦꯗꯣ ꯑꯩ ꯅꯨꯄꯤ ꯊꯤꯖꯔꯦ꯫ ꯑꯩꯒ ꯃꯥꯒ ꯑꯩꯈꯣꯏꯅꯤꯈꯛ ꯃꯄꯥꯟ ꯈꯨꯟꯗ ꯂꯩꯖꯕꯅꯤ꯫ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯋꯥꯠꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯗꯤ ꯆꯥꯅꯤꯡꯉꯩ ꯋꯥꯠꯂꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯅꯤ ꯈꯟꯅ ꯂꯥꯛꯆꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯐꯔꯦ ꯐꯔꯦ ꯅꯍꯥꯛꯀꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯑꯗꯨꯗ ꯄꯦꯜꯂꯦ꯫ ꯉꯁꯤꯗꯒꯤ ꯅꯍꯥꯛ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯅꯤ꯫ ꯇꯥꯔꯤꯕ꯭ꯔꯥ ꯃꯟꯇ꯭ꯔꯤ ꯁꯒꯣꯜ ꯂꯥꯟꯃꯤ 10ꯃꯨꯛ ꯅꯤꯡꯊꯦꯝꯒꯤ ꯈꯨꯟ ꯄꯄꯥꯟꯗ ꯊꯥꯈꯣ ꯑꯗꯨꯒ ꯁꯅꯥꯒꯤ ꯂꯨꯄꯥꯒꯤ ꯈꯥꯎꯖꯥꯎ 5 ꯅꯤꯡꯊꯦꯝꯒꯤ ꯂꯣꯏꯅꯕꯤꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯥꯒ ꯂꯣꯏꯅꯅ ꯆꯠꯂꯨ ꯍꯥꯏꯌꯨ꯫ ꯃꯟꯇ꯭ꯔꯤ ꯃꯀꯣꯛ ꯂꯨꯛꯊꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯅꯥ ꯂꯨꯄꯥꯒꯤ ꯈꯥꯎꯖꯥꯎ 5ꯗꯨ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯥꯅ ꯂꯨꯆꯤꯡꯕ ꯁꯒꯣꯜ ꯂꯥꯟꯃꯤ ꯀꯨꯟ ꯑꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯈꯨꯟꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯋꯥꯔꯒꯅꯨ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯂꯥꯏꯔꯕ ꯀꯣꯛꯂꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯤꯅꯨꯡꯁꯤꯅ ꯅꯅꯥꯏꯒꯤ ꯄꯨꯟꯁꯤꯕꯨ ꯅꯧꯅ ꯄꯣꯛꯄꯤꯔꯤ꯫ ꯅꯤꯡꯊꯦꯝ ꯑꯗꯨꯒꯅꯦ ꯉꯁꯤꯗꯒꯤ ꯅꯍꯥꯛꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯍꯜꯂꯅꯤ ꯑꯗꯨꯒ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯨꯔꯥꯃꯒ ꯂꯥꯟ ꯁꯣꯛꯅꯒꯗꯧꯕꯅꯤ꯫ ꯃꯗꯨꯗ ꯂꯥꯟ ꯅꯤꯡꯊꯤꯅ ꯁꯣꯛꯅꯕ ꯍꯩꯅꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯥꯟꯒꯤ ꯁꯔꯤꯛ ꯁꯔꯥ ꯇꯝꯕ ꯉꯁꯤꯗꯒꯤ ꯍꯧꯔꯣꯀꯣ꯫ ꯃꯟꯇ꯭ꯔꯤ ꯇꯥꯔꯤꯕꯔꯥ ꯉꯁꯤꯗꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯄꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯥꯟꯒꯤ ꯁꯥꯖꯦꯜ ꯇꯝꯕ ꯍꯧꯔꯣꯀꯣ꯫ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯥꯒ ꯂꯣꯏꯅꯅ ꯅꯣꯏ ꯑꯅꯤꯅ ꯐꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯥꯁꯨ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯅꯧꯕ ꯂꯥꯟꯃꯤ ꯄꯨꯝꯕ ꯂꯥꯟꯒꯤ ꯁꯥꯖꯦꯜ ꯁꯔꯤꯛ ꯁꯔꯥ ꯇꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯉꯧꯕꯤꯁꯨ ꯋꯥꯈꯜ ꯋꯥꯅ ꯊꯃꯣꯏ ꯀꯞꯅ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯀꯜꯂꯛꯄ ꯐꯥꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯋꯥꯐꯝ ꯑꯃꯇꯪꯒ ꯍꯪꯒꯠꯆꯒꯦꯕ꯫ ꯍꯥꯏꯌꯨ ꯅꯤꯡꯊꯦꯝ ꯀꯔꯝꯕ ꯋꯥꯐꯝꯅꯣ꯫ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯂꯣꯏꯅꯕꯤꯗꯨ ꯃꯀꯨ ꯃꯊꯥ ꯂꯦꯞꯄꯦ꯫ ꯃꯃꯥꯒꯤ ꯃꯤꯡꯊꯣꯟ ꯐꯪꯒꯗꯧꯕ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯅ ꯃꯊꯟꯇ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯅꯅꯥꯏ ꯅꯤꯡꯊꯦꯝ ꯋꯥꯗꯕ ꯉꯝꯗ꯭ꯔꯦ ꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕꯁꯨ ꯃꯆꯥ ꯄꯥꯝꯕꯒꯤ ꯏꯈꯧ ꯂꯥꯡꯕꯗꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯉꯁꯤꯗꯤ ꯊꯦꯡꯉꯤ꯫ ꯅꯨꯃꯤꯠ ꯐꯕ ꯑꯃ ꯌꯦꯡꯉꯒ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯅꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯁꯦꯟꯅꯕꯤꯅꯕ ꯀꯣꯅꯨꯡꯗꯒꯤ ꯏꯕꯦꯟ ꯃꯥꯏꯕꯤꯒ ꯅꯨꯄꯤ ꯈꯔꯒ ꯊꯥꯔꯒꯦ ꯅꯍꯥꯛ ꯋꯥꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝ ꯑꯋꯥꯕ ꯑꯃꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯧꯅ ꯂꯥꯛꯈꯤꯕ ꯑꯅꯧꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯥꯒ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯒꯅ ꯂꯥꯟꯒꯤ ꯁꯔꯤꯛ ꯁꯔꯥ ꯇꯝꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯟꯒꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯂꯩꯃꯗꯤ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯍꯤꯌꯥꯏꯂꯩꯃꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ
ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯃꯆꯥ ꯃꯇꯥ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯣꯔ ꯅꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯌꯥꯏ ꯂꯩꯃ ꯂꯥꯛꯄꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ "ꯂꯩꯃ, ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯗꯨꯛ ꯋꯥꯈꯜ ꯋꯥꯅ ꯂꯥꯛꯄꯗꯤ?" ꯋꯥꯈꯜ ꯈꯔ ꯋꯥꯔꯞ ꯇꯧꯅ ꯂꯩꯃꯅ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯋꯥꯈꯜ ꯀꯔꯤꯁꯨ ꯋꯥꯕ ꯂꯩꯖꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯗꯅ ꯍꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯃꯦꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤ." ꯍꯤꯌꯥꯏ ꯂꯩꯃꯒꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ "ꯂꯩꯃ, ꯑꯩꯁꯨ ꯈꯪꯏ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯅꯪ ꯑꯩꯅ ꯂꯥꯟꯗꯕꯃꯛ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯕ ꯏꯆꯥ ꯑꯃꯗꯤ ꯏꯁꯣꯔꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈꯤꯅꯤ." ꯍꯤꯌꯥꯏ ꯂꯩꯃ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ "ꯌꯦꯡꯉꯣꯏ ꯂꯩꯃ, ꯑꯩꯅ ꯂꯥꯟꯁꯦ ꯁꯣꯛꯅꯗ꯭ꯔꯤꯉꯩ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯗ ꯏꯆꯥ ꯑꯃꯠꯇ ꯄꯤꯅꯕꯤꯌꯨ ꯈꯨꯔꯨꯝꯖꯁꯤ꯫ ꯏꯃꯥꯅꯕꯨ ꯄꯦꯟꯕꯤꯔꯕꯗꯤ ꯅꯪ ꯑꯩ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯗꯤ ꯎꯒꯅꯤ ꯊꯥꯖꯩ꯫ ꯐꯔꯦ ꯂꯩꯃ, ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯈꯣꯀꯣ, ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯉꯥꯏꯔꯁꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏ ꯂꯩꯃ ꯃꯆꯥ ꯀꯔꯝꯅ ꯎꯒꯅꯤ ꯇꯥꯟꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯌꯨꯝ ꯄꯥꯜꯂꯕꯗ ꯃꯆꯥ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯂꯩꯕꯥꯛꯇꯅꯤ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯒ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯄꯥꯏꯅꯤꯡꯕꯗ ꯍꯧꯖꯤꯛꯁꯨ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯌꯥꯠꯄ ꯂꯣꯏꯗ꯭ꯔꯤ꯫ "ꯇꯥꯕ꯭ꯔꯥ ꯃꯟꯇ꯭ꯔꯤ? ꯏꯅꯤꯡꯊꯧ ꯇꯥꯛꯄꯤꯌꯨ꯫ ꯌꯦꯡꯉꯣꯏ ꯁꯒꯣꯜ ꯂꯥꯟꯃꯤ, ꯁꯥꯃꯨ ꯂꯥꯟꯃꯤ, ꯈꯣꯡꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯑꯁꯦ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯃꯁꯤꯡꯗꯒꯤ ꯈꯔ ꯍꯦꯟꯒꯠꯅꯕ ꯇꯧ꯫ ꯍꯟꯗꯛꯇꯤ ꯃꯥꯂꯦꯝ ꯄꯨꯝꯕ ꯈꯪꯍꯟꯒꯗꯧꯕ ꯂꯥꯟꯖꯥꯎꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯌꯥꯗꯦ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯃꯤꯡꯅ ꯁꯤꯟ ꯊꯨꯡꯅ ꯆꯠꯍꯟꯒꯅꯤ꯫ ꯃꯨꯔꯥꯝꯕ ꯑꯩꯒꯤ ꯀꯩꯖꯥꯎ ꯌꯦꯛꯄ ꯐꯤꯔꯥꯟꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯍꯟꯒꯅꯤ." ꯃꯟꯇ꯭ꯔꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯆꯨꯝꯃꯤ ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯈꯪꯅꯒꯗꯧꯕ ꯂꯥꯟꯐꯝꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤꯈꯤꯗ꯭ꯔꯕ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯍꯟꯗꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯃꯈꯥ ꯄꯣꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯏꯅꯤꯡꯊꯧ, ꯁꯒꯣꯜ ꯂꯥꯟꯃꯤ, ꯁꯥꯃꯨ ꯂꯥꯟꯃꯤꯗꯤ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯈꯔ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯔꯒꯦ." "ꯐꯔꯦ ꯃꯟꯇ꯭ꯔꯤ꯫ ꯑꯗꯣ ꯃꯟꯇ꯭ꯔꯤ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ, ꯂꯥꯟꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯉꯥꯏꯕꯗ ꯋꯥꯔꯦꯅꯦ." "ꯏꯅꯤꯡꯊꯧ, ꯀꯨꯏꯗ꯭ꯔꯦ, ꯉꯁꯤꯗꯩ ꯊꯥꯅ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ." "ꯐꯔꯦ ꯃꯟꯇ꯭ꯔꯤ, ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ꯫ ꯆꯠꯂꯣ, ꯂꯥꯟꯃꯤꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯑꯐꯕ ꯉꯥꯛꯇ ꯄꯤꯅꯕ ꯁꯦꯝ ꯁꯥꯔꯨꯔꯣ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ, ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ, ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯗ ꯂꯥꯟꯃꯤ ꯑꯣꯏꯅꯕ꯫ ꯆꯥꯎꯈ꯭ꯔꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯌꯥꯎꯔꯕꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤꯒꯤ ꯃꯁꯤꯡ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯍꯦꯟꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ, ꯈꯨꯗꯛ ꯑꯁꯤꯗ ꯂꯥꯟꯃꯤ ꯈꯔ ꯄꯨꯗꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯂꯥꯟꯃꯤ ꯈꯣꯝꯕ ꯇꯧꯔꯨꯔꯣ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯁꯨ ꯂꯥꯟꯃꯤ ꯀꯌꯥ ꯈꯣꯝꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯁꯦꯅꯥꯄꯇꯤ ꯗ꯭ꯔꯨꯕꯗꯤ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤꯕꯅꯤ꯫ "ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯔꯤꯅꯣ? ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯩꯕꯥꯛ ꯄꯥꯃꯟꯕꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯑꯔꯥꯏꯕ ꯑꯆꯝꯕ ꯅꯠꯇꯦ ꯈꯪꯅ ꯈꯪꯅ ꯂꯥꯟꯁꯤꯡꯅꯔꯤ꯫ ꯐꯔꯦ, ꯄꯨꯝꯅꯃꯛ ꯀꯔꯤ ꯇꯝꯂꯤꯕ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ." ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯌꯨꯝ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯂꯧꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯅꯤꯡꯗꯕ ꯑꯗꯨꯒ ꯊꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯟꯃꯤ ꯑꯣꯏꯅꯤꯡꯗ꯭ꯔꯕꯁꯨ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯃꯃꯥ ꯃꯄꯥ ꯃꯇꯨ ꯃꯆꯥ ꯀꯌꯥꯅ ꯄꯨꯕꯤꯈꯤꯅꯨ ꯍꯥꯏꯔꯕꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯔꯝꯗꯦ, ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯄꯨꯕꯤꯈꯤ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯂꯝꯆꯠꯄꯨ ꯀꯅꯥꯅꯁꯨ ꯄꯥꯝꯅꯔꯝꯗꯦ꯫ ꯂꯥꯟꯃꯤ ꯑꯣꯏꯅꯤꯡꯗꯕ ꯃꯤꯆꯝ ꯀꯌꯥ ꯐꯥꯈꯤꯕꯁꯤꯅ ꯄ꯭ꯔꯖꯥꯒꯤ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯕꯨ ꯀꯤꯕꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯅꯔꯝꯗꯦ꯫ ꯄꯨꯔꯦꯟꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯍꯥꯞꯈꯤꯕ ꯅꯤꯡꯊꯦꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯅ "ꯇꯥꯔꯤꯕ꯭ꯔꯥ ꯅꯤꯡꯊꯦꯝ? ꯅꯍꯥꯛ ꯑꯁꯤ ꯂꯥꯟꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦꯅꯦ꯫ ꯇꯥꯛꯄꯒ ꯍꯩꯕꯅ ꯍꯥꯜꯂꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ꯫ ꯑꯗꯣ ꯅꯤꯡꯊꯦꯝ, ꯂꯥꯟꯁꯨ ꯀꯨꯏꯗ꯭ꯔꯦ, ꯑꯗꯨꯅ ꯅꯁꯥ ꯁꯣꯜꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯥꯟꯒꯤ ꯁꯥꯖꯟ ꯇꯧꯒꯗꯕꯅꯤ꯫ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯕꯁꯤ ꯍꯣꯠꯅꯕꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯤꯕꯅꯤ." "ꯐꯒꯅꯤ ꯃꯥꯃ,
ꯑꯝꯇꯪꯒꯤ ꯐꯒꯅꯤ ꯃꯥꯃ ꯃꯟꯇ꯭ꯔꯤ ꯅꯅꯥꯏ ꯅꯤꯡꯊꯦꯝ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯥꯟꯒꯤ ꯁꯥꯖꯦꯜ ꯇꯧꯖꯒꯅꯤ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛꯀꯗꯧꯕꯅꯤꯀꯣ ꯑꯗꯣ ꯅꯤꯡꯊꯦꯝ ꯀꯥꯎꯔꯣꯏꯗꯕ ꯑꯃꯗꯤ ꯂꯥꯟꯐꯝ ꯈꯨꯗꯤꯡꯗ ꯅꯇꯤꯛ ꯅꯊꯧꯅ ꯍꯟꯕ ꯌꯥꯗꯦꯀꯣ ꯁꯤꯔꯕꯁꯨ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯒꯗꯧꯕꯅꯤ ꯁꯤꯕ ꯀꯤꯕ ꯌꯥꯗꯦꯀꯣ ꯋꯥꯈꯜ ꯁꯣꯟꯕꯁꯨ ꯌꯥꯗꯦ ꯋꯥꯈꯜꯕꯨ ꯁꯣꯜꯂꯕ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯂꯣꯏꯀꯣ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯣꯀꯣ ꯑꯩ ꯑꯃꯨꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯦꯝꯅ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯉꯧꯕꯤꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯝꯃꯤ ꯑꯉꯧꯕꯤ ꯑꯩꯅ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤ ꯂꯣꯏꯕꯒ ꯅꯪ ꯑꯩꯒꯤ ꯂꯥꯏꯔ ꯁꯪꯒꯥꯏꯗꯨꯗ ꯂꯥꯛꯇꯨꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯣ ꯃꯨꯊꯠꯂꯒꯦꯀꯣ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯅꯣꯡꯃꯇ ꯅꯅꯤꯡ ꯅꯈꯥ ꯇꯝꯍꯟꯕ ꯉꯝꯈꯤꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯅꯨꯀꯣ ꯑꯉꯧꯕꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯪ ꯑꯩꯒꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤ ꯈꯨꯗꯣꯟꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯊꯣꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯊꯝꯒꯗꯕ ꯅꯨꯡꯁꯤꯕꯗꯣ ꯏꯆꯥꯗꯨꯗ ꯊꯝꯕꯤꯗꯨꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯊꯃꯣꯏꯗ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯤꯡꯊꯧꯄꯨꯔꯦꯟꯅ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ ꯑꯉꯧꯕꯤ ꯁꯦꯟꯅꯅꯕ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ 3 ꯅꯤꯡꯊꯦꯝꯒꯤ ꯈꯨꯟ ꯄꯥꯡꯈꯤꯔꯝꯃꯤ ꯂꯥꯟꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯄꯨꯔꯦꯟꯅ ꯍꯤꯌꯥꯏꯂꯩꯃꯗ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯥꯔꯤꯕ꯭ꯔꯥ ꯂꯩꯃ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯐꯩ ꯑꯗꯨꯅ ꯅꯍꯥꯛ ꯂꯣꯏꯁꯤꯜꯂꯨꯔꯣ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧꯔꯁꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯏꯍꯦ ꯀꯥꯎꯒꯜꯂꯤꯗꯀꯣ ꯂꯩꯃ ꯅꯍꯥꯛꯁꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯁꯪꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯂꯨꯁꯤ ꯍꯥꯏꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯅꯦ ꯂꯩꯃ ꯅꯍꯥꯛꯄꯣ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯍꯤꯌꯥꯏꯂꯩꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯍꯤꯌꯥꯏꯂꯩꯃ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞꯁꯤꯗ ꯑꯣꯏꯈꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗ ꯏꯔꯨ ꯏꯁꯦꯡ ꯇꯝꯕ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯧꯗꯒ ꯍꯥꯏꯔꯝꯗꯈꯩ ꯊꯣꯛꯈꯤꯕꯅꯤ ꯅꯤꯡꯊꯧꯄꯨꯔꯦꯟꯅ ꯈꯟꯖꯩ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯍꯤꯌꯥꯏꯂꯩꯃꯕꯨ ꯆꯥꯟꯕꯤꯌꯨꯀꯣ ꯃꯍꯥꯛꯀꯤ ꯍꯔꯥꯎ ꯃꯤꯅꯣꯛꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯎꯍꯟꯕꯤꯌꯨꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯍꯤꯌꯥꯏꯂꯩꯃ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯍꯤꯌꯥꯏꯂꯩꯃꯒꯤ ꯃꯊꯃꯣꯏ ꯆꯔꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯈꯨꯗꯛꯁꯤꯗ ꯃꯅꯥꯏ ꯃꯁꯤꯡ ꯀꯌꯥ ꯄꯨꯗꯨꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯁꯥꯏꯒꯣꯟ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯑꯌꯥꯝꯕ ꯄꯨꯡ ꯌꯩꯗꯨꯅ ꯖꯒꯣꯏ ꯀꯌꯥꯁꯨ ꯁꯥꯔꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯇ ꯅꯠꯇꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯤꯡꯊꯧꯄꯨꯔꯦꯟꯅꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯀꯌꯥꯅ ꯅꯤꯡꯊꯧꯄꯨꯔꯦꯟꯕꯨ ꯅꯨꯡꯁꯤꯔꯝꯃꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛꯅꯤ ꯏꯅꯤꯡꯊꯧꯄꯨꯔꯦꯟ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯕꯝ ꯌꯧꯔꯝꯃꯤ ꯇꯥꯔꯤꯕ꯭ꯔꯥ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔ ꯇꯥꯖꯔꯦ ꯏꯅꯤꯡꯊꯧ ꯏꯟꯗ꯭ꯔꯅ ꯃꯀꯣꯛ ꯂꯨꯛꯊꯅ ꯈꯨꯝꯃꯛꯄꯅꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯈꯨꯔꯨꯝꯂꯤꯉꯩ ꯅꯈꯣꯏ ꯀꯅꯥꯝꯇ ꯂꯥꯡꯅꯔꯛꯀꯅꯨ ꯋꯥꯔꯤ ꯁꯥꯟꯅꯔꯛꯀꯅꯨꯀꯣ ꯁꯤ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯏꯟꯗ꯭ꯔꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯕꯝꯗꯒꯤ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯕꯨ ꯁꯦꯟꯅꯖꯔꯤ ꯂꯩꯃ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯏꯃꯥꯕꯨ ꯈꯨꯔꯨꯝꯗꯨꯅ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯆꯥ ꯑꯃꯇꯪꯗꯤ ꯅꯤꯖꯁꯤꯀꯣ ꯑꯁꯨꯝꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯗ ꯀꯠꯀꯗꯧꯕ ꯍꯩ ꯂꯩ ꯀꯌꯥ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯀꯠꯂꯗꯨꯅ ꯍꯤꯌꯥꯏꯂꯩꯃꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯗ ꯊꯧꯅꯤꯖꯔꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯅꯃꯣꯝ ꯍꯤꯌꯥꯏꯂꯩꯃꯅ ꯏꯃꯥꯒꯤ ꯅꯈꯣꯡ ꯊꯝꯕꯥꯜ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯃꯣꯝꯒꯤ ꯈꯣꯏꯖꯤꯈꯥꯗ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯐꯥꯎꯕ ꯃꯤꯇꯝꯂꯝꯗꯕꯁꯦ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗꯒꯤꯗꯤ ꯅꯃꯣꯝ ꯍꯤꯌꯥꯏꯂꯩꯃꯒꯤ ꯈꯣꯏꯖꯤꯈꯥꯗ ꯅꯋꯥ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨꯗꯣ ꯅꯃꯣꯝꯒꯤ ꯊꯃꯣꯏꯅ ꯋꯥꯔꯤꯕꯁꯦ ꯀꯣꯛꯍꯟꯕꯤꯗꯨꯅ ꯃꯃꯥꯒꯤ ꯃꯤꯡꯊꯣꯟ ꯄꯤꯅꯕꯤꯌꯨꯀꯣ ꯑꯁꯨꯝꯅ ꯍꯤꯌꯥꯏꯂꯩꯃꯅ ꯊꯧꯖꯥꯟꯕꯣꯔꯗꯨ ꯅꯤꯖꯔꯤ ꯅꯤꯡꯊꯧꯄꯨꯔꯦꯟꯅꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯅꯆꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ ꯉꯁꯤ ꯐꯥꯎꯗ ꯅꯣꯛꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯇꯥꯂꯣꯏ ꯂꯩꯃꯒꯤ ꯃꯤꯅꯣꯛꯁꯦ ꯏꯃꯥ ꯅꯍꯥꯛꯀꯤ ꯊꯧꯖꯥꯟꯒꯤ ꯏꯔꯤꯛ ꯈꯤꯛꯄꯤꯗꯨꯅ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗꯒꯤ ꯅꯣꯛꯍꯟꯕꯤꯌꯨꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯅꯤꯡꯊꯧꯄꯨꯔꯦꯟꯁꯨ ꯊꯧꯖꯥꯟꯕꯣꯔ ꯅꯤꯖꯔꯤ ꯅꯤꯡꯊꯧꯄꯨꯔꯦꯟ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯍꯤꯌꯥꯏꯂꯩꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯕ ꯅꯤꯖꯕ ꯑꯁꯤꯗ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯃꯣꯏꯅ ꯈꯟꯖꯩ ꯐꯔꯦ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ
ꯊꯧꯖꯥꯟ ꯏꯔꯤꯛ ꯈꯤꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕꯗ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯑꯃꯨꯛ ꯄꯥꯡꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯌꯧꯕꯒ ꯅꯤꯡꯊꯧꯅ ꯎꯔꯦ꯫ ꯍꯟꯗꯛꯇ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯈꯤꯕ ꯅꯤꯡꯊꯦꯝꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯅꯤ ꯄꯥꯏꯗꯨꯅ ꯊꯥꯡ ꯑꯣꯔꯥꯏꯔꯤꯕꯗꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯗꯔꯕꯥꯔꯗ ꯀꯆꯪꯗꯈꯩ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯦꯝ ꯇꯥꯔꯤꯕ꯭ꯔꯥ? ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯏꯅꯤꯡꯊꯧ ꯂꯥꯛꯄ ꯎꯖꯍꯧꯗ꯭ꯔꯦ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨꯗꯣ." "ꯅꯤꯡꯊꯦꯝ, ꯅꯤꯡꯊꯧ ꯑꯩ ꯁꯥꯎꯗꯦꯀꯣ, ꯄꯦꯜꯂꯦ ꯉꯁꯤꯗꯤ꯫ ꯅꯍꯥꯛꯀꯨꯝꯕ ꯄꯨꯛꯅꯤꯡ ꯆꯪꯕ ꯂꯥꯟꯃꯤ ꯑꯃ ꯄꯨꯔꯦꯟꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯛꯄꯁꯦ꯫ ꯑꯗꯣ ꯅꯤꯡꯊꯦꯝ, ꯅꯍꯥꯛꯀꯤ ꯌꯨꯝꯗꯁꯨ ꯃꯥꯏꯕꯤꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗꯒꯤ ꯅꯨꯄꯤ 3 ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗ꯭ꯔꯤ ꯐꯥꯎꯕ ꯁꯦꯟꯅꯕꯤꯅꯕ ꯊꯥꯈ꯭ꯔꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯅꯤꯡꯊꯦꯝ, ꯅꯍꯥꯛ ꯋꯥꯈꯜ ꯋꯥꯔꯨꯔꯅꯨꯀꯣ." ꯅꯤꯡꯊꯦꯝ ꯍꯔꯥꯎꯈꯤꯕꯅ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯩ꯫ "ꯏꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯉꯁꯤꯗꯤ ꯇꯣꯜꯂꯕ ꯅꯅꯥꯏꯕꯨ ꯊꯧꯖꯥꯟꯕꯤꯔꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯅꯅꯥꯏꯗꯤ꯫ ꯁꯤꯔꯕꯁꯨ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯋꯥꯏ ꯑꯁꯦ ꯊꯥꯒꯅꯤ." ꯅꯤꯡꯊꯦꯝꯒꯤ ꯋꯥꯍꯩꯗꯨ ꯄꯦꯟꯈꯤꯕꯅ ꯅꯤꯡꯊꯧꯅ ꯅꯤꯡꯊꯦꯝꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯗꯅꯤ꯫ ꯃꯥꯏꯕꯤꯒ ꯂꯣꯏꯅꯅ ꯑꯉꯧꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯤꯗ ꯑꯉꯧꯕꯤꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ "ꯏꯃꯥ ꯃꯥꯏꯕꯤꯅ ꯂꯥꯏꯔꯁꯪꯗ ꯊꯦꯡꯕꯤꯔꯛꯄꯗꯤ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ?" ꯃꯥꯏꯕꯤꯅ ꯈꯨꯝꯂꯛꯏ, "ꯅꯍꯥꯛꯀꯤ ꯈꯣꯏꯖꯤꯈꯥꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯅꯋꯥꯗꯨꯕꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯍꯥꯛꯄꯨ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯀꯣꯅꯨꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯒꯤ ꯑꯋꯥꯕ ꯎꯔꯗꯨꯅ ꯏꯅꯤꯡꯊꯧꯅ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯁꯦꯅꯧ ꯇꯥꯛꯄꯤꯕꯅꯤ." ꯑꯉꯧꯕꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ ꯈꯟꯖꯩ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯈꯩ ꯐꯪꯅ ꯍꯔꯥꯎꯖꯔꯦ꯫ ꯅꯆꯥꯒꯤ ꯂꯥꯏꯔ ꯁꯪꯒꯥꯏ ꯑꯁꯤꯗ ꯂꯩꯕꯤꯗꯨꯅ ꯅꯆꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯤ ꯇꯥꯖꯕꯗ ꯅꯆꯥꯗꯤ ꯍꯔꯥꯎꯕꯒꯤ ꯃꯇꯣꯟ ꯂꯣꯝꯂꯦ." ꯑꯁꯨꯝꯅ ꯑꯉꯧꯕꯤꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯦꯟꯅꯕꯤꯈꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯀꯣꯅꯨꯡꯗꯅꯤ꯫ "ꯇꯥꯔꯤꯕ꯭ꯔꯥ ꯂꯩꯃ? ꯇꯥꯛꯄꯤꯌꯨꯗꯣ ꯅꯤꯡꯊꯧꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯋꯥꯔꯅꯨꯀꯣ꯫ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔ ꯃꯍꯥꯛꯅ ꯏꯆꯥ ꯑꯃꯗꯤ ꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯩ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯉꯁꯤꯁꯦ ꯏꯁꯥꯗ ꯂꯥꯡꯇꯛꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯍꯥꯟꯅ ꯊꯥꯖꯔꯝꯗ꯭ꯔꯕꯁꯨ ꯉꯁꯤ ꯊꯥꯖꯩ ꯑꯩ ꯃꯃꯥꯒꯤ ꯃꯤꯡꯊꯣꯟ ꯐꯪꯂꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯅꯤꯗꯅ, ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯁꯨ ꯄꯦꯟꯖꯩꯗꯣ ꯂꯩꯃ꯫ ꯐꯔꯦ, ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯈ꯭ꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯗꯣ." ꯑꯁꯨꯝꯅ ꯇꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯁꯤꯗ ꯍꯤꯌꯥꯏ ꯂꯩꯃ ꯃꯪꯂꯥꯟ ꯑꯃꯈꯛ ꯃꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯑꯉꯧꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ, "ꯍꯤꯌꯥꯏ ꯂꯩꯃ, ꯅꯍꯥꯛꯅ ꯅꯃꯤꯠꯇ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯐꯥꯎꯕ ꯃꯤꯇꯝꯗ꯭ꯔꯕꯔꯥ ꯍꯥꯏꯅ ꯋꯥꯖꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯋꯥꯔꯒꯅꯨ꯫ ꯉꯁꯤꯗꯒꯤ ꯊꯥꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯍꯥꯛꯀꯤ ꯑꯉꯥꯡ ꯅꯋꯥ ꯑꯃꯗꯤ ꯃꯤꯇꯝꯂꯒꯅꯤ꯫ ꯍꯤꯌꯥꯏ ꯂꯩꯃ, ꯅꯍꯥꯛꯀꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯑꯔꯥꯏꯕ ꯑꯆꯝꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏꯅ ꯁꯦꯝꯂꯛꯀꯗꯧꯕ ꯑꯉꯥꯡꯅꯤ." ꯍꯤꯌꯥꯏ ꯂꯩꯃ ꯂꯥꯏꯔꯦꯝꯕꯤꯅꯤ ꯈꯪꯂꯕꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯛꯂꯤ꯫ ꯃꯤꯁꯅꯥ ꯑꯅꯤ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯇꯥꯔꯛꯂꯤ꯫ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯄꯨꯝꯅꯃꯛ ꯏꯃꯥ ꯅꯍꯥꯛꯀꯤ ꯊꯧꯖꯥꯟꯅꯤꯗꯣ꯫ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯕꯨ ꯊꯧꯖꯥꯟꯕꯤꯕꯅꯤꯗꯣ꯫ ꯇꯥꯎ ꯍꯤꯌꯥꯏ ꯂꯩꯃ, ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯒ ꯑꯩꯒꯤ ꯏꯁꯥꯏꯒꯣꯟꯗ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯀꯠꯆꯔꯛꯎꯗꯣ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯀꯥꯎꯒꯅꯨ ꯏꯃꯣꯝ ꯑꯣꯏꯕꯤ, ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯒꯤ ꯃꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯅ ꯆꯅꯨ ꯂꯩꯃ ꯍꯥꯏꯅꯕꯨ ꯃꯤꯡꯊꯣꯜꯂꯛꯎꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯦ ꯄꯣꯔꯝ ꯀꯥꯏꯗꯅ ꯇꯧꯔꯛꯎꯀꯣ ꯏꯃꯣꯝ ꯑꯣꯏꯕꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯍꯤꯌꯥꯏ ꯂꯩꯃꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯃꯤ ꯁꯥꯝꯈꯤꯔꯝꯃꯤ꯫ ꯍꯤꯌꯥꯏ ꯂꯩꯃꯁꯨ ꯃꯤꯀꯞ ꯐꯠ ꯊꯣꯛꯂꯛꯄꯒ, "ꯑꯣ, ꯑꯩꯒꯤꯗꯣ ꯃꯪꯅꯤꯗ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯃꯗꯨ ꯆꯨꯝꯒꯅꯤꯗ꯫ ꯑꯩꯒꯤ ꯏꯃꯣꯝ ꯑꯣꯏꯕꯤ ꯑꯃ ꯄꯤꯕꯤꯔꯅꯤ ꯍꯥꯏꯕ." ꯑꯁꯨꯝꯅ ꯈꯟꯅ ꯅꯣꯡꯁꯨ ꯉꯥꯟꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯒ ꯂꯥꯟꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯨꯔꯥꯝꯕꯅ, "ꯃꯟꯇ꯭ꯔꯤ, ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯅꯣꯞꯄꯗꯤ ꯅꯠꯇ꯭ꯔꯦꯅꯦꯀꯣ, ꯑꯗꯨꯒ ꯈꯨꯠꯂꯥꯏꯁꯨ ꯅꯣꯞꯇ꯭ꯔꯦ꯫
Handaki lanfamda awang laibaki luwang purin marin tingwa tare. Kayam thongna lagi haibadu yengba tare. Iningthau achumani. Luwang purin handaki lanfam asida marin tinggadawbani. Magi lanmidai masing heliba iningthaugi lanmini. Ado iningthau hayune mantri kari hainingba. Iningthau Senapati Drubasi hanaga yamna manaraktri. Yengu iningthau luwang purengi laibakta langi chabau piruba numit adudagi ngasi phauba ahongma kaya nanai mantrina uba phangjaido. Mantri haigumdana Senapati Drubasi karinomni tawre. Hanadi lan hauramdai khuding thawai yamna yawbani. Aduga handaki lan mayasu yawre. Khangna Ningthau wa makha tadringai. Iningthau Senapati se aikhoirom tamna lai. Iningthau nanai khurumjari. Senapati kari haidingba hayu. Iningthau nanaina sagon lamigi samu lamigi awatpasing yangsilure. Awatpa thoidokna leitri. Aduga iningthau wafam amataga hangatjagi. Hayu Senapati kari wafam. Iningthau langi matamsu numit mangani da ngairabani. Adubu sagon gisu sagon lami makok. Aduga samu gisu samu lami makok. Makok oigadauba misak amamamdi khanjaningido. Senapati Drubana hairibasi chumine mantri. Adudi iningthau sagon lami ki makok asi kanada uhensige. Mantri sagon lami makok samu lami makok haptaba yade ko. Aduna haujimak aigi inai mayam sidagi thongna phaba lanmi ani khandaba yade. Haujimak inai puma koksilau. Ningthau aigi yathangni. Asumna manai puma kauraduna thongna phaba lanmi khalli. Asumna khanba loirabada iningthau amadi mantri amadi Senapati makoi ahum karigumba amamuk khanarami ningthauna. Mantri Senapati law wa ma haigi. Lan haudringai ngasi hayeng asida karigumba thawang ama paikhattaba yade. Mantrina khangningna hangai. Iningthau karama thawang oirabagi. Tau mantri tau Senapati yeknabaga mayoknaba lanfamda mai pake khallabadi aronba lalong kharasu tauba mathau tai. Iningthau karamba aronba lalong oirigaba. Hayengsi numisu pai lami masing yamna pukho aduga purinda hairamu. Laibak anigi mayai chap chana leiriba mihat pung oiriba pak chawraba lamang asida lanfam langi mafam oigani hairamu. Adu hairaga halakpa lambida aikhoina aronba thawrang khara tawromgadawbani. Karamba aronba lalongno haibadu ai haigitaw. Lan soknapa mafam adu yawgadaba khara watlingaidagi makhoina lakadawba lambida ko macha tawraga ko mayada langkaya thaktuna thamgadabani. Adumna tawrabadi makhoigi lami kharadi masing hantharakpa yai. Lanmi masing yamdrabadi purengi thawna mayeng tarakani. Hairibasi mantri thabakta onthokadawani ko. Iningthaugi thawrang asi nanaidi penjari. La naksilakpa matam asida asigumba lalong ama pangtho takpibadi karisu leiba thabak nati. Nanai mantrina pangthokjagani. Mantrina amukso makha tarai. Iningthau hayeng asi ningthau purigi manaktana Senapatibu thabiyu. Aduga nanai mantrina luchingduna iningthauna hairiba thabak adu nanaini pangthokjarage. Phare adudi mantri adumna tawro. Aduga Senapati hayeng ayuktagi khongsanaba tawro. Lanmi kharasu loinakho. Aduga lan sokna mafam adusu hairamuko. Phagani iningthau nanai soidana hairamge. Nanai Senapati Drubagi thawna haloi akibasu yawde. Iningthauna langam phiran paibadi aruba kaisu nati. Senapati nahaki narosing napangalna laibak kaya maithiba pikhrabani. Aisu khangi nahaki nathawna. Phare ngayak pathazaruro. Asumna Drubadi thokre. Mabuk phattaba mantri kokngangdi penjade. Ningthauna Drubabo hanjin thagatpa asida adubu asaw maithongdi uthoklamde. Asumna numit sisu hawkre. Phattaraba ningthau murambadi phattaba wakhan kaya khanduna mina tawnadaba phattaba loksin kaya
ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯊꯛꯇ ꯂꯣꯟꯅ ꯇꯧꯔꯤ꯫ ꯑꯌꯨꯛꯀꯤ ꯉꯜꯂꯕ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯈꯤꯕꯗꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯅꯤꯡꯊꯦꯝꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯒꯤ ꯁꯥꯖꯦꯜ ꯇꯧꯔꯤ꯫ ꯁꯥꯖꯦꯜ ꯇꯧꯕꯒꯤ ꯊꯥꯡ ꯌꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ "ꯀꯌꯥꯗ ꯍꯣꯠꯅꯕ ꯀꯜꯂꯤꯕꯅꯣ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ? ꯅꯤꯡꯊꯦꯝꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯅꯤꯡꯊꯦꯝꯕꯨ ꯊꯥꯒꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯍꯥꯛꯀꯨꯝꯕ ꯆꯪꯊꯣꯛꯄ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯌꯥꯗ ꯐꯈ꯭ꯔꯕꯅꯣ?" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯃꯍꯥꯔꯥꯅꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ "ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯊꯟꯇ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯗꯨꯕꯣ?" ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯒꯤ ꯅꯥꯀꯟꯗꯒꯤ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ "ꯂꯩꯃ, ꯃꯤꯀꯞ ꯊꯣꯛꯂꯕ꯭ꯔꯥ? ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ, ꯌꯦꯡꯉꯨ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯅꯤꯡꯊꯦꯝꯒꯤ ꯊꯧꯅꯥ ꯍꯣꯠꯅꯕ ꯂꯦꯞꯇꯕꯁꯤ꯫ ꯃꯁꯤꯗ ꯄꯦꯜꯂꯗꯨꯅ ꯏꯊꯟꯇ ꯋꯥ ꯉꯥꯡꯖꯕꯅꯤ." ꯍꯤꯌꯥꯏꯂꯩꯃꯅ ꯁꯠ ꯈꯨꯝꯂꯛꯏ꯫ "ꯆꯨꯝꯃꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯣ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯅꯤꯡꯊꯦꯝꯒꯤ ꯊꯧꯅꯥꯁꯦ ꯑꯗꯨꯉꯩ ꯏꯅꯤꯡꯊꯧꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒ ꯃꯥꯟꯅꯗ꯭ꯔꯣ?" ꯅꯤꯡꯊꯧꯅ ꯅꯣꯛꯇꯨꯅ "ꯂꯩꯃ, ꯑꯩꯁꯤꯕꯨ ꯍꯧꯖꯤꯛꯅ ꯍꯅꯨꯔꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯋꯥꯍꯩꯗꯨ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯏꯆꯥꯒꯤ ꯏꯁꯨ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯅꯍꯥ ꯑꯣꯏꯈꯤꯗꯧꯔꯤꯕꯅꯤ." ꯅꯤꯡꯊꯧꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯤꯌꯥꯏꯂꯩꯃꯁꯨ ꯅꯤꯡꯊꯧꯗ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯗꯤ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯍꯩ ꯃꯁꯤꯡꯗꯒꯤ ꯊꯣꯏꯗꯣꯛꯅ ꯍꯩꯕ ꯍꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯈꯨꯠ ꯑꯅꯤꯗ ꯊꯥꯡ ꯑꯅꯤ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯕ ꯍꯨꯝꯕ ꯍꯧꯔꯛꯏ꯫ ꯂꯥꯟꯃꯤ ꯑꯇꯩꯁꯨ ꯍꯌꯤꯡꯒ ꯆꯪꯗ꯭ꯔꯤꯗ ꯈꯥꯛꯏ, ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯂꯤ꯫ ꯂꯥꯟꯃꯤ ꯑꯃꯅ "ꯃꯔꯣꯛ, ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯁꯤ ꯅꯩꯗ꯭ꯔꯣ? ꯊꯥꯡ ꯑꯅꯤꯁꯦ ꯃꯔꯣꯟ ꯈꯪꯕꯗꯧꯅ ꯇꯧꯗ꯭ꯔꯣ?" ꯂꯥꯟꯃꯤ ꯑꯃꯅ ꯈꯨꯝꯂꯛꯏ꯫ "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯃꯔꯣꯟ ꯈꯪꯕꯗꯧꯅ ꯇꯧꯗ꯭ꯔꯣ? ꯊꯥꯡ ꯑꯃꯃꯨꯛ ꯃꯊꯛꯇ ꯂꯪꯈꯠꯈꯤ, ꯊꯥꯡꯗꯨ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯏꯁꯤꯡ ꯄꯨꯟ ꯑꯃꯒ ꯁꯠ ꯊꯛꯈꯤꯅꯦ꯫ ꯊꯛꯄ ꯂꯣꯏꯕꯒ ꯊꯥꯡꯗꯣ ꯇꯥꯔꯛꯏꯅꯦ, ꯑꯗꯨꯒ ꯈꯨꯠ ꯅꯥꯝꯃꯅꯒ ꯑꯣꯛꯈꯤꯅꯦ꯫ ꯊꯤꯅ ꯅꯩꯔꯦꯍꯦ!" "ꯑꯁ ꯃꯔꯣꯛ, ꯅꯪꯒꯤꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯍꯥ? ꯏꯁꯤꯡ ꯄꯨꯟ ꯑꯃꯒ ꯍꯥꯏꯗꯨꯗꯤ ꯏꯁꯤꯡ ꯈꯨꯌꯥ 5-6 ꯍꯥꯏꯗꯧꯕ ꯅꯠꯇ꯭ꯔꯣ?" "ꯏꯍꯦ, ꯍꯣꯏꯅꯦꯍꯦ, ꯆꯨꯝꯃꯤꯅꯦ, ꯑꯩꯗꯤ ꯏꯁꯤꯡ ꯄꯨꯟꯗ ꯈꯨꯠꯅ ꯊꯦꯡꯕꯗꯨꯗ ꯄꯨꯟ ꯑꯃ ꯊꯛꯂꯤꯕ ꯃꯥꯜꯂꯨꯔꯦ." ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯑꯣꯡ ꯑꯗꯨꯗ ꯂꯥꯟꯃꯤ ꯄꯨꯝꯕ ꯉꯛꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯙ꯭ꯔꯨꯕꯅ ꯈꯟꯖꯩ, "ꯅꯍꯥꯟꯃꯨꯛ ꯆꯦꯕꯥꯎ ꯄꯤꯕ ꯆꯠꯄꯗꯁꯨ ꯑꯩꯒꯤ ꯏꯉꯛꯁꯦ ꯀꯛꯀꯦ ꯇꯧꯈꯤꯕꯅꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯄꯥꯗꯤ ꯄꯥꯈꯠꯂꯤꯍꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯏꯅꯤꯡꯊꯧ ꯃꯨꯔꯥꯃꯒꯨꯝꯕꯗꯤ ꯅꯠꯇꯦꯗ." ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯀꯣꯅꯨꯡ ꯌꯧꯒꯗꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯂꯥꯡꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯅꯤꯡꯗꯨꯅ ꯙ꯭ꯔꯨꯕ ꯂꯥꯟꯃꯤ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗ ꯃꯤꯠꯌꯦꯡ ꯊꯝꯂꯝꯃꯤ꯫ ꯎꯔꯦ ꯍꯧꯖꯤꯛꯇꯤ ꯙ꯭ꯔꯨꯕꯒꯤ ꯊꯃꯣꯏ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯊꯥꯡ ꯑꯅꯤꯁꯤꯕꯨ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤꯕꯗꯨ ꯎꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝꯅ "ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ?" ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯥꯔꯤ ꯍꯥꯏꯅ ꯑꯃꯨꯛꯇꯗ ꯈꯨꯝꯂꯛꯏ꯫ ꯇꯟꯖꯥꯁꯤꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯅꯥꯛꯇꯗꯤ ꯆꯪꯗ꯭ꯔꯤ꯫ "ꯍꯟꯗꯛꯀꯤꯁꯦ ꯑꯃꯨꯛ ꯌꯦꯡꯉꯨ, ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯍꯩꯅꯕ ꯑꯃꯨꯛ ꯇꯧꯒꯗꯧꯕꯅꯤꯀꯣ." "ꯍꯟꯗꯛꯀꯤꯁꯦ ꯑꯃꯨꯛ ꯌꯦꯡꯉꯨ, ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯍꯩꯅꯕ ꯑꯃꯨꯛ ꯍꯣꯠꯅꯒꯗꯧꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛꯇꯗ ꯊꯥꯡ ꯑꯅꯤꯗꯨ ꯈꯔ ꯂꯥꯞꯇꯛꯅ ꯎꯖꯥꯎ ꯑꯅꯤ ꯅꯛꯅꯅ ꯍꯧꯔꯤꯕꯗꯨꯗ ꯂꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯎꯖꯥꯎ ꯑꯅꯤꯗꯨ ꯊꯪꯅꯅ ꯍꯧꯕꯅꯤ꯫ ꯎꯖꯥꯎ ꯑꯅꯤ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯃꯌꯥꯏ ꯆꯥꯅ ꯌꯨꯡꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯂꯥꯎꯔꯛꯏ꯫ "ꯌꯨꯡꯈ꯭ꯔꯦ ꯌꯨꯡꯈ꯭ꯔꯦꯅ" ꯂꯥꯎꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯦꯝ ꯑꯗꯨ ꯀꯟꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯆꯣꯡꯈꯠꯂꯒ ꯈꯔ ꯄꯥꯏꯈꯠꯈꯤ꯫ ꯑꯗꯨꯒ ꯊꯥꯡ ꯑꯅꯤ ꯑꯗꯨꯗ ꯑꯃꯨꯛꯇꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯥꯞ ꯄꯥꯏꯈꯤ, ꯑꯗꯨꯒ ꯎꯒꯤ ꯎꯁꯥ ꯈꯔ ꯄꯠ ꯄꯠ ꯀꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯑꯃꯨꯛ ꯆꯣꯡꯊꯔꯛꯏ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒ ꯃꯥꯜꯂꯝꯗꯦ, ꯂꯥꯏꯅꯤ ꯂꯥꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ "ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥꯅꯦ? ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯅꯤꯡꯊꯦꯝꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯁꯤ ꯃꯪ ꯑꯣꯏꯔꯝꯅꯤꯗ, ꯃꯪꯅꯤꯗ꯫
ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯔꯝꯃꯤ ꯅꯥꯀꯟꯗꯒꯤ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯅ ꯏꯅꯤꯡꯊꯧ ꯃꯪ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪꯅꯤ꯫ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯃꯪ ꯅꯠꯇꯦꯕ? ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯕꯨ ꯅꯤꯡꯊꯦꯡꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯅꯤ ꯂꯥꯛꯈꯤꯕꯅꯤꯀꯣ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯃꯟꯇ꯭ꯔꯤꯅ ꯏꯅꯤꯡꯊꯧ ꯅꯤꯡꯊꯦꯝ ꯑꯁꯤ ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯄ ꯃꯍꯩ ꯈꯔ ꯌꯥꯎꯔꯤ꯫ ꯑꯩꯅ ꯈꯨꯠꯂꯥꯏ ꯑꯣꯔꯥꯏꯕꯒꯤ ꯅꯤꯌꯣꯝ ꯃꯌꯥꯝꯁꯨ ꯇꯝꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯄꯤꯊꯣꯔꯛꯄ ꯑꯣꯏꯕꯅ ꯇꯥꯛꯄꯒ ꯍꯩꯕꯒ ꯃꯇꯝ ꯏꯆꯪ ꯆꯪꯗꯅ ꯃꯇꯤꯛ ꯆꯥꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯦꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯤꯠ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯆꯣꯏꯗꯅ ꯙ꯭ꯔꯨꯕꯁꯨ ꯌꯦꯡꯂꯤꯕꯅꯤ꯫ ꯙ꯭ꯔꯨꯕꯅ ꯈꯟꯖꯔꯝꯃꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯁꯤꯗꯤ, ꯃꯊꯟꯇꯅ ꯂꯩꯕꯥꯛ ꯀꯌꯥꯗꯤ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯕ ꯃꯤꯁꯛꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯁꯣꯏꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯈꯜꯂꯕ ꯇꯨꯡꯗ ꯂꯥꯟꯃꯤꯁꯥ ꯂꯥꯎ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯄ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯔꯨꯔꯁꯤ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯗ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯆꯪꯉꯛꯄ ꯍꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯙ꯭ꯔꯨꯕꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯈꯣꯡꯂꯛꯏ꯫ ꯁꯒꯣꯜ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟ, ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯂꯥꯟꯃꯤ ꯄꯨꯝꯕ ꯁꯒꯣꯜꯅ ꯈꯣꯡꯂꯤꯕ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯌꯦꯡꯊꯣꯔꯛꯏ꯫ ꯙ꯭ꯔꯨꯕꯒꯤ ꯐꯤꯖꯣꯜ ꯎꯕꯗ ꯅꯤꯡꯊꯦꯝꯁꯨ ꯈꯪꯕ ꯉꯝꯂꯝꯃꯤ ꯂꯥꯛꯂꯤꯕꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯅꯤ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯂꯥꯟꯃꯤꯁꯥ ꯁꯦꯝ ꯁꯥꯎ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯈꯪꯂꯝꯃꯤ ꯂꯥꯛꯂꯤꯕꯁꯤ ꯃꯃꯥꯡꯗ ꯂꯥꯟꯒꯤ ꯆꯦꯕꯥꯎ ꯊꯤꯟꯕ ꯂꯥꯛꯈꯤꯕ ꯃꯨꯔꯥꯝꯕꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯄꯨꯔꯦꯟꯅ ꯃꯈꯣꯟ ꯈꯔ ꯇꯞꯂꯞꯅ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤꯁꯥ? ꯅꯤꯡꯊꯦꯝ ꯉꯥꯏꯈꯣ ꯇꯞꯊꯈꯣ꯫ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯃꯤꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯊꯕꯛ ꯇꯧꯐꯗꯦꯀꯣ, ꯇꯞꯊꯧ ꯅꯤꯡꯊꯦꯝ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯙ꯭ꯔꯨꯕꯗ ꯆꯪꯉꯣ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ ꯀꯔꯤ ꯂꯩꯔꯦ? ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯙ꯭ꯔꯨꯕꯅ ꯏꯀꯣꯛ ꯂꯩꯕꯥꯛ ꯇꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯙ꯭ꯔꯨꯕꯒꯤ ꯅꯣꯂꯨꯛꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯕ ꯎꯕꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡꯁꯨ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯐꯠꯇꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯙ꯭ꯔꯨꯕ ꯉꯁꯤꯅ ꯀꯔꯝꯕ ꯅꯪꯒꯤ ꯅꯤꯡꯊꯧꯒꯤ ꯀꯔꯝꯕ ꯌꯥꯊꯪꯅꯣ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯙ꯭ꯔꯨꯕꯅ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯅꯅꯥꯏꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯅꯥ ꯑꯣꯏꯔꯨꯕꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯠꯆꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯋꯥꯐꯝꯁꯤ ꯙ꯭ꯔꯨꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯙ꯭ꯔꯨꯕ ꯑꯀꯤꯕ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯣ ꯄꯥꯎꯗꯝꯃꯨꯅꯦ, ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯍꯥꯏꯔꯕꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯂꯩꯇꯅ ꯍꯥꯏꯕ ꯍꯧꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯉꯔꯥꯡ ꯏꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯗꯔꯕꯥꯔꯗ ꯑꯁꯨꯝꯅ ꯄꯥꯎꯗꯝꯃꯨ ꯇꯥꯛꯄꯤꯔꯛꯏ꯫ ꯂꯥꯟꯒꯤ ꯂꯥꯟꯐꯝꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯍꯥꯠꯄꯨꯡ ꯑꯣꯏꯔꯤꯕ ꯄꯥꯛ ꯆꯥꯎꯔꯕ ꯑꯍꯥꯡꯕ ꯃꯐꯝꯗ ꯂꯥꯟꯐꯝ ꯑꯣꯏꯒꯅꯤ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯟꯒꯤ ꯃꯇꯝꯁꯨ ꯉꯁꯤꯗꯒꯤ ꯊꯥꯅ ꯅꯨꯃꯤꯠ 4ꯅꯤꯇꯃꯛ ꯉꯥꯏꯔꯦ꯫ ꯂꯥꯟ ꯁꯣꯛꯅꯕ ꯍꯧꯒꯗꯧꯕ ꯅꯨꯃꯤꯠꯇꯣ ꯀꯥꯎꯈꯤꯗꯅꯕ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯗ ꯄꯥꯎꯗꯝꯃꯨ ꯍꯥꯏꯕꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯙ꯭ꯔꯨꯕ? ꯅꯪꯒꯤ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯊꯥꯒꯠꯂꯤꯍꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯄꯥꯎꯗꯝꯃꯨ ꯅꯍꯥꯛꯀꯤ ꯅꯅꯤꯡꯊꯧꯗ꯫ ꯂꯥꯟꯒꯤ ꯃꯇꯝ ꯉꯥꯏꯕꯗ ꯋꯥꯔꯤꯕꯅꯤ꯫ ꯃꯨꯔꯥꯝꯕꯒꯤ ꯅꯥꯄꯟ ꯊꯨꯗꯦꯛꯀꯦ ꯈꯟꯕꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯗꯅ ꯈꯜꯂꯤ꯫ ꯄꯥꯎꯗꯝꯃꯨꯀꯣ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ꯫ ꯅꯤꯡꯊꯧ ꯂꯨꯋꯥꯡꯄꯨꯔꯤꯒꯤ ꯃꯐꯝꯗꯗꯤ ꯑꯀꯤꯕ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯄꯥꯎꯗꯝꯃꯨ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯗ ꯇꯝꯖꯒꯦ꯫ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯆꯤꯠꯊꯕ ꯂꯩꯇꯅ ꯍꯥꯏꯌꯨꯅꯤ ꯁꯦꯅꯥ꯫ ꯏꯅꯤꯡꯊꯧ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯛꯇ꯭ꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯔꯩꯕꯥꯛ ꯍꯟꯅꯕ ꯇꯧꯖꯔꯣ꯫ ꯙ꯭ꯔꯨꯕ ꯋꯥ ꯈꯔꯗꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟꯗ ꯍꯥꯏꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯣꯏꯕꯅ ꯍꯥꯏꯅꯤꯡꯂꯕꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯅ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ ꯅꯍꯥꯛ ꯍꯟꯅꯕ ꯇꯧꯔꯣ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯟꯃꯤ ꯀꯌꯥ ꯂꯥꯟ ꯑꯣꯔꯥꯏꯒꯗꯧꯕ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯟꯒꯤ ꯁꯥꯖꯦꯟꯗꯤ ꯌꯦꯛꯅꯕ ꯃꯤꯗ ꯎꯍꯟꯅꯤꯡꯗꯦ꯫ ꯙ꯭ꯔꯨꯕ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ꯫ ꯏꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯅꯥꯏ ꯙ꯭ꯔꯨꯕꯁꯨ ꯏꯔꯩꯕꯥꯛ ꯍꯟꯅꯕ ꯇꯧꯖꯔꯒꯦ꯫
ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯙ꯭ꯔꯨꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯙ꯭ꯔꯨꯕ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯏ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯝꯕ ꯅꯤꯡꯊꯧ ꯃꯨꯔꯥꯟꯕꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ, ꯑꯗꯨꯝ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯔꯒꯗꯤ ꯅꯅꯥꯏꯗ ꯌꯥꯊꯪ ꯄꯤꯅꯕꯤꯌꯨ꯫ ꯅꯅꯥꯏ ꯅꯤꯡꯊꯦꯝ ꯍꯧꯖꯤꯛꯀꯤ ꯁꯦꯅꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯇꯥꯟꯅꯗꯨꯅ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨ ꯍꯪꯖꯔꯨꯒꯦ꯫ ꯆꯨꯝꯃꯤ ꯅꯤꯡꯊꯦꯝ꯫ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕ ꯉꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯐꯔꯦ, ꯍꯧꯖꯤꯛꯃꯛ ꯅꯍꯥꯛꯅ ꯃꯥꯕꯨ ꯇꯥꯟꯅꯗꯨꯅ ꯀꯔꯤ ꯋꯥꯅꯣ ꯈꯪꯗꯣꯔꯛꯎ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯍꯥꯊꯨ ꯍꯥꯊꯨ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯁꯒꯣꯜ ꯊꯧꯗꯨꯅ ꯇꯥꯟꯅꯕ ꯅꯠꯇꯦ, ꯃꯈꯣꯡꯅ ꯆꯦꯟꯗꯨꯅ ꯇꯥꯟꯅꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯈꯔ ꯆꯦꯜꯂꯛꯄꯒ ꯈꯔ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯂꯤꯕꯗꯨ ꯎꯔꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯍꯧꯅ ꯂꯣꯟꯆꯠ ꯊꯧꯒꯜꯂꯣꯟ ꯈꯪꯕ ꯃꯤꯁꯛꯅꯤ꯫ "ꯏꯇꯥꯎ, ꯏꯇꯥꯎ, ꯉꯥꯏꯕꯤꯈꯣ ꯑꯃꯨꯛꯇ"꯫ ꯙ꯭ꯔꯨꯕꯁꯨ ꯀꯧꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯌꯦꯡꯊꯣꯛꯂꯨꯕꯗ ꯎꯔꯦ꯫ "ꯑꯣ, ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯜꯂꯛꯇꯨꯅ ꯏꯇꯥꯎ ꯏꯇꯥꯎ ꯀꯧꯔꯤꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛꯇꯨꯅꯤꯗ꯫ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯂꯥꯟꯃꯤꯁꯥ, ꯂꯦꯞꯈꯣ, ꯅꯣꯏ ꯈꯔ ꯂꯥꯞꯅ ꯂꯩꯌꯨ"꯫ ꯙ꯭ꯔꯨꯕꯅ ꯂꯥꯟꯃꯤꯁꯤꯡ ꯂꯥꯞꯅ ꯂꯩꯍꯟꯕꯒꯤ ꯃꯔꯝꯗꯤ ꯍꯣꯔꯦꯟ ꯙ꯭ꯔꯨꯕꯅ ꯍꯥꯏꯔꯝꯒꯗꯧꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯥꯔꯕꯗꯤ ꯙ꯭ꯔꯨꯕ ꯍꯤꯡꯂꯔꯣꯏ, ꯑꯗꯨꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯙ꯭ꯔꯨꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯒ, "ꯏꯇꯥꯎ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯈꯟꯅ ꯇꯥꯟꯅꯔꯛꯄꯅꯤ"꯫ ꯅꯤꯡꯊꯦꯝꯅ ꯏꯇꯥꯎ ꯏꯇꯥꯎ ꯀꯧꯕ ꯇꯥꯕꯗ ꯙ꯭ꯔꯨꯕ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯇꯥꯎ, ꯑꯩ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯅꯤꯡꯊꯦꯝ"꯫ "ꯑꯣ, ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯕꯒꯤ ꯏꯇꯥꯎꯅ ꯏꯅꯥꯛ ꯇꯝꯅ ꯂꯥꯛꯄꯅꯣ"꯫ "ꯑꯩꯒꯤ ꯃꯤꯡ ꯙ꯭ꯔꯨꯕ ꯀꯧꯖꯩ꯫ ꯑꯩ ꯅꯤꯡꯊꯧ ꯃꯨꯔꯥꯟꯕꯒꯤ ꯁꯦꯅꯥꯄꯇꯤꯅꯤ ꯏꯇꯥꯎ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯇꯥꯎ ꯀꯧꯅꯔꯁꯤꯀꯣ ꯏꯇꯥꯎ"꯫ "ꯏꯇꯥꯎ ꯙ꯭ꯔꯨꯕ, ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯨꯗ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯇꯥꯎ ꯅꯤꯡꯊꯦꯝꯗ ꯂꯣꯠꯁꯤꯜꯂꯤꯕ ꯋꯥꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯏꯇꯥꯎ"꯫ ꯅꯤꯡꯊꯦꯝꯒꯤ ꯃꯛꯇ꯭ꯔꯕ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯙ꯭ꯔꯨꯕ ꯋꯥ ꯑꯃꯠꯇ ꯂꯣꯠꯇꯅ ꯍꯥꯏꯍꯧꯔꯒꯦ ꯈꯜꯂꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩ꯫ "ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯆꯨꯝꯃꯤ, ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦ, ꯃꯇꯥꯡ ꯆꯥꯈꯤꯗꯕꯅ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯦꯡꯅ ꯏꯇꯥꯎꯗ ꯍꯥꯏꯔꯝꯂꯒꯦ"꯫ "ꯏꯇꯥꯎ ꯙ꯭ꯔꯨꯕ, ꯆꯤꯊꯕ ꯂꯩꯇꯅ ꯍꯥꯏꯕꯤꯌꯨꯀꯣ ꯏꯇꯥꯎ"꯫ "ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯑꯩꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯕꯨ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯔꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯕꯨ ꯑꯇꯣꯞꯄꯅꯤ, ꯌꯦꯛꯅꯕꯅꯤ ꯈꯟꯈꯤꯕ ꯃꯤꯀꯨꯞ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯂꯥꯟ ꯅꯨꯃꯤꯠ 4ꯅꯤꯗ ꯉꯥꯏꯔꯕꯅꯤ꯫ ꯂꯥꯟꯖꯗ꯭ꯔꯕ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯩꯕꯥꯛꯄꯨ ꯄꯥꯝꯕꯅ ꯉꯥꯎꯔꯕ ꯐꯠꯇ꯭ꯔꯕ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯨꯔꯥꯟꯕꯅ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯤ"꯫ "ꯏꯇꯥꯎ ꯙ꯭ꯔꯨꯕ, ꯀꯔꯝꯕ ꯊꯧꯔꯥꯡꯅꯣ? ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯅꯇꯥꯎ"꯫ "ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯁꯤꯅꯤ ꯅꯤꯡꯊꯧ ꯃꯨꯔꯥꯟꯕꯅ ꯁꯤꯜꯂꯤꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯑꯗꯣ ꯍꯥꯏꯒꯦ꯫ ꯂꯥꯟ ꯅꯨꯃꯤꯠꯇ ꯏꯇꯥꯎ ꯍꯣꯏꯅ ꯂꯥꯛꯀꯗꯧꯕ ꯂꯝꯕꯤꯗ ꯀꯣꯝ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯡ ꯀꯌꯥ ꯊꯥꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯂꯥꯟꯖꯗ꯭ꯔꯕ, ꯑꯆꯨꯝꯕ ꯄꯥꯝꯕ, ꯃꯕꯨꯛ ꯇꯞꯄ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯂꯣꯡ ꯑꯁꯦ ꯁꯤꯜꯂꯤꯕꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯕꯨ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯗꯤ ꯄꯥꯝꯖꯗꯕꯅꯤ꯫ ꯄꯥꯝꯗꯦ ꯍꯥꯏꯔꯨꯔꯕꯁꯨ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯜꯍꯟꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯃꯨꯔꯥꯟꯕꯗꯗꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯈꯤꯗꯦ꯫ ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯑꯩꯗꯤ ꯁꯤꯔꯕꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯒꯅꯤ, ꯐꯠꯇꯕ ꯇꯧꯔꯒ ꯁꯤꯕꯗꯤ ꯄꯥꯝꯗꯦ"꯫ ꯅꯤꯡꯊꯦꯝꯁꯨ ꯃꯇꯥꯎ ꯙ꯭ꯔꯨꯕꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯤ꯫ "ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯑꯩꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯃꯨꯔꯥꯟꯕꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯕꯁꯨ ꯑꯐꯕ ꯈꯛꯇ ꯇꯧꯗꯨꯅ ꯍꯤꯡꯂꯤꯕ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯕꯨꯗꯤ ꯊꯃꯣꯏꯗ ꯂꯥꯠꯆꯔꯤ"꯫ "ꯐꯔꯦ ꯏꯇꯥꯎ ꯙ꯭ꯔꯨꯕ, ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨ, ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯉꯁꯤ ꯏꯇꯥꯎ ꯙ꯭ꯔꯨꯕꯅ ꯑꯆꯨꯝꯕ ꯄꯥꯝꯕꯒꯤ ꯑꯆꯨꯝꯕ ꯆꯠꯄ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯕꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯏꯇꯥꯎ ꯙ꯭ꯔꯨꯕ, ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦ"꯫ "ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯗ ꯁꯤꯃꯗꯤ ꯍꯥꯏꯕꯤꯌꯨ"꯫ "ꯏꯇꯥꯎ ꯙ꯭ꯔꯨꯕ, ꯀꯔꯤ ꯋꯥꯅꯣ? ꯑꯩ ꯏꯅꯤꯡꯊꯧꯗ ꯇꯝꯖꯒꯦ"꯫ "ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯂꯥꯟꯐꯝꯗ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇꯗ ꯇꯦꯟꯗꯝꯂꯣꯏ, ꯂꯥꯟꯃꯤ ꯑꯃꯠꯇꯗ ꯈꯨꯠ ꯊꯥꯔꯣꯏ꯫ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩ ꯁꯤꯔꯕꯁꯨ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇꯗ ꯈꯨꯠ ꯊꯥꯔꯣꯏ, ꯄꯥꯎꯗꯝꯕꯤꯌꯨꯀꯣ ꯏꯇꯥꯎ"꯫ "ꯏꯇꯥꯎ ꯙ꯭ꯔꯨꯕ, ꯆꯤꯡꯅꯒꯅꯨ,
ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯆꯤꯠꯊꯕ ꯌꯥꯎꯗꯅ ꯏꯅꯤꯡꯊꯧꯗ ꯇꯝꯖꯒꯦ꯫ ꯏꯇꯥꯎ ꯅꯤꯡꯊꯦꯝ, ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯗ ꯅꯇꯥꯎꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯗꯤ ꯅꯇꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯂꯣꯏꯅꯕꯤꯕꯨ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯜꯂꯕ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯊꯝꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯙ꯭ꯔꯨꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯩ ꯍꯥꯏꯖꯔꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯧꯕꯤꯁꯨ ꯊꯥ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯦꯝ ꯙ꯭ꯔꯨꯕꯒ ꯀꯟꯅ ꯀꯣꯟꯁꯤꯟꯅꯩ꯫ ꯐꯔꯦ ꯏꯇꯥꯎ ꯙ꯭ꯔꯨꯕ, ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯈ꯭ꯔꯤ꯫ ꯏꯇꯥꯎꯁꯨ ꯍꯟꯅꯕ ꯇꯧꯕꯤꯔꯣ꯫ ꯅꯇꯥꯎꯁꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯦꯅ ꯍꯥꯏꯅꯔꯝꯂꯅꯤ꯫ ꯑꯁꯨꯝꯅ ꯙ꯭ꯔꯨꯕ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯀꯥꯏꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯙ꯭ꯔꯨꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯊꯃꯣꯏꯁꯨ ꯃꯁꯛ ꯈꯪꯅꯈ꯭ꯔꯦ꯫ ꯙ꯭ꯔꯨꯕꯅ ꯈꯟꯖꯩ, ꯂꯥꯟꯖꯗ꯭ꯔꯕ ꯅꯤꯡꯊꯧ ꯄꯨꯔꯦꯟꯗ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯥꯞ ꯂꯪꯁꯤꯟꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯃꯨꯔꯥꯟꯕꯅ ꯌꯦꯛꯅꯕꯅꯤ ꯈꯜꯂꯕꯁꯨ ꯙ꯭ꯔꯨꯕ ꯑꯩꯅꯗꯤ ꯑꯩꯍꯥꯛꯃꯛꯀꯤ ꯏꯅꯤꯡꯊꯧꯅꯤ ꯈꯟꯖꯒꯅꯤ꯫ ꯃꯐꯝꯗ ꯑꯩ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯗ ꯈꯨꯠ ꯊꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯅ ꯈꯟꯅ ꯙ꯭ꯔꯨꯕ ꯁꯒꯣꯜ ꯑꯃꯨꯛ ꯊꯧꯗꯨꯅ ꯃꯔꯩꯕꯥꯛ ꯄꯥꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯄ ꯎꯕꯗ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯅꯤꯡꯊꯦꯝꯅ ꯆꯦꯜꯂꯛꯂꯤꯕꯁꯤ꯫ ꯍꯥ, ꯀꯗꯥꯏ? ꯑꯣ, ꯑꯥꯗ ꯆꯦꯜꯂꯛꯏꯕꯁꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯅꯤꯡꯊꯧ꯫ ꯁꯒꯣꯜ ꯑꯃꯗꯒꯤ ꯇꯥꯗꯅ ꯅꯤꯡꯊꯦꯝꯒꯤ ꯈꯨꯆꯦꯟ ꯑꯁꯤꯅ ꯂꯝꯖꯦꯟ ꯌꯥꯡꯕ ꯍꯦꯟꯒꯗꯧꯕ ꯃꯥꯟꯗ꯭ꯔꯣ ꯏꯅꯤꯡꯊꯧ? ꯅꯤꯡꯊꯧ ꯑꯩꯅ ꯈꯟꯕꯗꯤ ꯅꯤꯡꯊꯦꯝ ꯑꯁꯤ ꯃꯤꯑꯣꯏꯕ ꯃꯥꯜꯂꯛꯇ꯭ꯔꯦꯅꯦ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯉꯁꯥꯏ ꯅꯤꯡꯊꯦꯝ ꯑꯁꯤ ꯂꯥꯏꯅꯤ ꯂꯥꯏꯅꯤ ꯍꯥꯏꯕꯗꯨꯕꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯛꯏꯅꯦ ꯑꯩꯗꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯅꯣꯛꯆꯔꯤ꯫ ꯃꯅꯥꯏ ꯅꯤꯡꯊꯦꯝꯕꯨ ꯌꯦꯡꯂꯒ, ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯆꯦꯜꯂꯛꯇ꯭ꯔꯕꯁꯨ? ꯅꯤꯡꯊꯧꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯁꯥꯁꯦ ꯁꯥꯒꯠꯄꯗꯨꯅꯤ ꯄꯥꯝꯖꯕ꯫ ꯅꯅꯥꯏꯗꯤ ꯏꯁꯥ ꯏꯪꯍꯟꯕ ꯄꯥꯝꯖꯗꯦ, ꯑꯗꯨꯒꯤꯅꯤ ꯏꯅꯤꯡꯊꯧ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯤꯡꯊꯦꯝ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ, ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦ ꯙ꯭ꯔꯨꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗꯤ? ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯏꯇꯥꯎ ꯙ꯭ꯔꯨꯕꯗꯣ ꯐꯠꯇꯕ ꯌꯦꯛꯅꯕꯅꯤ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯕ ꯅꯤꯡꯊꯦꯝ? ꯏꯅꯤꯡꯊꯧ, ꯑꯗꯨꯒꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ, ꯑꯆꯨꯝꯕꯗ ꯄꯥꯝꯕ, ꯌꯥꯝꯅ ꯏꯪ ꯇꯞꯄ ꯃꯤꯁꯛ ꯑꯣꯏꯔꯝꯃꯦ꯫ ꯑꯗꯣ ꯏꯅꯤꯡꯊꯧ, ꯙ꯭ꯔꯨꯕꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯝꯃꯦ꯫ ꯅꯤꯡꯊꯦꯝ, ꯀꯔꯤ ꯋꯥꯅꯣ? ꯙ꯭ꯔꯨꯕꯅ ꯍꯥꯏꯌꯨ ꯍꯥꯏꯔꯝꯂꯤꯕꯕꯨ? ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤ ꯏꯇꯥꯎ ꯙ꯭ꯔꯨꯕꯗꯤ ꯄꯥꯝꯖꯗꯕꯅꯤ ꯍꯥꯏ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯟꯕꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯥꯝꯕꯒꯤꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯑꯃꯅ ꯉꯁꯤꯗꯒꯤ ꯑꯔꯣꯟꯕ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯀꯌꯥꯁꯨ ꯄꯥꯏꯈꯠꯈ꯭ꯔꯦ ꯍꯥꯏ꯫ ꯀꯔꯝꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡꯅꯣ ꯍꯥꯏꯔꯝꯕ꯭ꯔꯥ ꯙ꯭ꯔꯨꯕꯅ? ꯏꯅꯤꯡꯊꯧ, ꯍꯥꯏꯔꯝꯃꯤ꯫ ꯂꯥꯟ ꯁꯣꯛꯅꯒꯗꯧꯕ ꯃꯐꯝ ꯑꯗꯣ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯀꯣꯝ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯡ ꯊꯥꯛꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ꯫ ꯄꯨꯔꯦꯟ ꯁꯥꯎꯔꯞꯅ, ꯑꯠꯆꯥ, ꯂꯥꯛꯆꯩꯗ ꯃꯤꯊꯤꯕꯣꯡ ꯃꯨꯔꯥꯟꯕ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯍꯜꯂꯣꯏ꯫ ꯄꯨꯔꯦꯟꯕꯨ ꯑꯗꯨꯛ ꯁꯤꯡꯅꯕꯗꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯅꯤꯡꯊꯦꯝ, ꯙ꯭ꯔꯨꯕꯅ ꯑꯇꯩꯗꯤ ꯀꯩ ꯍꯥꯏꯔꯝꯃꯤ? ꯏꯅꯤꯡꯊꯧ, ꯂꯥꯟꯐꯝꯗ ꯙ꯭ꯔꯨꯕꯅ ꯏꯅꯤꯡꯊꯧ ꯈꯛꯇꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇꯗ ꯈꯨꯠꯂꯥꯏ ꯊꯥꯔꯣꯏ, ꯍꯥꯠꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯙ꯭ꯔꯨꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝꯗ ꯙ꯭ꯔꯨꯕꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯣꯛꯄꯤꯌꯨ, ꯊꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯗꯨ ꯙ꯭ꯔꯨꯕꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯝꯃꯤ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯅ, ꯏꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯟꯇ꯭ꯔꯤ, ꯀꯔꯤꯅꯣ? ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯅ ꯏꯄꯥ ꯄꯥꯈꯠꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯕꯨ ꯉꯥꯛꯄꯤꯌꯨꯗꯣ ꯁꯣꯏꯈ꯭ꯔꯕꯁꯨ꯫ ꯃꯟꯇ꯭ꯔꯤ, ꯁꯣꯏꯕ ꯅꯠꯇꯦꯅꯦ, ꯃꯤꯠꯇꯒꯤ ꯄꯤꯒ ꯇꯥꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ? ꯏꯅꯤꯡꯊꯧ, ꯙ꯭ꯔꯨꯕꯅ ꯍꯥꯏꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯁꯤꯔꯛꯄꯒꯤꯅꯤꯅꯦ ꯏꯅꯤꯡꯊꯧ꯫ ꯑꯣ, ꯍꯣꯏ ꯍꯣꯏ, ꯅꯨꯄꯥꯅꯕꯨ꯫ ꯑꯗꯣ ꯃꯟꯇ꯭ꯔꯤ, ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯏꯅꯤꯡꯊꯧ, ꯂꯥꯟꯐꯝꯗ ꯙ꯭ꯔꯨꯕꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯀꯣꯅꯨꯡꯗ ꯊꯝꯕꯤꯔꯁꯤ꯫ ꯃꯟꯇ꯭ꯔꯤ, ꯍꯣꯏ ꯍꯣꯏ, ꯊꯝꯁꯤ ꯊꯝꯁꯤ꯫
ꯑꯗꯣ ꯅꯤꯡꯊꯦꯝ ꯃꯟꯇ꯭ꯔꯤ ꯇꯥꯕꯤꯌꯨ, ꯃꯨꯔꯥꯃꯅ ꯀꯣꯝ ꯇꯧꯗꯨꯅ ꯂꯥꯡ ꯀꯌꯥ ꯊꯥꯛꯂꯤꯕꯗꯨ ꯃꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯣꯏꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡꯒꯤ ꯃꯊꯪꯗꯒꯤ ꯂꯥꯡꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯀꯗꯧꯕꯅꯤ, ꯑꯗꯨꯒ ꯀꯣꯝꯁꯤꯡꯁꯨ ꯑꯃꯨꯛ ꯐꯨꯝꯖꯤꯜꯂꯨꯀꯣ꯫ ꯐꯔꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯨꯔꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯕ ꯌꯥꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯟꯅꯔꯁꯤꯀꯣ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯅ ꯑꯃꯨꯛꯇꯗ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯀꯣꯅꯨꯡꯗꯅꯤ꯫ ꯃꯨꯔꯥꯝꯕ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯐꯥꯎꯕ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯅ ꯀꯣꯅꯨꯡ ꯌꯧꯔꯛꯇꯕꯁꯤꯗ ꯄꯨꯔꯦꯟꯒꯤ ꯀꯣꯅꯨꯡ ꯆꯠꯈꯤꯕ ꯙ꯭ꯔꯨꯕꯁꯨ ꯂꯥꯛꯇ꯭ꯔꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ? ꯋꯥꯈꯜꯁꯦ ꯋꯥꯏꯗ꯫ ꯑꯁꯨꯝꯅ ꯃꯨꯔꯥꯝꯕ ꯋꯥꯈꯜ ꯋꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯙ꯭ꯔꯨꯕꯁꯨ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯌꯧꯔꯛꯂꯦ꯫ ꯁꯟꯇ꯭ꯔꯤ ꯑꯃꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯈꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯙ꯭ꯔꯨꯕ ꯂꯥꯛꯆꯔꯤ꯫ ꯅꯤꯡꯊꯧꯅ ꯙ꯭ꯔꯨꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯈꯔ ꯂꯩꯇꯥꯕꯒꯨꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯑꯣ, ꯅꯍꯥꯛ ꯌꯧꯔꯛꯂꯦꯗꯅ꯫ ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯍꯟꯖꯔꯛꯂꯦ꯫ ꯙ꯭ꯔꯨꯕ, ꯄꯨꯔꯦꯟꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ? ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯌꯥꯍꯧꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯤꯡꯊꯧ ꯄꯨꯔꯦꯟꯅꯁꯨ ꯍꯥꯏꯅꯈꯤꯕ ꯂꯥꯟꯒꯤ ꯅꯨꯃꯤꯠꯇꯣ ꯉꯥꯏꯕꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯈꯩ ꯉꯥꯏꯔꯤ ꯇꯥꯛꯄꯤꯔꯦ ꯏꯅꯤꯡꯊꯧ꯫ ꯄꯨꯔꯦꯟ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄ꯭ꯔꯥ ꯙ꯭ꯔꯨꯕ? ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯐꯔꯦ ꯐꯔꯦ ꯙ꯭ꯔꯨꯕ꯫ ꯇꯥꯔꯤꯕ꯭ꯔꯥ ꯊꯣꯡꯁꯪꯕ, ꯀꯅꯥ ꯂꯩ? ꯊꯣꯡꯁꯪꯕ ꯃꯅꯥꯏ ꯑꯃꯅ, ꯅꯅꯥꯏ ꯂꯩꯖꯔꯤ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ? ꯌꯦꯡꯉꯣꯏ, ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯁꯤ ꯄꯨꯔꯦꯟꯒꯤ ꯂꯩꯕꯥꯛꯇ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯑꯆꯥ ꯑꯊꯛꯁꯦꯃꯨ ꯍꯥꯏꯔꯨꯆꯣ, ꯊꯤꯜꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯏꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯙ꯭ꯔꯨꯕ, ꯐꯔꯦ, ꯅꯍꯥꯛꯁꯨ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯙ꯭ꯔꯨꯕ ꯊꯣꯛꯈ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯒ ꯆꯠꯄꯗ ꯌꯥꯎꯈꯤꯕ ꯃꯅꯥꯏ ꯑꯃꯅ ꯅꯤꯡꯊꯧꯕꯨ ꯀꯧꯖꯔꯛꯏ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯃꯛꯏ, ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯌꯨ, ꯃꯟꯇ꯭ꯔꯤꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯕ? ꯏꯅꯤꯡꯊꯧ, ꯃꯥꯃ ꯃꯟꯇ꯭ꯔꯤꯅ ꯅꯅꯥꯏꯕꯨ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯄ ꯊꯕꯛ ꯂꯣꯏꯒꯗꯧꯕ ꯈꯔ ꯋꯥꯠꯄꯅ ꯉꯁꯤꯗꯤ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯔꯣꯏ꯫ ꯍꯌꯦꯡ ꯑꯌꯨꯛ ꯈꯣꯡꯁꯥꯜꯂꯛꯂꯒꯦ ꯇꯥꯛꯄꯤꯔꯛꯏꯗꯣ ꯏꯅꯤꯡꯊꯧ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯒꯤꯔꯥ? ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯂꯥꯟ ꯃꯌꯥ ꯅꯛꯁꯤꯜꯂꯛꯄꯅ ꯋꯥꯈꯜ ꯄꯣꯊꯥꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯁꯨ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯀꯣꯝ ꯇꯧꯕ ꯂꯥꯡ ꯊꯥꯛꯄ ꯂꯣꯏꯔꯗꯨꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯄꯥꯡꯂꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯦ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ ꯍꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯉꯥꯏꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯅꯤꯡꯊꯧꯅ ꯀꯧꯔꯛꯏ, ꯃꯟꯇ꯭ꯔꯤ, ꯆꯪꯉꯣ, ꯅꯍꯥꯛꯀꯤ ꯅꯄꯥꯎ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯀꯝꯗꯧꯔꯦ ꯃꯟꯇ꯭ꯔꯤ, ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯂꯕ ꯅꯠꯇ꯭ꯔꯥ? ꯄꯥꯡꯊꯣꯛꯆꯔꯦ ꯅꯤꯡꯊꯧ꯫ ꯑꯗꯨꯅꯤꯗꯅ ꯃꯟꯇ꯭ꯔꯤ, ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯟ ꯁꯔꯨꯛ ꯑꯍꯨꯝꯗ ꯁꯔꯨꯛ ꯑꯃꯗꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯌꯥꯔꯦ, ꯅꯠꯇ꯭ꯔꯅꯦ ꯃꯟꯇ꯭ꯔꯤ? ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯃꯥꯏꯊꯤꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯙ꯭ꯔꯨꯕꯁꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯣ, ꯁꯦꯅꯥꯄꯇꯤ, ꯅꯍꯥꯛ ꯂꯥꯛꯄ ꯇꯥꯟ ꯆꯥꯔꯦ꯫ ꯑꯗꯣ ꯃꯟꯇ꯭ꯔꯤ, ꯂꯥꯟꯒꯤ ꯅꯨꯃꯤꯠꯁꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯅꯕ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯒꯗꯧꯕꯅꯤꯀꯣ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯃꯟꯇ꯭ꯔꯤ, ꯁꯦꯅꯥꯄꯇꯤ, ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯧꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯄꯤꯖ ꯄꯤꯊꯛ ꯐꯖꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯇꯧꯔꯤ ꯏꯅꯤꯡꯊꯧ꯫ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯀꯣꯛꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯤ꯫ ꯙ꯭ꯔꯨꯕꯅ ꯈꯨꯝꯃꯛꯄꯅꯤ꯫ ꯑꯗꯣ ꯏꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯌꯦꯡꯗꯤ ꯃꯥꯅ ꯇꯧꯒꯗꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨ ꯈꯪꯍꯟꯅꯤꯡꯉꯤꯗꯣ ꯅꯅꯥꯏꯗꯤ? ꯁꯒꯣꯜ ꯁꯥꯃꯨꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛꯁꯤꯡꯗꯁꯨ ꯁꯒꯣꯜꯅ ꯃꯥꯡ ꯊꯥꯅ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯅꯤꯡꯉꯤ ꯏꯅꯤꯡꯊꯧ꯫ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ, ꯅꯍꯥꯛꯅ ꯐꯔꯦ ꯍꯥꯏꯕꯗꯨ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯋꯥ ꯀꯌꯥ ꯇꯥꯟꯅꯕ ꯂꯦꯞꯇꯦ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯗꯅꯤ꯫ ꯑꯉꯧꯕꯤ ꯍꯧꯖꯤꯛꯇꯤ ꯃꯈꯨꯝ ꯃꯊꯥ ꯁꯨꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯍꯟ ꯑꯣꯏꯔꯕꯤ ꯃꯥꯏꯕꯤꯅ
ꯑꯉꯧꯕꯤ, ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯣ ꯅꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯊꯣꯟꯒꯅꯤ? ꯄꯨꯝꯅꯃꯛ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯣꯠꯅꯕꯤꯕꯒꯤꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯃꯄꯥ ꯅꯤꯡꯊꯦꯝꯅ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯇꯥꯏꯕꯪ ꯉꯥꯟꯕ ꯊꯣꯟꯁꯤ ꯍꯥꯏꯅ ꯏꯄꯨꯔꯣꯏꯕꯅ ꯀꯣꯅꯨꯡꯗ ꯆꯠꯇ꯭ꯔꯤꯉꯩ ꯁꯨꯃꯥꯏꯅ ꯍꯥꯏꯅꯈꯤꯌꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ, ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕꯁꯦ ꯑꯉꯥꯡꯒꯤ ꯃꯤꯡ ꯊꯣꯟꯕ ꯌꯥꯝꯅ ꯍꯩꯌꯦ꯫ ꯑꯉꯧꯕꯤ ꯏꯀꯥꯏꯔꯞ ꯇꯧꯅ, ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ, ꯍꯩꯕꯅꯤ꯫ ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯁꯨ ꯄꯥꯎꯁꯦ ꯍꯥꯏꯅꯤꯡꯉꯤ꯫ ꯀꯣꯅꯨꯡꯗ ꯀꯅꯥꯅꯣꯝꯇ ꯊꯥꯕꯤꯗꯨꯅ ꯏꯄꯨꯔꯣꯏꯕꯗꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯕꯁꯦ ꯃꯐꯝꯗꯁꯨ ꯈꯪꯍꯟꯅꯤꯡꯉꯤ ꯏꯃꯥ ꯃꯥꯏꯕꯤ꯫ ꯆꯨꯝꯃꯤꯅꯦ, ꯏꯃꯥꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯇꯧꯔꯨꯗ꯭ꯔꯦ꯫ ꯐꯔꯦ, ꯏꯃꯥꯒ ꯂꯣꯏꯅꯅ ꯁꯦꯕꯥꯔꯤ ꯅꯨꯄꯤ ꯑꯃꯒ ꯆꯠꯂꯨꯔꯒꯦ꯫ ꯍꯧꯖꯤꯛ ꯆꯠꯄꯅ ꯐꯒꯅꯤ, ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯑꯣꯏꯗ꯭ꯔꯤ꯫ ꯍꯜꯂꯛꯄ ꯅꯪꯅꯕ ꯍꯧꯖꯤꯛ ꯆꯠꯂꯒꯦ꯫ ꯋꯥꯈꯜ ꯋꯥꯒꯅꯨ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯨ꯫ ꯑꯉꯧꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯊꯧꯖꯥꯟ ꯍꯩꯕꯤ, ꯅꯍꯥꯛ ꯂꯩꯕꯅ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤ, ꯑꯋꯥꯕ ꯂꯩꯇ꯭ꯔꯤ꯫ ꯍꯣꯏ, ꯑꯗꯣ ꯑꯉꯧꯕꯤ, ꯏꯃꯥꯅ ꯋꯥ ꯑꯃꯈꯛꯇꯤ ꯍꯥꯏꯗꯧꯕ ꯂꯩ꯫ ꯍꯣꯔꯦꯟ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯄꯒ ꯍꯥꯏꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯑꯉꯧꯕꯤꯒ ꯃꯥꯏꯕꯤ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯤꯌꯥꯏꯂꯩꯃꯁꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯄꯨꯔꯦꯟꯗ ꯑꯁꯨꯝꯅꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯇꯥꯔꯤꯕꯣ? ꯉꯔꯥꯡꯗꯒꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯟꯁꯨ ꯀꯨꯏꯗ꯭ꯔꯦ, ꯏꯅꯤꯡꯊꯧꯗꯤ ꯂꯥꯟ ꯆꯠꯈ꯭ꯔꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯤꯉꯩ ꯏꯇꯣꯝꯇ ꯂꯩꯍꯧꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯑꯁꯦ ꯄꯣꯊꯥꯕ ꯉꯝꯗꯦ꯫ ꯂꯩꯃ, ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯇꯧꯒꯅꯨ꯫ ꯂꯥꯟꯐꯝ ꯑꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯗꯨꯅ ꯂꯩꯌꯨ꯫ ꯅꯪ ꯑꯩꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅꯁꯨ ꯆꯠꯍꯟꯕ ꯄꯥꯝꯗꯦ꯫ ꯂꯩꯃ, ꯂꯥꯟꯁꯦ ꯁꯣꯛꯅꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧꯄꯨꯔꯦꯟꯁꯦ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯅ ꯅꯣꯛꯅꯈꯤꯗꯣꯏꯅꯤ꯫ ꯑꯩꯒꯤ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯊꯣꯛꯎꯀꯣ꯫ ꯍꯤꯌꯥꯏꯂꯩꯃ ꯅꯥꯎꯄꯨꯔꯕꯅꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯄꯨꯔꯦꯟ ꯑꯃꯗꯤ ꯍꯤꯌꯥꯏꯂꯩꯃ ꯑꯅꯤꯗ ꯊꯧꯖꯥꯟ ꯏꯔꯤ ꯈꯤꯛꯄꯤꯔꯛꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯝꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧꯄꯨꯔꯦꯟꯅ ꯈꯪꯂꯕꯁꯨ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯌꯥꯗꯦ ꯈꯟꯅ ꯂꯩꯃꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯂꯩꯃ, ꯅꯍꯥꯛꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯋꯥꯕꯒꯤ ꯃꯇꯧꯒꯨꯝ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯂꯩꯃ? ꯂꯥꯟ ꯀꯨꯏꯗ꯭ꯔꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯜꯂꯕꯗꯤ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯅꯪ ꯑꯃꯗꯤ ꯑꯩꯒꯤꯗꯃꯛ ꯊꯧꯖꯥꯟꯕꯤꯔꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯅ ꯑꯋꯥꯕ ꯎꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯂꯩꯃ? ꯅꯤꯡꯊꯧ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯕꯅ ꯂꯩꯃꯅ ꯅꯤꯡꯊꯧꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯉꯥꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯋꯥꯔꯧ ꯆꯥꯎꯕ, ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯣꯏꯅꯣ? ꯅꯅꯥꯏꯅꯨꯕꯤꯒꯤꯗꯤ ꯏꯅꯤꯡꯊꯧꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯕꯨ ꯅꯅꯥꯏꯅꯨꯄꯤꯅ ꯅꯨꯡꯁꯤꯕꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯍꯟꯅꯤꯡꯗꯦ ꯍꯥꯏꯖꯕꯅꯤ꯫ ꯑꯩ ꯂꯥꯟꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯍꯤꯌꯥꯏꯂꯩꯃꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯄꯨꯔꯦꯟꯅ ꯍꯤꯌꯥꯏꯂꯩꯃꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ, ꯑꯩꯁꯨ ꯈꯪꯉꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕꯗꯨ, ꯑꯗꯨꯕꯨ ꯂꯩꯃ, ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯀꯥꯏꯍꯟꯕ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯟꯅ ꯍꯥꯏꯔꯕꯗ ꯍꯤꯌꯥꯏꯂꯩꯃꯁꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯍꯤꯌꯥꯏꯂꯩꯃꯁꯨ ꯄꯪꯊꯈ꯭ꯔꯦ, ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯒ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯥꯒ ꯂꯥꯟꯗ ꯁꯤꯖꯤꯟꯅꯒꯗꯧꯕ ꯁꯥ ꯁꯟ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯐꯕ ꯈꯟꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯂꯥꯟꯃꯤ ꯃꯀꯣꯛꯇꯨ ꯑꯝꯇ ꯎꯅꯔꯨꯁꯤꯗꯣ꯫ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ ꯍꯥꯏꯅ ꯑꯃꯨꯛ ꯏꯅꯥꯏ ꯊꯥꯗꯨꯅ ꯀꯧꯍꯜꯂꯒꯨꯝꯁꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯥꯟꯒꯤ ꯁꯥꯖꯦꯜ ꯇꯧꯔꯝꯈꯤꯅꯤ, ꯈꯨꯠꯂꯥꯏ ꯑꯣꯔꯥꯏꯔꯝꯈꯤꯅꯤ꯫ ꯃꯟꯇ꯭ꯔꯤꯅ ꯏꯟꯗ꯭ꯔꯥꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯏ, ꯃꯥꯃ ꯃꯟꯇ꯭ꯔꯤ, ꯀꯧꯔꯒꯨꯝꯁꯤ, ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯑꯗꯣ ꯃꯥꯃ, ꯑꯩꯒꯤ ꯅꯤꯡꯊꯦꯝꯁꯤ ꯍꯟꯗꯛ ꯂꯥꯟ ꯂꯣꯏꯕꯒ ꯑꯩꯒꯤ ꯐꯝꯁꯦ ꯃꯉꯣꯟꯗꯕꯨ ꯁꯤꯟꯅꯅꯤꯡꯉꯤꯌꯦ꯫ ꯃꯥꯒꯤ ꯊꯧꯅꯥꯁꯤ ꯎꯕꯗ ꯑꯩꯅ ꯄꯥꯏꯔꯤꯕ ꯁꯦꯅꯥꯄꯇꯤꯒꯤ ꯐꯝꯁꯦ ꯏꯀꯥꯏꯔꯦꯗ꯫ ꯑꯩꯗꯤ ꯃꯥꯒꯨꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯇꯕꯁꯤꯗ꯫ ꯁꯦꯅꯥꯄꯇꯤ, ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ! ꯎꯔꯕ꯭ꯔꯥ, ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯄꯣꯊꯥꯗꯈꯩ
ꯊꯥꯡꯇ ꯑꯣꯏꯔꯥꯏꯔꯤꯕꯁꯦ? ꯃꯥꯃ ꯃꯟꯇ꯭ꯔꯤ, ꯅꯤꯡꯊꯦꯝꯅ ꯈꯨꯠꯂꯥꯏ ꯑꯣꯏꯔꯥꯏꯕꯁꯤ ꯀꯥꯏꯍꯜꯂꯒꯨꯝꯁꯤ, ꯃꯅꯥꯛ ꯌꯧꯅ ꯆꯪꯉꯔꯣꯏꯁꯤ, ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯨꯡ ꯌꯦꯡꯈꯤꯁꯤ, ꯑꯩꯈꯣꯏꯁꯨ ꯈꯔ ꯃꯤꯁꯤꯡ ꯅꯥꯁꯤꯡꯅꯕ꯫ ꯅꯤꯡꯊꯦꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯠ ꯊꯨꯕ ꯈꯣꯡꯖꯤꯟ ꯌꯥꯡꯕ ꯃꯤꯁꯛꯅꯤ꯫ ꯃꯈꯨꯠ ꯑꯅꯤꯅ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯔꯒ ꯍꯥꯏꯔꯛꯄꯗ ꯊꯥꯡꯒꯤ ꯃꯁꯛ ꯎꯗꯦ, ꯌꯥꯝꯅ ꯊꯨꯈ꯭ꯔꯕ ꯊꯥꯡꯍꯥꯏꯅꯤ꯫ ꯃꯟꯇ꯭ꯔꯤꯒ ꯁꯦꯅꯥꯄꯇꯤꯒꯗꯤ ꯃꯤꯐꯝ ꯍꯣꯡꯗ ꯌꯦꯡꯂꯤ꯫ ꯏꯇꯥꯎ, ꯅꯍꯥꯛꯀꯤ ꯊꯥꯡꯗꯨ ꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯒꯗꯧꯕꯅꯤ, ꯑꯗꯨꯒ ꯈꯣꯡꯗꯨꯅ ꯁꯦ ꯌꯦꯠꯂꯣꯝꯒꯤꯗꯣ ꯃꯥꯡꯗ, ꯍꯣ ꯑꯗꯨꯃꯥꯏꯅ ꯂꯦꯞꯀꯗꯧꯕ꯫ ꯑꯣ, ꯁꯤ ꯌꯥꯔꯗ꯭ꯔꯥ? ꯑꯁꯨꯝꯅ ꯂꯥꯟ ꯑꯣꯏꯔꯥꯏꯔꯤ, ꯈꯨꯠꯂꯥꯏ ꯇꯝꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯇꯦꯟ ꯀꯥꯞꯂꯤꯕꯗꯨ ꯑꯗꯨꯗ ꯑꯃꯨꯛ, ꯏꯇꯥꯎ, ꯁꯦ ꯇꯦꯟꯗꯨ ꯄꯤꯔꯣ, ꯁꯦ ꯁꯨꯃꯥꯏꯅ ꯐꯤꯕꯝꯗꯣ ꯂꯦꯞꯀꯗꯕꯅꯤ, ꯑꯗꯨꯒ ꯇꯦꯟꯖꯩ ꯊꯨꯅ ꯂꯧꯊꯣꯛꯀꯦ ꯍꯥꯏꯔꯗꯤ ꯈꯨꯠꯇꯣ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯕ꯫ ꯑꯃꯨꯛꯇ ꯇꯦꯟꯖꯩ 3 ꯍꯥꯞꯂꯒ ꯀꯥꯞꯀꯗꯕꯅꯤ꯫ ꯌꯦꯡꯉꯨ, ꯑꯩ ꯃꯑꯣꯡꯗꯣ ꯍꯥꯏꯔꯛꯀꯦ, ꯁꯤ ꯎꯔꯦꯀꯣ, ꯁꯤꯒꯤ ꯇꯦꯟꯖꯩ 3ꯁꯦ ꯈꯨꯠ ꯌꯦꯠꯂꯣꯝꯅ ꯇꯦꯟꯖꯩ ꯍꯥꯞꯂꯤꯕ ꯇꯦꯟꯅꯨꯡꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯝꯗꯧꯕ꯫ ꯌꯥꯔꯦꯀꯣ? ꯑꯩ ꯇꯧꯔꯛꯀꯦ, ꯀꯃꯥꯏꯅ ꯍꯥꯞꯈꯤ ꯀꯃꯥꯏꯅ ꯀꯥꯞꯈꯤ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ꯫ ꯅꯤꯡꯊꯦꯝꯅ ꯇꯦꯟꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛꯇ ꯈꯨꯠꯂꯩ ꯊꯨꯅ ꯇꯦꯟꯖꯩ 3 ꯍꯥꯞꯇꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯀꯥꯞꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯑꯃꯨꯛꯇꯗ ꯎꯖꯥꯎ 3 ꯊꯪꯅꯅ ꯍꯧꯔꯤꯕꯗꯨꯗ ꯑꯃꯃꯝ ꯌꯨꯡꯂꯝꯃꯤ꯫ ꯂꯥꯟꯃꯤꯗꯨꯗꯤ ꯃꯇꯤꯟꯒ ꯇꯥꯈꯩ, ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯈꯩ ꯉꯛꯅ ꯌꯦꯡꯖꯩ꯫ ꯁꯤ ꯍꯩꯔꯅꯤꯀꯣ, ꯇꯦꯟ ꯀꯥꯞꯄꯗ ꯈꯨꯠ ꯊꯨꯗꯕ ꯌꯥꯗꯦ, ꯈꯨꯠ ꯇꯞꯂꯕꯗꯤ ꯌꯦꯛꯅꯕꯅ ꯉꯝꯈꯤꯒꯅꯤ, ꯍꯩꯔꯅꯤꯀꯣ? ꯅꯍꯥꯛ ꯑꯃꯨꯛ ꯀꯥꯞꯄꯨ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯜ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕ ꯍꯩꯕꯗꯨꯗ ꯍꯦꯟꯅ ꯑꯉꯛꯄ ꯑꯣꯏꯔꯝꯃꯤ ꯃꯟꯇ꯭ꯔꯤꯒ ꯁꯦꯅꯥꯄꯇꯤꯒꯗꯤ꯫ ꯇꯥꯔꯤꯕ ꯁꯦꯅꯥꯄꯇꯤ? ꯃꯟꯇ꯭ꯔꯤꯅ ꯀꯧꯔꯛꯄꯅꯤ꯫ ꯇꯥꯖꯔꯤ ꯃꯥꯃ ꯃꯟꯇ꯭ꯔꯤ꯫ ꯑꯁ, ꯅꯤꯡꯊꯦꯝꯁꯤꯕꯨ ꯃꯤꯑꯣꯏꯕꯒ ꯃꯥꯟꯗ꯭ꯔꯤꯃꯤ, ꯂꯥꯏꯅ ꯊꯥꯔꯛꯄ ꯑꯣꯏꯅꯤꯗ꯫ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯟꯇ꯭ꯔꯤꯒ ꯁꯦꯅꯥꯄꯇꯤ ꯃꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ, ꯁꯦꯅꯥꯄꯇꯤ, ꯃꯟꯇ꯭ꯔꯤ, ꯀꯔꯤ ꯇꯧꯔꯕꯅꯣ ꯑꯗꯨꯗ ꯅꯣꯏ ꯑꯅꯤꯗꯤ? ꯑꯥꯏ, ꯇꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯑꯅꯤꯁꯤꯕꯣ, ꯀꯔꯤꯅꯣ ꯁꯦꯠꯊꯒ ꯌꯦꯡꯂꯤꯁꯤꯅ? ꯑꯁꯨꯝꯅ ꯅꯤꯡꯊꯧꯁꯨ ꯆꯪꯂꯛꯏ꯫ ꯁꯦꯅꯥꯄꯇꯤꯅ, ꯃꯥꯃ ꯃꯟꯇ꯭ꯔꯤ, ꯅꯤꯡꯊꯦꯝꯁꯦ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯉꯝꯕ ꯂꯥꯏꯒ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯗꯨꯅꯤ ꯃꯥꯃꯅꯁꯨ ꯈꯜꯂꯤꯁꯦ, ꯌꯦꯡꯉꯨ, ꯇꯦꯟ ꯀꯥꯞꯄꯁꯨ ꯍꯩ, ꯇꯥ ꯂꯪꯕꯁꯨ ꯍꯩ, ꯊꯥꯡ ꯌꯥꯟꯅꯕꯁꯨ ꯍꯩ, ꯑꯁ, ꯑꯩꯗꯤ ꯀꯣꯛꯀ ꯉꯥꯎꯔꯕꯅꯤ꯫ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯅꯤꯡꯊꯧ ꯍꯔꯥꯎꯗꯨꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯟꯇ꯭ꯔꯤ, ꯁꯦꯅꯥꯄꯇꯤ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯀꯧꯕꯒ ꯇꯥꯗꯈꯩ ꯀꯔꯤꯕꯨ ꯌꯦꯡꯂꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯁꯣꯝꯗ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯦꯡꯂꯤꯉꯩ ꯏꯅꯤꯡꯊꯧ ꯂꯥꯛꯄ ꯎꯖꯍꯧꯗ꯭ꯔꯦ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯣꯍꯣ, ꯌꯦꯡꯉꯨ, ꯑꯩꯁꯨ ꯌꯦꯡꯅꯤꯡꯗꯅ ꯂꯥꯛꯑꯝꯕꯅꯤ, ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯗꯣ ꯏꯅꯤꯡꯊꯧ, ꯁꯦꯅꯥꯄꯇꯤꯅ ꯀꯧꯔꯛꯄꯅꯤ꯫ ꯍꯥꯏꯌꯨꯅꯦ ꯁꯦꯅꯥꯄꯇꯤ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯅꯅꯥꯏꯗꯤ ꯈꯟꯖꯩ꯫ ꯂꯥꯟ ꯂꯣꯏꯕꯒ ꯅꯅꯥꯏ ꯅꯤꯡꯊꯦꯝꯁꯦ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯐꯝꯊꯣꯟ ꯑꯃ ꯍꯥꯞꯄꯤꯌꯨ꯫ ꯅꯤꯡꯊꯦꯝꯃꯨꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯃꯇꯤꯛ ꯆꯥꯕ, ꯃꯍꯥꯛꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯍꯜꯂꯁꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯍꯣꯏ, ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯤꯡꯕ ꯊꯨꯡꯍꯟꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯕꯨ ꯌꯦꯡꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯈꯨꯠꯂꯥꯏ ꯑꯣꯏꯔꯥꯏꯔꯤꯉꯩ ꯁꯅꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯂꯤꯕ ꯏꯃꯥ ꯃꯥꯏꯕꯤꯕꯨ ꯎꯖꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯥ, ꯅꯣꯏ ꯑꯣꯏꯔꯥꯏꯔꯝꯃꯨꯀꯣ, ꯑꯩ ꯏꯃꯥ ꯃꯥꯏꯕꯤꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯔꯨꯒꯦ, ꯀꯨꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯈꯨꯠꯂꯥꯏ ꯑꯣꯏꯔꯥꯏꯐꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯗ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯌꯦꯡꯂꯝꯕ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯁꯦꯅꯥꯄꯇꯤꯁꯨ ꯅꯤꯡꯊꯦꯝꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯑꯗꯨꯝ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯗꯨꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯧꯕꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦꯀꯣ? ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯧꯔꯤꯕ꯭ꯔꯥ ꯏꯃꯥ ꯃꯥꯏꯕꯤ? ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯁꯦꯅꯥꯄꯇꯤꯁꯨ ꯎꯔꯤ ꯅꯤꯡꯊꯦꯝꯅ ꯃꯥꯏꯕꯤꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ꯫ ꯅꯤꯡꯊꯧ ꯁꯦꯅꯥꯄꯇꯤ ꯃꯟꯇ꯭ꯔꯤꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯦꯝꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯣ, ꯌꯥꯔꯦ, ꯏꯅꯤꯡꯊꯧ,
ꯅꯅꯥꯏ ꯅꯤꯡꯊꯦꯝꯒꯤ ꯂꯣꯏꯅꯕꯤ ꯑꯉꯧꯕꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯉꯁꯤꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯡꯊꯣꯟ ꯐꯪꯖꯔꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯍꯔꯥꯎꯕꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯤꯡꯊꯦꯝ, ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯦ, ꯅꯨꯄꯥ ꯃꯆꯥ ꯑꯃ ꯅꯍꯥꯛꯀꯤ ꯏꯁꯣꯔꯅ ꯈꯨꯗꯣꯟ ꯇꯝꯕꯤꯔꯦ꯫ ꯍꯥ, ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯉꯕ? ꯏꯃꯥ, ꯄꯨꯝꯅꯃꯛ ꯏꯃꯥ ꯃꯥꯏꯕꯤꯅ ꯍꯣꯠꯅꯕꯤꯕꯒꯤꯅꯤ, ꯅꯆꯥꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯤꯡꯊꯧ, ꯃꯟꯇ꯭ꯔꯤ, ꯁꯦꯅꯥꯄꯇꯤꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅꯨꯄꯥꯒꯤ ꯁꯛꯇꯝꯗꯤ ꯎꯅꯤꯡꯂꯕꯁꯨ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯕ ꯇꯥꯔꯤꯕꯀꯣ꯫ ꯑꯁꯨꯝꯅ ꯃꯆꯥ ꯎꯅꯤꯡꯕꯒꯤ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯋꯥꯖꯕꯗꯨ ꯅꯤꯡꯊꯧꯅ ꯈꯪꯂꯗꯨꯅ, ꯇꯥꯔꯤꯕ꯭ꯔꯥ ꯃꯟꯇ꯭ꯔꯤ, ꯁꯦꯅꯥꯄꯇꯤ, ꯍꯧꯖꯤꯛꯃꯛ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯥꯡ ꯇꯧ꯫ ꯃꯟꯇ꯭ꯔꯤ ꯁꯦꯅꯥꯄꯇꯤꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯈꯪꯕ ꯃꯅꯥꯏꯅꯤ, ꯑꯗꯨꯒ ꯈꯨꯗꯛꯇ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯥꯡ ꯇꯧꯍꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ, ꯋꯥꯈꯜ ꯋꯥꯒꯅꯨ, ꯋꯥꯈꯜ ꯋꯥꯕ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯆꯠꯂꯣ, ꯅꯐꯤ ꯅꯔꯣꯟꯗꯨ ꯑꯍꯟꯕ ꯑꯃ ꯁꯤꯟꯗꯣꯛꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯔꯣꯜ ꯑꯍꯟꯕ ꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯆꯪꯈ꯭ꯔꯕꯗ ꯍꯥꯏꯔꯛꯏ, ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯂꯩꯃꯒꯤ ꯐꯤꯕꯝꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯃꯥꯏꯕꯤꯒ ꯅꯤꯡꯊꯧꯒ ꯍꯤꯌꯥꯏ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯣ, ꯂꯩꯃ, ꯇꯥꯔꯤꯕ꯭ꯔꯣ? ꯏꯃꯥ ꯃꯥꯏꯕꯤ ꯂꯥꯛꯏ꯫ ꯏꯃꯥꯗ ꯅꯁꯥꯗꯣ ꯑꯝꯇ ꯌꯦꯡꯍꯟꯁꯤꯀꯣ꯫ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯝꯒꯦ꯫ ꯂꯩꯃꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯕꯤꯔꯝꯈꯣ꯫ ꯅꯤꯡꯊꯧꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯌꯥꯏ ꯂꯩꯃꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯣꯅꯨꯡ ꯌꯧꯔꯛꯄ? ꯃꯍꯥꯔꯥꯅꯤ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯂꯥꯛꯆꯕ꯫ ꯉꯁꯤꯁꯦ ꯅꯤꯡꯊꯦꯝꯒꯤ ꯂꯣꯏꯅꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯤ, ꯑꯗꯨꯒꯤ ꯄꯥꯎꯁꯦ ꯇꯝꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯃꯥꯏꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯁꯨ ꯏꯀꯨꯏ ꯀꯨꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯒꯗꯧꯕꯁꯦ꯫ ꯍꯤꯌꯥꯏ ꯂꯩꯃ ꯍꯔꯥꯎꯅ ꯈꯨꯝꯃꯛꯏ, ꯏꯃꯥ ꯃꯥꯏꯕꯤ, ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯊꯧꯁꯤꯟꯅꯤ꯫ ꯑꯗꯣ ꯃꯍꯥꯔꯥꯅꯤ, ꯅꯍꯥꯛꯀꯤ ꯑꯉꯥꯡ ꯑꯁꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯣꯟꯊꯣꯛꯅ ꯂꯩꯒꯗꯧꯔꯤ꯫ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯇꯥꯡꯂꯕ, ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯣꯏꯗꯧꯔꯤ ꯃꯍꯥꯔꯥꯅꯤ꯫ ꯑꯗꯣ ꯃꯍꯥꯔꯥꯅꯤ, ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯔꯛꯎ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯂꯩꯖꯗꯦ꯫ ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯆꯥꯁꯦ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯕꯁꯦ ꯀꯌꯥꯝ ꯋꯥꯠꯈꯤꯅꯤ? ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯤ꯫ ꯀꯨꯏꯔꯔꯣꯏ, ꯃꯇꯝ ꯅꯛꯁꯤꯜꯂꯛꯏ, ꯑꯗꯣ ꯀꯥ ꯍꯦꯟꯅ ꯅꯁꯥꯗꯣ ꯋꯥꯍꯟꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯪꯂꯛꯇꯨꯅ, ꯂꯩꯃ, ꯉꯁꯤꯁꯦ ꯑꯩ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯕ ꯇꯥꯔꯦ, ꯅꯤꯡꯊꯦꯝꯒ ꯂꯣꯏꯅꯅ꯫ ꯑꯗꯣ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯅꯨꯀꯣ꯫ ꯅꯅꯥꯏ ꯅꯨꯄꯤꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯆꯠꯅꯕ ꯇꯧꯔꯁꯤ, ꯀꯣꯅꯨꯡ ꯍꯜꯂꯛꯄꯗ ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯗꯤ ꯅꯤꯡꯊꯧꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯏꯅꯤꯡꯊꯧꯁꯦ ꯀꯌꯥꯗ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕꯅꯣ, ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯔꯦ, ꯏꯁꯣꯔꯅ ꯆꯥꯟꯕꯤꯔꯦ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯎꯔꯔꯣꯏ ꯈꯜꯂꯨꯕ, ꯍꯧꯖꯤꯛꯇꯤ ꯎꯗꯧꯔꯦ꯫ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯜꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯦꯝꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯎꯔꯤ ꯅꯤꯡꯊꯦꯝꯅ ꯃꯥꯡꯒꯣꯟꯗ ꯀꯧꯅꯥ ꯐꯛꯇ ꯐꯝꯗꯨꯅ ꯃꯇꯝꯕꯥꯛꯇ ꯃꯆꯥꯕꯨ ꯄꯝꯂꯤꯕ ꯑꯉꯧꯕꯤꯒꯤ ꯁꯛꯇꯝꯗꯨ꯫ ꯑꯉꯧꯕꯤꯁꯨ ꯊꯣꯡꯒꯥꯟꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯁꯨ ꯌꯥꯎꯔꯝꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯉꯛ ꯂꯩ ꯂꯩꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯌꯥꯎꯕ꯭ꯔ ꯌꯦꯡꯂꯤꯉꯩ, ꯑꯉꯧꯕꯤ, ꯑꯩ ꯂꯥꯛꯏ, ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ? ꯑꯉꯧꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯎꯕꯗ, ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯀꯞꯆꯔꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯅꯣꯛꯀꯗꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯤꯅꯕꯤꯔꯕꯁꯤꯗꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯁꯦ, ꯇꯣꯛꯑꯣ, ꯏꯅꯤꯡꯊꯧꯁꯨ ꯌꯥꯎꯔꯛꯂꯤ, ꯀꯞꯀꯅꯨꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯑꯉꯧꯕꯤꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯍꯧꯖꯤꯛ ꯎꯖꯔꯤꯕ ꯏꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯑꯁꯦ ꯄꯦꯟꯅ ꯌꯦꯡꯖꯈꯤꯒꯦ, ꯅꯍꯥꯛꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯗ꯭ꯔꯤꯉꯩ꯫ ꯑꯉꯧꯕꯤꯗꯤ ꯇꯦꯡꯊꯥꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯥꯞꯅꯔꯨꯕꯅ ꯊꯃꯣꯏ ꯄꯦꯟꯅ ꯇꯦꯡꯊꯥꯖꯔꯤ꯫
ꯅꯤꯡꯊꯧꯄꯨꯔꯦꯟꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯑꯉꯧꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯉꯧꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯍꯥꯏꯔꯛꯏ, "ꯇꯥꯔꯤꯕ꯭ꯔꯥ ꯃꯟꯇ꯭ꯔꯤ, ꯉꯁꯤꯗꯒꯤꯗꯤ ꯏꯅꯥꯏ ꯅꯤꯡꯊꯦꯝꯒꯤ ꯂꯣꯏꯅꯕꯤꯁꯨ ꯀꯣꯅꯨꯡꯗ ꯄꯨꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗ ꯑꯩꯉꯣꯟꯗ ꯊꯣꯛꯄꯒꯨꯝ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯔꯦ ꯃꯟꯇ꯭ꯔꯤ꯫ ꯊꯤꯟꯊꯔꯅꯨ, ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯣꯅꯨꯡ ꯆꯠꯅꯕ ꯍꯥꯏꯔꯨꯔꯣ"꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯦꯝ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ"꯫ ꯑꯉꯧꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯄꯨꯔꯣꯏꯕ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯃꯟꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯤꯡꯊꯦꯝ, ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯨ ꯀꯣꯅꯨꯡꯗ ꯄꯨꯔꯁꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ꯫ ꯃꯇꯝꯁꯤ ꯊꯦꯡꯗ꯭ꯔꯤꯉꯩ ꯆꯠꯅꯕ ꯇꯧꯔꯁꯤ"꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯔꯥꯎꯅ ꯅꯤꯡꯊꯦꯝꯁꯨ ꯀꯞꯆꯩ꯫ "ꯃꯥꯃ ꯃꯟꯇ꯭ꯔꯤ, ꯅꯅꯥꯏꯗꯤ ꯀꯌꯥꯗ ꯄꯦꯟꯖꯔꯦ ꯃꯤꯀꯨꯞꯁꯦ"꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤꯁꯨ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤ꯫ ꯅꯤꯡꯊꯧꯅ ꯅꯤꯡꯊꯦꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏꯗꯒꯤ ꯇꯥꯗꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯕ, ꯅꯨꯄꯥ ꯊꯣꯛꯄ, ꯃꯊꯧꯅꯥ ꯂꯩꯕꯗꯨꯅ ꯀꯥ ꯍꯦꯟꯅ ꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯂꯩꯕꯥꯛꯇꯅꯤ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯧꯗꯨꯅ ꯀꯔꯝꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯌꯥꯁꯤꯒꯦ ꯈꯜꯂꯤ꯫ ꯂꯩꯔꯦ, ꯑꯗꯨꯅꯗꯤ ꯃꯟꯇ꯭ꯔꯤꯗꯨ ꯀꯧꯔꯒ ꯇꯥꯟꯅꯔꯒꯦ꯫ "ꯀꯅꯥ ꯂꯩ? ꯊꯣꯡꯁꯪꯕ, ꯍꯧꯖꯤꯛꯃꯛ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ ꯑꯗꯨ ꯀꯧꯔꯛꯎ, ꯊꯤꯜꯂꯕꯅꯤ"꯫ ꯃꯅꯥꯏ ꯊꯣꯡꯁꯪꯕꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯟꯇ꯭ꯔꯤꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤꯅ ꯂꯥꯛꯀꯗꯧꯕ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯍꯨ ꯊꯥꯗꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯈꯔꯗꯤ ꯁꯤꯕ ꯌꯥꯏ꯫ ꯃꯊꯟꯇ ꯅꯣꯛꯆꯩ ꯑꯉꯥꯎꯕ ꯑꯃꯒꯨꯝ꯫ ꯅꯥꯀꯟꯗꯒꯤ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯟꯇ꯭ꯔꯤ ꯂꯥꯛꯆꯔꯦ, ꯀꯔꯤ ꯀꯔꯝꯕ ꯊꯧꯗꯥꯡ ꯁꯤꯟꯅꯕꯤꯒꯗꯧꯕ"꯫ "ꯃꯟꯇ꯭ꯔꯤ, ꯃꯨꯟꯅ ꯇꯥꯎ, ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯔꯝꯒꯗꯧꯕꯅꯤ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯤꯆꯝ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯅꯈꯣꯏ ꯅꯨꯄꯥ 9ꯃꯨꯛ ꯆꯠꯂꯨ"꯫ ꯃꯨꯔꯥꯝꯕꯅ ꯃꯥꯒꯤ ꯎꯄꯨꯗ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯍꯨ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯃꯟꯇ꯭ꯔꯤꯗ ꯄꯤꯗꯨꯅ, "ꯁꯤ ꯎꯔꯕ꯭ꯔꯥ ꯃꯟꯇ꯭ꯔꯤ"꯫ "ꯎꯖꯔꯦ ꯏꯅꯤꯡꯊꯧ"꯫ "ꯃꯨꯟꯅ ꯇꯥꯎ ꯃꯟꯇ꯭ꯔꯤ, ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯛꯀꯗꯧꯕ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯈꯨꯗꯤꯡ ꯍꯨ ꯃꯍꯤꯁꯦ ꯍꯩꯖꯤꯜꯂꯝꯃꯨ꯫ ꯈꯨꯗꯛꯇꯗꯤ ꯁꯤꯔꯣꯏ, ꯏꯁꯤꯡ ꯑꯗꯨꯕꯨ ꯊꯛꯂꯨꯔꯕ ꯊꯥꯕꯨꯝ 2ꯗ ꯃꯤꯁꯛ ꯑꯗꯣ ꯁꯤꯈꯤꯅꯤ꯫ ꯑꯗꯨꯒ ꯏꯁꯤꯡꯗꯨꯕꯨ ꯊꯦꯡꯂꯨꯕ, ꯁꯣꯛꯂꯨꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯁꯥꯗ ꯂꯥꯏꯊꯨꯡ ꯄꯛꯇꯨꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤꯅꯤ꯫ ꯇꯥꯔꯦꯀꯣ ꯃꯟꯇ꯭ꯔꯤ? ꯑꯗꯨꯅ ꯍꯌꯦꯡ ꯐꯤꯖꯝ ꯁꯦꯠꯇꯨꯅ ꯅꯈꯣꯏ ꯅꯨꯄꯥ 9ꯃꯨꯛ ꯆꯠꯀꯗꯧꯕꯅꯤ"꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯄꯨꯝꯅꯃꯛ ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯝꯒꯦ"꯫ ꯑꯃꯔꯣꯝꯗ ꯙ꯭ꯔꯨꯕꯗꯨ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯥꯏꯅꯒꯗꯧꯕ ꯂꯥꯟꯐꯝꯅꯤ ꯈꯟꯖꯩ꯫ ꯂꯥꯟꯐꯝ ꯑꯁꯤꯗ ꯍꯤꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯨꯕꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯋꯥꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯙ꯭ꯔꯨꯕꯅ ꯈꯟꯖꯩ, "ꯑꯣ, ꯄꯪꯉꯤꯗꯀꯣ ꯏꯅꯤꯡꯊꯧ ꯅꯍꯥꯛꯁꯦ, ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯃꯃꯤꯠꯅ ꯐꯥꯎ ꯍꯪꯒꯠꯅ ꯌꯦꯡꯕ ꯀꯤꯅꯔꯤꯕ ꯅꯤꯡꯊꯧ ꯄꯨꯔꯦꯟꯕꯨ ꯁꯤꯡꯅꯔꯤꯕꯀꯣ꯫ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯏꯄꯥ ꯏꯕꯨꯡꯉꯣ, ꯇꯣꯜꯂꯕ ꯅꯅꯥꯏ ꯙ꯭ꯔꯨꯕꯕꯨꯗꯤ ꯀꯟꯕꯤꯌꯨꯀꯣ, ꯏꯆꯥꯒꯤ ꯁꯛꯇꯝ ꯃꯇꯝ ꯀꯨꯏꯅ ꯌꯦꯡꯕ ꯐꯪꯍꯟꯕꯤꯌꯨꯀꯣ"꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯏꯁꯣꯔꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯅꯤꯡꯊꯦꯝꯒ ꯁꯦꯅꯥꯄꯇꯤꯒ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯦꯝ, ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔ, ꯅꯣꯏ ꯑꯅꯤꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯃꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯈꯣ꯫ ꯑꯗꯨꯒ ꯃꯨꯔꯥꯝꯕꯅ ꯁꯤꯜꯂꯤꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡꯗꯣ ꯃꯥꯏꯊꯤꯅꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯆꯠꯂꯨ꯫ ꯑꯗꯨꯒ ꯀꯣꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯨꯝꯖꯤꯜꯂꯝꯃꯨ, ꯂꯥꯡ ꯄꯨꯝꯅꯃꯛ ꯊꯨꯗꯦꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯐꯨꯝꯖꯤꯜꯂꯝꯃꯨ"꯫ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯅ, "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯃꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯣꯒꯦ"꯫ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤꯒ ꯅꯤꯡꯊꯦꯝꯒꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌా ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯊꯥꯛꯂꯤꯕ ꯂꯥꯡꯁꯤꯡ ꯑꯗꯨ ꯊꯨꯗꯦꯛꯇꯨꯅ ꯃꯐꯝ ꯑꯃꯗ ꯂꯥꯡꯁꯤꯡ ꯑꯗꯨ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯀꯣꯝꯁꯤꯡꯗꯨꯁꯨ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯂꯝꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯁꯨ ꯋꯥꯈꯜ ꯄꯣꯊꯥꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏꯔꯝꯃꯤ,
ꯅꯤꯡꯊꯦꯝ, ꯂꯥꯟꯒꯤ ꯅꯨꯃꯤꯠꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯇ ꯉꯥꯏꯔꯦ꯫ ꯃꯥꯏꯊꯤꯕ, ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯐꯝꯅ ꯇꯣꯉꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯄꯥꯡꯊꯣꯛꯁꯤꯗꯅ꯫ ꯀꯔꯤ ꯈꯜꯂꯤ ꯅꯤꯡꯊꯦꯝ? ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯂꯃꯟꯁꯤꯗꯤ ꯃꯄꯣꯛ ꯑꯁꯤꯒꯤ ꯁꯤꯡꯕ ꯉꯝꯗꯅ ꯇꯣꯜꯍꯧꯔꯅꯤ꯫ ꯀꯔꯤ ꯂꯃꯟꯅꯣ? ꯃꯁꯤꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯨꯕꯒꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯥꯟꯃꯤ ꯃꯀꯣꯛꯄꯨ ꯅꯤꯡꯊꯧ ꯑꯩꯅ ꯀꯔꯤꯒꯤ ꯇꯣꯟꯅ ꯊꯝꯒꯅꯤ? ꯁꯤꯗꯤ ꯑꯩꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯏꯊꯧꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯗꯁꯨ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯔꯣ꯫ ꯈꯨꯗꯛ ꯑꯁꯤꯗ ꯏꯆꯥ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯅꯤ ꯂꯥꯎꯊꯣꯛꯎ꯫ ꯅꯤꯡꯊꯦꯝꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯩ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯤꯡꯊꯧꯅꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯤ꯫ ꯁꯤꯔꯕꯁꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟꯕꯨꯗꯤ ꯀꯜꯂꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯅꯤꯡꯊꯦꯝꯒꯤꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯕꯗ, ꯐꯝꯅꯥꯏꯕꯁꯤꯡꯗꯁꯨ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯇꯥꯕꯗ ꯂꯥꯟꯃꯤ ꯄꯨꯝꯕ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯃꯥ ꯑꯉꯧꯕꯤꯁꯨ ꯄꯦꯟꯖꯔꯝꯃꯤ, ꯊꯃꯣꯏꯅꯨꯡꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯑꯉꯧꯕꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯊꯧꯔꯝꯗ ꯆꯥꯛꯂꯦꯟ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ ꯍꯤꯌꯥꯏꯂꯩꯃꯅ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯏꯆꯥ ꯇꯥꯏꯕꯪꯉꯥꯟꯕꯁꯦ ꯏꯆꯥꯒꯨꯝꯅ ꯅꯨꯡꯁꯤ, ꯑꯉꯧꯕꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯁꯨꯛ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯁꯤꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯂꯩꯃ, ꯅꯤꯡꯊꯦꯝꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯗ ꯃꯥꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯊꯥꯖꯩ꯫ ꯃꯇꯧ ꯀꯔꯝꯅꯅꯣ? ꯅꯅꯥꯏ ꯅꯨꯄꯤꯗꯁꯨ ꯃꯔꯝ ꯑꯗꯣ ꯍꯥꯏꯕꯤꯌꯨꯗꯣ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯆꯤꯠꯊꯕ ꯇꯧꯗꯅ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯦ ꯂꯩꯃ, ꯅꯤꯡꯊꯦꯝꯗ ꯄꯤꯊꯣꯔꯛꯄ ꯑꯉꯛꯄ ꯈꯔ ꯂꯩꯔꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯔꯣ ꯂꯩꯃ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ ꯃꯤꯆꯝ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯃꯅꯥꯏꯁꯤꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯆꯪꯅ ꯄꯨꯈ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯍꯨ ꯊꯥꯗꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ ꯑꯃꯁꯨꯡ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅꯈ꯭ꯔꯦ꯫ ꯊꯕꯛ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯝꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯨꯔꯥꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯂꯥꯟꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯕꯁꯤꯗ ꯅꯥꯀꯟ ꯑꯅꯤꯃꯛ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕ ꯑꯣꯏꯔꯝꯗꯦ, ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯑꯉꯧꯕꯤꯗꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯈꯩ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯃꯆꯥꯁꯨ ꯄꯤꯁꯛ ꯄꯤꯛꯂꯤꯕꯅ ꯑꯉꯧꯕꯤ ꯇꯧꯐꯝ ꯈꯪꯗꯦ, ꯀꯞꯅꯤꯡꯂꯕꯁꯨ ꯂꯣꯟꯅ ꯀꯞꯆꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯎꯈ꯭ꯔꯒ ꯊꯃꯣꯏ ꯋꯥꯈꯤꯗ꯭ꯔꯥ ꯈꯟꯕꯅ ꯑꯉꯧꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯑꯩ ꯍꯟꯗꯛ ꯃꯔꯛ ꯑꯁꯦ ꯃꯪ ꯅꯨꯡꯉꯥꯏꯇꯕ ꯇꯣꯏꯅ ꯃꯪꯉꯤ꯫ ꯃꯪꯂꯥꯟꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯉꯝꯗꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯄꯤ, ꯅꯍꯥꯛꯁꯤ ꯋꯥꯈꯜ ꯄꯤꯛꯁꯤꯟꯅꯨꯕ, ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦꯀꯣ꯫ ꯑꯗꯨꯕꯨꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯒꯟꯕꯅꯤ꯫ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ, ꯋꯥꯈꯜ ꯋꯥꯁꯤꯜꯂꯛꯀꯅꯨ꯫ ꯑꯩꯒꯤ ꯊꯧꯅꯥꯁꯦ ꯍꯦꯛ ꯍꯦꯛ ꯍꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ ꯍꯥꯏꯕ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯊꯥꯗ ꯉꯥꯊꯗꯨꯅ, ꯍꯣꯏ, ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯔꯣꯏ꯫ ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯅꯅꯥꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯤꯡꯊꯦꯝꯅ ꯑꯉꯧꯕꯤꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯃꯁꯛꯁꯦ ꯃꯄꯥ ꯂꯧꯏ꯫ ꯃꯃꯤꯠꯁꯨ ꯅꯍꯥꯛꯀꯨꯝꯅ ꯂꯥꯎꯔꯞ ꯇꯧꯗ꯭ꯔꯣ? ꯃꯆꯤꯟꯁꯤꯁꯨ ꯄꯤꯛꯇꯛꯀ ꯇꯧꯗꯅ ꯃꯄꯥꯗ ꯃꯄꯥꯅꯤ꯫ ꯑꯩꯗꯤ ꯅꯍꯥꯛꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯕꯁꯨ ꯏꯆꯥꯁꯦ ꯅꯍꯥꯛꯅꯤ ꯈꯟꯅ ꯌꯦꯡꯗꯣꯏꯅꯤ꯫ ꯑꯁ, ꯑꯉꯧꯕꯤ, ꯌꯥꯔꯦꯕ, ꯑꯉꯥꯡꯗꯣ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯅꯨ, ꯇꯨꯝꯁꯤꯈꯤꯗꯅ ꯑꯃꯨꯛ꯫ ꯑꯩꯗꯤ ꯏꯆꯥ ꯇꯥꯏꯕꯪꯉꯥꯟꯕꯁꯤ ꯅꯍꯥꯛꯄꯨ ꯃꯥꯜꯂꯤ꯫ ꯃꯈꯖꯥꯏꯒꯁꯤ ꯉꯥꯡꯇꯛ ꯇꯧꯗꯅ, ꯃꯅꯥꯇꯣꯟꯁꯤꯁꯨ ꯇꯨꯝꯇꯛꯀ ꯇꯧꯔꯗꯅ ꯃꯃꯥꯗ ꯃꯃꯥꯅꯤꯍꯦ ꯏꯆꯥꯁꯤ꯫ ꯌꯥꯔꯦꯆꯣ, ꯇꯥꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯑꯉꯧꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯏꯅꯖꯔꯤ꯫ ꯄꯨꯡꯖꯥ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯍꯤꯌꯥꯂꯩꯃꯁꯨ ꯋꯥꯈꯜ ꯑꯗꯨ ꯄꯣꯊꯥꯐꯝ ꯈꯪꯂꯝꯗꯦ, ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯍꯤꯌꯥꯏꯂꯩꯃꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯤꯌꯥꯏꯂꯩꯃꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯤ ꯉꯝꯈꯤꯔꯣꯏ ꯈꯜꯂꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ "ꯂꯩꯃ, ꯂꯥꯟ ꯁꯣꯛꯅꯒꯗꯧꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ ꯈꯪꯅ ꯈꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯣꯛꯍꯟꯕꯤꯗꯦ, ꯍꯔꯥꯎꯍꯟꯕꯤꯗꯦ꯫ ꯑꯩ ꯑꯁꯤꯕꯨ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯒꯨꯝ ꯎꯔꯕ꯭ꯔꯥ ꯂꯩꯃ? ꯑꯩꯅ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯈꯤꯕꯗꯨꯔꯥ ꯄꯥꯝꯂꯤꯕꯁꯦ?" ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯒ ꯍꯤꯌꯥꯏꯂꯩꯃꯒꯤ ꯇꯅꯧꯔꯕ ꯈꯨꯠꯁꯥ ꯃꯉꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯤꯟ ꯑꯗꯨꯕꯨ ꯍꯥꯏꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯝꯖꯤꯟꯕꯤꯔꯤ꯫ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯁꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ꯫ ꯍꯤꯌꯥꯏꯂꯩꯃꯅ ꯋꯥꯖꯔꯤꯕꯁꯤ ꯅꯤꯡꯊꯧꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯟ ꯁꯣꯛꯅꯗꯅ ꯀꯔꯝꯅ ꯇꯣꯛꯀꯅꯤ? ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯅ ꯂꯥꯟ ꯃꯌꯥ ꯑꯣꯏꯔꯛꯄꯁꯤꯗ ꯃꯄꯨꯔꯣꯏꯕꯁꯤꯡꯕꯨ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯃꯨꯔꯥꯝꯕ ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯃꯇꯝꯁꯨ ꯌꯧꯔꯛꯏ, ꯀꯔꯝꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯌꯥꯔꯤ? ꯑꯁꯨꯝꯅ ꯋꯥꯈꯜ ꯂꯩꯇꯥꯔꯝꯗꯦ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯙ꯭ꯔꯨꯕꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ "ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ, ꯅꯍꯥꯛꯀꯤ ꯅꯥꯄꯟ ꯍꯌꯦꯡꯗ ꯃꯉꯥꯏꯔꯦ꯫ ꯀꯥꯈꯣ ꯅꯥꯄꯟꯗꯣ꯫ ꯌꯨꯝꯗ ꯃꯇꯨ ꯃꯆꯥꯒ ꯍꯔꯥꯎꯅ ꯂꯩꯖꯔꯤꯕ ꯂꯥꯟꯖꯗ꯭ꯔꯕ ꯅꯨꯄꯥ ꯀꯌꯥ ꯅꯝꯗꯨꯅ ꯐꯥꯔꯒ ꯂꯥꯟꯃꯤ ꯑꯣꯏꯍꯟꯕ, ꯃꯇꯨ ꯃꯆꯥ ꯁꯦꯠꯅꯍꯟꯕꯒꯤ ꯅꯍꯥꯛꯄꯨꯗꯤ ꯏꯁꯣꯔꯅ ꯉꯥꯛꯄꯤꯔꯣꯏ." ꯑꯁꯨꯝꯅ ꯙ꯭ꯔꯨꯕ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯛ ꯑꯁꯤꯗ ꯃꯤꯐꯝ ꯐꯝꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯗꯔꯕꯥꯔ ꯑꯗꯨ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯈ꯭ꯔꯦ꯫ ꯃꯤꯁꯤꯡ ꯁꯨꯅ ꯇꯤꯜꯂꯕꯗ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯌꯦꯡꯅ ꯂꯥꯟꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕ ꯂꯣꯏꯒꯗꯧꯕꯅꯤ, ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ, ꯅꯈꯣꯏꯒꯤ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯂꯥꯟ ꯁꯣꯛꯅꯕ ꯀꯤꯗꯨꯅ ꯃꯥꯏ ꯑꯣꯟꯗꯨꯅ ꯆꯦꯜꯂꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦ, ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯆꯤꯡꯅꯒꯅꯨ꯫ ꯃꯤꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ, ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯟꯐꯝ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯄꯥꯏꯒꯗꯧꯕꯅꯤ꯫ ꯌꯦꯛꯅꯕ ꯎꯔꯒ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯉꯥꯛꯄ ꯉꯝꯗꯕ ꯂꯥꯟꯃꯤ ꯌꯥꯎꯔꯛꯄꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯟꯇ꯭ꯔꯤ, ꯅꯍꯥꯛꯀꯤ ꯀꯔꯤ ꯃꯣꯠ ꯂꯩ? ꯅꯍꯥꯛꯀꯤꯁꯨ ꯋꯥꯐꯝ ꯈꯔ ꯇꯥꯅꯤꯡꯏ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯇꯥꯕꯤꯌꯨ ꯂꯥꯟꯃꯤ ꯃꯌꯥꯝ, ꯂꯥꯟ ꯑꯁꯤ ꯍꯌꯦꯡꯒꯤ ꯃꯊꯪꯅꯤ, ꯑꯗꯨꯅ ꯍꯌꯦꯡ ꯑꯁꯤ ꯅꯁꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯣ ꯅꯨꯡꯗꯥꯡ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯨ, ꯑꯌꯥꯗꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯒ ꯁꯒꯣꯜ ꯂꯥꯟꯃꯤꯒꯤ ꯑꯣꯏꯅꯗꯤ ꯁꯒꯣꯜ ꯃꯁꯥ ꯐꯕ, ꯅꯁꯥꯅ ꯄꯥꯝꯖꯕ ꯑꯃꯃꯝ ꯁꯒꯣꯜ ꯁꯪꯗꯒꯤ ꯈꯟꯕ ꯍꯧꯔꯣ꯫ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯦ ꯏꯅꯤꯡꯊꯧ." "ꯐꯔꯦ, ꯐꯝꯃꯨ꯫ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ, ꯅꯍꯥꯛꯇꯤ ꯀꯔꯤ ꯍꯥꯏꯅꯤꯡꯏ?" ꯙ꯭ꯔꯨꯕꯁꯨ ꯍꯧꯒꯠꯂꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ꯫ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯙ꯭ꯔꯨꯕꯅ ꯈꯔ ꯇꯞꯂꯛꯅ, "ꯂꯥꯟꯃꯤ ꯈꯨꯗꯤꯡ ꯁꯤꯒꯅꯤ ꯍꯥꯏꯕ ꯀꯤꯕ ꯌꯥꯗꯦ꯫ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯦ ꯏꯁꯥꯒꯤ ꯅꯠꯇꯦ, ꯂꯩꯕꯥꯛ ꯑꯁꯤꯒꯤꯅꯤ, ꯄ꯭ꯔꯖꯥꯒꯤꯅꯤ ꯈꯟꯅ ꯑꯔꯩꯕ ꯊꯧꯅꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟ ꯉꯝꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯑꯇꯣꯞꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ." "ꯐꯔꯦ ꯁꯦꯅꯥꯄꯇꯤ." ꯑꯁꯨꯝꯅ ꯗꯔꯕꯥꯔ ꯀꯨꯏꯅ ꯐꯝꯈꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯐꯥꯎ ꯗꯔꯕꯥꯔ ꯂꯣꯏꯔꯝꯗꯦ꯫ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯜꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯋꯥꯏ ꯌꯥꯎꯔꯝꯗꯦ ꯙ꯭ꯔꯨꯕꯗꯤ, ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯁꯨꯅ ꯇꯤꯟꯕ ꯃꯔꯝꯅ ꯃꯥꯏꯊꯣꯡꯗꯗꯤ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯨꯔꯥꯝꯕꯁꯨ ꯐꯝꯅꯥꯏꯕꯁꯤꯡꯒ ꯋꯥ ꯇꯥꯅꯕꯗ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ "ꯂꯥꯟ ꯍꯧꯒꯗꯣꯏꯁꯦ ꯍꯌꯦꯡꯅꯤꯀꯣ?" ꯑꯁꯨꯝꯅ ꯍꯦꯛ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯑꯗꯨ ꯄꯣꯊꯥꯔꯝꯗꯦ ꯍꯤꯌꯥꯏꯂꯩꯃꯗꯤ꯫ ꯃꯆꯤ ꯈꯨꯗꯤꯡ ꯂꯣꯟꯅ ꯀꯞꯆꯔꯤ꯫ ꯍꯤꯌꯥꯏꯂꯩꯃꯒꯤ ꯃꯇꯧ ꯎꯕꯗ ꯃꯅꯥꯏ ꯅꯨꯄꯤ ꯀꯌꯥꯁꯨ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯃꯨꯔꯥꯝꯕꯒꯤ ꯀꯣꯅꯨꯡꯗꯅꯤ꯫ ꯃꯨꯔꯥꯝꯕꯅ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯃꯗꯤ ꯙ꯭ꯔꯨꯕꯕꯨ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯃꯟꯇ꯭ꯔꯤ, ꯁꯦꯅꯥꯄꯇꯤ, ꯇꯥꯕꯤꯌꯨ꯫ ꯍꯟꯗꯛꯀꯤ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯈꯪꯅꯍꯧꯒꯗꯧꯕ ꯂꯥꯟꯖꯥꯎ ꯑꯁꯤ, ꯃꯁꯤꯗ ꯑꯩꯕꯨ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯗ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯀꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯌꯨꯗꯣ ꯃꯟꯇ꯭ꯔꯤ ꯁꯦꯅꯥꯄꯇꯤ." ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯅꯤꯡꯊꯧ,
ꯂꯥꯟꯃꯤꯗ ꯊꯧꯅꯥ ꯐꯕ ꯃꯌꯥꯝ ꯌꯥꯎꯔꯤ꯫ ꯉꯁꯤ ꯐꯥꯎꯗ ꯏꯅꯤꯡꯊꯧ ꯃꯥꯏꯊꯤꯈꯤꯕ ꯀꯔꯝꯕ ꯂꯥꯟꯐꯝ ꯌꯥꯎꯈꯤꯕꯒꯦ? ꯀꯥꯎꯕꯤꯔꯕ꯭ꯔꯥ ꯏꯅꯤꯡꯊꯧ? ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥꯗ ꯏꯅꯤꯡꯊꯧꯅ ꯂꯥꯟ ꯇꯧꯈꯤꯕꯗ ꯃꯥꯏꯊꯤꯕ ꯌꯥꯎꯈꯤꯗꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤꯗꯁꯨ ꯏꯅꯤꯡꯊꯧꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤ ꯃꯁꯤꯡꯗꯒꯤ ꯃꯁꯤꯡ ꯀꯌꯥ ꯍꯦꯟꯒꯠꯂꯕꯅꯤ ꯍꯧꯖꯤꯛꯅ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯎꯕꯗ ꯊꯧꯅꯥ ꯐꯩ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯂꯥꯟꯐꯝꯗ ꯃꯊ꯭ꯋꯥꯏ ꯀꯤꯕꯅ ꯆꯦꯜꯂꯗꯧꯕꯅꯤꯅꯦ ꯏꯅꯤꯡꯊꯧ꯫ ꯃꯨꯔꯥꯝꯕ ꯅꯣꯛꯆꯩ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯤꯡꯊꯧꯅ, ꯃꯟꯇ꯭ꯔꯤ, ꯑꯆꯨꯝꯕꯅꯤ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯤꯡꯊꯧ ꯀꯌꯥ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯄ ꯀꯌꯥꯅꯤ, ꯅꯠꯇ꯭ꯔꯅꯦ ꯙ꯭ꯔꯨꯕ? ꯙ꯭ꯔꯨꯕꯗꯣ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯕꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯀꯩꯗꯧꯔꯦ ꯙ꯭ꯔꯨꯕ? ꯅꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ? ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯍꯥꯛꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯕꯨ ꯇꯥꯗꯕꯒꯤ ꯅꯍꯥꯛ? ꯅꯤꯡꯊꯧꯒꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯙ꯭ꯔꯨꯕꯅ ꯍꯩꯁꯤꯡꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯙ꯭ꯔꯨꯕꯅ ꯈꯨꯝꯗ꯭ꯔꯤꯕꯁꯦ ꯏꯅꯤꯡꯊꯧꯅꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯈ꯭ꯔꯦ꯫ ꯅꯅꯥꯏꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯍꯥꯏꯖꯒꯦꯗꯨ ꯏꯅꯤꯡꯊꯧ꯫ ꯁꯦꯅꯥꯄꯇꯤ, ꯅꯍꯥꯛꯅ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯅꯤꯡꯊꯧ ꯑꯩꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯐꯠꯇ꯭ꯔꯕ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯗꯤ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯅ ꯅꯪꯇ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯐꯗꯧꯕꯅꯤ꯫ ꯅꯁꯛ ꯐꯥꯎ ꯎꯅꯤꯡꯗ꯭ꯔꯤ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯒꯤ ꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ꯫ ꯙ꯭ꯔꯨꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯥꯟ ꯍꯧꯗ꯭ꯔꯤꯉꯩ ꯏꯅꯤꯡꯊꯧꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯅꯍꯥꯟꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯀꯌꯥ ꯇꯧꯈ꯭ꯔꯕꯅꯤ, ꯀꯣꯝ ꯀꯌꯥ ꯑꯃ ꯇꯧꯔꯦ, ꯂꯥꯡꯁꯨ ꯊꯥꯛꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯁꯔꯨꯛ 3ꯗ 2ꯗꯤ ꯃꯌꯦꯡ ꯇꯥꯔꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯅꯥꯏ ꯀꯣꯛ ꯊꯥꯗꯔꯨꯕꯅꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯒ ꯑꯃꯅ ꯊꯥꯛꯂꯝꯂꯤꯕ ꯂꯥꯡ ꯀꯌꯥꯗꯣ ꯁꯥ ꯁꯟꯅꯒ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯜꯂꯨꯁꯤꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯨꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯇꯣꯜꯂꯕ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨꯗꯣ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯙ꯭ꯔꯨꯕꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯑꯗꯨꯗ ꯄꯦꯟꯖꯈꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯙ꯭ꯔꯨꯕ, ꯅꯍꯥꯛꯀꯤ ꯂꯧꯁꯤꯡꯗꯨ ꯊꯥꯒꯠꯂꯤ꯫ ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕꯗꯨ꯫ ꯐꯔꯦ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ, ꯍꯧꯖꯤꯛꯃꯛ ꯂꯥꯟꯃꯤ ꯈꯔ ꯄꯨꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯔꯣ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯄꯨꯔꯦꯟꯒꯤ ꯂꯥꯂꯣꯡ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯊꯣꯔꯛꯎ꯫ ꯉꯁꯤꯗꯤ ꯋꯥꯇꯅꯒꯗꯧꯕ ꯌꯥꯝꯅ ꯂꯩ꯫ ꯈꯣꯡꯂꯩ ꯊꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯅꯕ ꯍꯣꯠꯅꯧꯀꯣ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯙ꯭ꯔꯨꯕꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯟꯇ꯭ꯔꯤ, ꯅꯍꯥꯟꯈꯩ ꯋꯥꯈꯟꯕꯨ ꯇꯧꯔꯨꯗ꯭ꯔꯦ꯫ ꯙ꯭ꯔꯨꯕꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯇꯧꯔꯨꯔꯕ ꯃꯇꯨꯡ ꯌꯦꯛꯅꯕ ꯂꯥꯂꯣꯡ ꯑꯗꯨ ꯈꯪꯕꯗꯒꯤ ꯂꯥꯂꯣꯡ ꯄꯨꯝꯕ ꯃꯥꯡꯍꯜꯂꯝꯂꯕꯗꯤ ꯑꯩꯅ ꯈꯜꯂꯨꯔꯤꯕꯁꯤ ꯀꯥꯏꯕꯒ ꯆꯞ ꯃꯥꯟꯅꯒꯗꯣꯏꯅꯤ꯫ ꯉꯁꯤ ꯙ꯭ꯔꯨꯕꯅ ꯍꯥꯏꯔꯤꯕꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯃꯔꯣꯝꯗ ꯙ꯭ꯔꯨꯕꯗꯤ ꯂꯥꯟꯃꯤ 10ꯃꯨꯛꯀ ꯂꯣꯏꯅꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯙ꯭ꯔꯨꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯆꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯌꯥꯝꯅ ꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯐꯖꯕ ꯋꯥꯍꯩꯅ ꯊꯦꯟꯅꯅꯕ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤꯁꯤꯡ? ꯉꯥꯏꯈꯣ, ꯃꯤꯀꯨꯞ ꯑꯃꯇꯪ ꯄꯟꯈꯤꯁꯤ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ꯫ ꯁꯒꯣꯜ ꯊꯧꯕꯗꯨ ꯂꯦꯞꯈꯣ꯫ ꯑꯁꯨꯝꯅ ꯙ꯭ꯔꯨꯕꯅ ꯍꯥꯏꯔꯕꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯁꯦꯅꯥꯄꯇꯤ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯧꯕꯅꯣ ꯇꯥꯛꯄꯤꯌꯨ꯫ ꯅꯅꯥꯏꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯑꯆꯥ ꯑꯊꯛꯁꯤꯡꯁꯦ ꯆꯥꯈꯤꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯁꯦꯅꯥꯄꯇꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯍꯣꯏ, ꯆꯥꯈꯤꯁꯤ꯫ ꯆꯥꯕ ꯂꯣꯏꯔꯒ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯗꯨ ꯐꯅꯕ ꯃꯣꯏꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯗꯨ ꯆꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯁꯦꯅꯥꯄꯇꯤꯅ, ꯂꯥꯟꯃꯤꯁꯤꯡ, ꯄꯨꯛ ꯊꯟꯅꯔꯦꯀꯣ? ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯊꯟꯖꯔꯦ ꯁꯦꯅꯥꯄꯇꯤ꯫ ꯑꯗꯨꯗꯤ ꯂꯥꯟꯃꯤꯁꯤꯡ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯅꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯅꯌꯨꯝꯗ ꯆꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯣ? ꯂꯥꯟꯃꯤ ꯑꯃꯅ, ꯁꯦꯅꯥꯄꯇꯤ, ꯌꯨꯝꯒ ꯆꯠꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯏꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯗꯦ꯫ ꯂꯥꯟ ꯍꯌꯦꯡꯇ ꯉꯥꯏꯔꯤ꯫ ꯊꯋꯥꯏ ꯑꯁꯦ ꯊꯥꯗ꯭ꯔꯤꯉꯩ ꯏꯇꯨ ꯏꯆꯥ ꯎꯅꯤꯡꯉꯤꯗꯨ ꯁꯦꯅꯥꯄꯇꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯁꯨꯠ ꯁꯨꯠꯀ ꯀꯞꯂꯒ ꯍꯥꯏꯔꯛꯏ, ꯁꯦꯅꯥꯄꯇꯤ,
ꯑꯩꯒꯤ ꯅꯨꯄꯤꯗ ꯋꯥꯔꯝꯒꯅꯤ ꯏꯆꯥꯅꯤ ꯁꯦꯟꯅꯕꯗ ꯑꯗꯨꯒ ꯃꯄꯥ ꯑꯩꯕꯨꯁꯨ ꯏꯆꯥꯁꯤꯡꯗꯨꯅ ꯍꯪꯂꯝꯒꯅꯤ ꯅꯣꯡꯃꯇꯁꯨ ꯌꯨꯝꯗ ꯂꯥꯛꯄꯤꯗꯦ ꯍꯥꯏꯅ ꯑꯗꯣ ꯁꯦꯅꯥꯄꯇꯤ ꯑꯩꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯨꯁꯦ ꯑꯗꯣ ꯂꯥꯟꯃꯤꯁꯤꯡ ꯅꯣꯏ ꯑꯃꯠꯇꯅ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯝꯕ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯅꯣꯏꯒꯤꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯁꯒꯣꯜ ꯊꯧꯕ ꯍꯧꯅꯔꯣ ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯌꯨꯝꯗ ꯃꯊꯪ ꯆꯠꯇꯨꯅ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨ ꯃꯆꯥ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯎꯅꯔꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯗ꯭ꯔꯕꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯍꯔꯥꯎꯕꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯤꯔꯥꯡ ꯀꯌꯥ ꯁꯤꯟꯊꯅꯔꯤ ꯑꯔꯣꯏꯕꯗ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯙ꯭ꯔꯨꯕꯒꯤ ꯅꯨꯄꯤ ꯂꯤꯟꯊꯣꯏ ꯃꯈꯨꯠꯇ ꯌꯦꯟꯗꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯇꯨꯅ ꯂꯩꯔꯝꯃꯤ ꯙ꯭ꯔꯨꯕꯅ ꯁꯒꯣꯜ ꯑꯗꯨ ꯊꯣꯡꯒꯥꯟꯗ ꯈꯥꯝꯂꯒ ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯕꯤꯔꯝꯃꯨ ꯑꯩ ꯊꯨꯅ ꯊꯣꯛꯆꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯊꯣꯡꯒꯥꯟꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯅꯝꯂꯒ ꯙ꯭ꯔꯨꯕꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯨꯠꯇ ꯌꯦꯟꯗꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯤꯕꯤ ꯂꯤꯟꯊꯣꯏꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯄꯤꯛꯂꯤꯕ ꯃꯔꯝꯅ ꯃꯃꯥꯒꯤ ꯃꯅꯪꯒꯟꯗ ꯅꯥꯎꯡ ꯁꯥꯗꯨꯅ ꯄꯣꯕꯤꯔꯤ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨ ꯀꯞꯂꯛꯂꯝꯃꯤ ꯙ꯭ꯔꯨꯕ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯛꯄ ꯇꯥꯔꯒ ꯙ꯭ꯔꯨꯕꯕꯨ ꯃꯆꯥꯅ ꯀꯧꯔꯛꯄꯒꯨꯝ ꯊꯣꯛꯂꯔꯦ ꯙ꯭ꯔꯨꯕ ꯄꯟꯊꯕ ꯇꯧꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯀꯧꯔꯛꯏ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯄꯥ ꯂꯩ ꯀꯞꯀꯅꯨꯁꯦ ꯏꯄꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯂꯤꯟꯊꯣꯏꯗꯤ ꯃꯄꯨꯔꯣꯏꯕ ꯙ꯭ꯔꯨꯕ ꯆꯪꯉꯛꯄꯁꯨ ꯈꯪꯂꯝꯗꯦ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯂꯤꯉꯩ ꯂꯤꯟꯊꯣꯏꯁꯨ ꯍꯥꯊꯨ ꯂꯩꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕ ꯙ꯭ꯔꯨꯕꯕꯨ ꯎꯖꯔꯝꯃꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯤꯟꯊꯣꯏ ꯃꯃꯤꯠ ꯃꯤꯠꯅ ꯑꯅꯤꯃꯛ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯝꯃꯤ ꯆꯤꯟꯕꯥꯜꯗꯒꯤ ꯋꯥꯍꯩꯗꯤ ꯍꯥꯏꯉꯝꯗ ꯙ꯭ꯔꯨꯕꯕꯨ ꯄꯦꯟꯅ ꯌꯦꯡꯖꯔꯝꯃꯤ ꯂꯤꯟꯊꯣꯏ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯁꯦ ꯀꯞꯀꯅꯨ ꯅꯍꯥꯛꯀꯤ ꯄꯤꯔꯥꯡꯁꯤ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤ ꯀꯔꯥꯏ ꯏꯆꯥꯗꯣ ꯑꯝꯇ ꯄꯝꯂꯝꯒꯦ ꯂꯤꯟꯊꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯤꯟꯕꯥꯟ ꯃꯔꯣꯟ ꯂꯣꯟꯗ꯭ꯔꯤ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝ ꯂꯩꯔꯤ ꯙ꯭ꯔꯨꯕ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯄꯝꯖꯔꯤ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯍꯥꯛ ꯄꯥꯕꯨꯡꯕꯨ ꯁꯥꯎꯅꯨꯀꯣ ꯍꯟꯗꯛꯇꯤ ꯄꯥꯕꯨꯡꯅ ꯏꯆꯥꯕꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯄꯝꯂꯗꯣꯏꯅꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯤꯔꯣꯟ ꯈꯪꯕꯒꯨꯝ ꯇꯨꯃꯤꯟꯅ ꯃꯄꯥꯒꯤ ꯃꯊꯥꯗ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅ ꯂꯤꯟꯊꯣꯏꯕꯨ ꯉꯥꯏꯍꯥꯛ ꯀꯥꯎꯔꯨꯔꯤ ꯙ꯭ꯔꯨꯕ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯤꯟꯊꯣꯏ ꯅꯍꯥꯛꯁꯨ ꯋꯥꯔꯝꯂꯅꯤꯀꯣ ꯑꯩꯁꯦ ꯅꯃꯥ ꯅꯆꯥꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯅꯤꯀꯣ ꯇꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯁꯦꯅꯥꯄꯇꯤ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯗꯟꯗꯤ ꯄꯤꯕꯤꯔꯅꯤ ꯌꯥꯔꯒꯗꯤ ꯂꯥꯟꯃꯤꯗꯨꯒꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ ꯊꯣꯛꯄ ꯍꯧꯔꯝꯃꯣ ꯂꯥꯟꯃꯤꯗꯨ ꯊꯣꯛꯈ꯭ꯔꯕꯗ ꯂꯤꯟꯊꯣꯏ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯇꯨꯅ ꯙ꯭ꯔꯨꯕꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯖꯔꯤ ꯂꯤꯟꯊꯣꯏꯅ ꯀꯞꯅ ꯍꯥꯏꯔꯛꯏ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯏꯃꯥ ꯏꯆꯥꯅ ꯅꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ ꯀꯣꯅꯨꯡꯗ ꯂꯩꯈꯤꯕꯗꯒꯤ ꯅꯨꯡꯉꯥꯏꯕꯅ ꯍꯦꯟꯈꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯥꯎꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯌꯨꯝ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯋꯥꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯦ ꯅꯣꯡꯃꯇ ꯙ꯭ꯔꯨꯕ ꯂꯤꯟꯊꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯁꯦ ꯂꯤꯟꯊꯣꯏ ꯑꯗꯨꯅ ꯇꯧꯒꯅꯨꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯇꯨ ꯃꯆꯥꯕꯨ ꯃꯤꯔꯥꯏꯅꯤꯡꯕ ꯀꯅꯥꯕꯨ ꯂꯩꯔꯝꯒꯅꯤ ꯅꯤꯡꯊꯧꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯕꯅ ꯉꯁꯤꯗꯤ ꯅꯍꯥꯛꯄꯨꯁꯨ ꯄꯣꯊꯥꯍꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯃꯤꯀꯨꯞꯇꯣ ꯂꯥꯛꯈꯤꯅꯤ ꯁꯦ ꯀꯞꯀꯅꯨꯁꯦ ꯂꯤꯟꯊꯣꯏ ꯙ꯭ꯔꯨꯕꯅ ꯂꯤꯟꯊꯣꯏꯒꯤ ꯃꯤꯠꯅ ꯑꯅꯤꯗ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯃꯈꯨꯠꯅ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦ ꯑꯃꯨꯛꯇ ꯍꯔꯥꯎ ꯃꯥꯏꯊꯣꯡꯗꯣ ꯎꯍꯜꯂꯨꯁꯦ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯖꯔꯤ ꯂꯤꯟꯊꯣꯏ ꯑꯩ ꯍꯟꯗꯛꯇꯤ ꯅꯃꯥ ꯅꯆꯥꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯁꯦ ꯀꯞꯀꯅꯨ ꯅꯍꯥꯛꯀꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯣꯊꯥꯍꯟꯗ꯭ꯔꯦ ꯁꯦ ꯀꯞꯄ ꯇꯣꯛꯂꯣ ꯑꯁꯨꯝꯅ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕ ꯃꯇꯨꯡ ꯂꯤꯟꯊꯣꯏꯁꯨ ꯀꯞꯈꯤꯗ꯭ꯔꯦ ꯙ꯭ꯔꯨꯕ ꯃꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛꯐꯥꯡ ꯄꯔꯤꯡꯗꯨ ꯂꯧꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗ ꯁꯤꯕꯤꯔꯝꯃꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯤꯟꯊꯣꯏꯕꯨ ꯙ꯭ꯔꯨꯕꯅ ꯆꯦꯠꯅ ꯀꯣꯟꯕꯤꯗꯨꯅ ꯂꯤꯟꯊꯣꯏ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ
wakan awawa khalanuko. Handak lakpadadi nahakpu thadokduna chatlaroi. Asumna Linthoibu themjinbiri aduga machanupibu nungsina yenglaga. Ipagi thoibi handak lakpadadi pabungnai chabu thadoklaroi. Asumna machabu nungsina chupiramlaga druba thamoi puba ngamda thokre. Linthoigi mitlu piranglagtagi drubagi saktam mami samkirami. Amaromda angaubi machanupa taibang ngambabu pamduna sumli tanjaduda ahal oirabi maibi changaktuna. Angaubi isu sumliro. Ima maibi changbiro. Hoi. Ado angaubi naha nongma ima maibina nangonda kainoma haidoloi haibado ngasidi hairagi matang charingai. Ima maibi kari wa oiribano nachadi taningmana langtaknari. Ategi nati angaubi nachanupa taibang nganbase matik magul leiba nupa macha ama oidori. Leibak asigi ningthau oyu haibale nasase minungsi leiba thauna leiba sida natana thaujat haiba misak ama oidori. Haujikti nahakse ningthau pokpa mama haido oiradobani. Nacha taibang nganbana mapung mari phadri phau taibang nganbase soidanaba senebiyuko. Ima maibe imagi wafamse taraga mamagi thamoi pele sirabasu harau siba ngamlagani. Ado angaubi aina hairibase nachanupana mapung mari phadri phau nakong ani suanuko. Phare imasu thokrage pathajaro. Asumna maibi thokirami. Angaubi maibina hairamliba wahising adu khalluraga harauba haibadu oirammi. Amaromda purenna lanmi makok ningthembu kauduna wa hairammi. Ningthem lanmi singse haujiti nagi nakhada leirabani. Aduna haujimo khulai orai phamasida loina kokthokduna magi haisingbu utnaba tanja piri. Mikup asida loina kokthoklu ningthem. Phagani iningthau. Asi hairamlaga ningthemsu thokre. Ngayaki matung lan orai phamadu lanmi mayamna chonkhai tinkhre. Konungi mathak thangbada phampham leiribaduda Maharani amadi ningthau phamduna lanmi singi haisingba kaya yengdobagi ngaiduna leire. Tanjaduda angaubisu machabu pamduna konungi mathaktagi mapureiba ningthemna luchingba lanmi mayam adubo yenglammi. Angaubi lepado hiyai leimana uraduna. Angaubi lawasida oina phamlaga yengsila o. Kai icha taiba nganbado ai pambigese. Asumna hiyai leimaga thangnana phamduna yenglammi. Taribra lanmi pumnamak hayengdi lan haugadoba numini. Aduna nahandagi tamlakliba nakhoigi haisingbado ngasidi iningthau amadi Maharani anigi mitmangda utkadobani. Thangi lami pumnamak tholo aduga thangi nahi pumba uthoktuna iningthaubu mamit pelhangadobani. Asumna haibaga thang paiba lami singadu masa gi haijaba pumba utpa horammi. Ningthau purendi lanmi singi haitoi singdoiba kayadu ubada penjarami. Pumnamak ningthemna lanmi singda takpi tambibagini khanjarami. Asumna thang paiba lanmi singi mahising utpa loikri. Mathangda lirungten paiba lanmi singi amuk matam yorakli. Asumna mathang manaw naina haisingbu uthoklammi. Maharani hiyai leimana iningthau tabiribra lanmi singse hanadagi saruk kaya thokna haisingbu oiramlibasibo. Hiyai leimana ngaklibadu koknaba ningthauna makha tarai. Leima pumnamak lanmi makok ningthemna thawai yauna langi para takpiba makhal ni sajen tambibadagini. Haujikti aigi lanmi mayam asida matik chadaba lanmi yaudre pele ningthau ai. Maharaniga ningthauga sanariba wari adu angaubisu harauna nokjai. Tanjaduda ningthemsu magi haisingba langi sajen utpa horai. Ningthemna magi khuchu thang anidu paiduna sajen horai. Magi thanghaida Maharani angakpa haidu oiki. Maharani phamlambadagi haugatuna penna yengjari. Ningthemna thang anidu hai humbagi machinda ho ha haya haina lauba taraga Maharanigi mathada pamliba taibanganbasu mapagi maikaida mamituna yengli. Ningthemna thang anidu amana mathakta langkhatlaga amana hairammi.
ꯑꯃꯗ ꯑꯃꯨꯛ ꯑꯣꯛꯂꯒ ꯑꯃ ꯑꯃꯨꯛ ꯂꯪꯈꯠꯈꯤ꯫ ꯃꯁꯥꯗꯨꯁꯨ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯍꯥꯏ ꯍꯨꯝꯗꯅ ꯁꯥꯟꯅꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯡ ꯑꯅꯤꯃꯛ ꯃꯊꯛꯇ ꯂꯣꯏꯅ ꯂꯪꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯃꯀꯣꯛ ꯌꯨꯡꯗꯨꯅ ꯂꯩ꯫ ꯊꯥꯡ ꯑꯅꯤꯗꯨꯅ ꯇꯥꯔꯛꯄꯗ ꯅꯤꯡꯊꯦꯝꯒꯤ ꯈꯣꯡꯒꯤ ꯈꯣꯡꯁꯥꯁꯤꯡꯅ ꯅꯥꯝꯃ ꯅꯥꯝꯃ ꯑꯣꯛꯂꯝꯃꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯨꯛꯇꯗ ꯍꯔꯥꯎꯅ ꯂꯥꯎꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯗꯤ ꯃꯤꯠ ꯃꯀꯥ ꯑꯃ ꯐꯥꯎꯕ ꯆꯣꯏꯗꯅ ꯌꯦꯡꯂꯤ꯫ ꯑꯉꯧꯕꯤꯅ "ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯗꯨꯅꯤꯀꯣ? ꯂꯥꯏꯔ ꯃꯤꯔ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯕꯨ ꯑꯁꯨꯝꯅ ꯍꯩꯔꯝꯒꯗ꯭ꯔꯅꯦ?" ꯅꯤꯡꯊꯦꯝꯒꯤ ꯂꯣꯏꯅꯕꯤ ꯑꯉꯧꯕꯤꯁꯨ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯂꯩꯃꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯍꯩꯁꯤꯡꯕ ꯀꯌꯥ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯤꯠꯃꯥꯡꯗ ꯎꯠꯄ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯃꯊꯛꯇꯒꯤ ꯃꯤꯌꯥꯝ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ "ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ!" ꯅꯤꯡꯊꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯥꯟꯃꯤ ꯄꯨꯝꯕ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯅ ꯊꯧꯅꯥ ꯐꯕꯇ ꯅꯠꯇꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯝꯕ, ꯈꯨꯠꯂꯥꯏꯒꯤ ꯁꯥꯖꯦꯜ ꯅꯤꯡꯊꯤꯅ ꯍꯩꯔꯝꯕ ꯎꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯜ ꯑꯩ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯕꯒ ꯁꯅꯥꯒꯤ ꯂꯨꯄꯥꯒꯤ ꯈꯧꯖꯥꯎ ꯈꯧꯖꯥꯎ ꯄꯤꯒꯅꯤ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ꯫ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ꯫ ꯏꯁꯥꯃꯛꯀꯤ ꯂꯩꯕꯥꯛꯀꯤꯅꯤ ꯈꯟꯅ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯄꯥꯝꯃꯨꯕ ꯌꯥꯗꯦ꯫ ꯅꯤꯡꯊꯧ ꯏꯁꯥꯃꯛꯁꯨ ꯑꯀꯤꯕ ꯂꯩꯔꯣꯏ꯫ ꯉꯁꯤꯒꯤꯗꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯐꯔꯦ, ꯅꯁꯥ ꯅꯁꯥꯒꯤ ꯅꯐꯝꯗ ꯄꯣꯊꯥꯖꯔꯣ." ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯤꯅꯨꯡꯁꯤꯗ ꯂꯥꯟꯃꯤ ꯄꯨꯝꯕ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯤꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯃꯥꯡ ꯊꯥꯔꯒ ꯁꯤꯒꯅꯤ ꯍꯥꯏꯅ ꯂꯥꯟꯃꯤ ꯂꯣꯏꯅꯃꯛ ꯈꯟꯅꯩ꯫ ꯍꯤꯌꯥꯏꯂꯩꯃꯅ "ꯑꯉꯧꯕꯤ, ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯉꯁꯤ꯫ ꯑꯗꯣ ꯇꯥꯏꯕꯪꯉꯥꯟꯕꯁꯦ ꯇꯨꯝꯂꯝꯗꯥꯏꯗ ꯑꯣꯏꯅ ꯂꯧꯔꯣꯀꯣ, ꯑꯩ ꯉꯥꯏꯍꯥꯛ ꯄꯥꯝꯕꯤꯈꯤꯒꯦ." ꯑꯁꯨꯝꯅ ꯑꯉꯧꯕꯤꯁꯨ ꯆꯪꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯂꯩꯃꯅ ꯇꯥꯏꯕꯪꯉꯥꯟꯕꯕꯨ ꯄꯝꯅ ꯄꯝꯅ ꯑꯁꯨꯝꯅ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ꯫ "ꯏꯌꯥꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ, ꯃꯁꯛꯁꯤꯁꯨ ꯐꯖꯩ, ꯔꯥꯁꯤꯁꯨ ꯂꯩ, ꯃꯄꯥꯒꯨꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯛꯀꯅꯤ꯫ ꯏꯆꯥ ꯆꯅꯨꯂꯩꯃꯒꯤ ꯑꯣꯏꯍꯧꯗꯕ ꯌꯥꯗꯦ." "ꯂꯩꯃ!" "ꯏꯅꯤꯡꯊꯧ, ꯀꯩꯗꯧꯔꯕꯒꯦ? ꯇꯞꯅ ꯀꯧꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯏꯌꯥꯁꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯇꯥꯔꯦ." "ꯑꯦ, ꯂꯩꯃ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯍꯥꯏꯕ?" "ꯑꯩ ꯀꯩꯗꯧꯔꯒꯦ ꯏꯅꯤꯡꯊꯧ?" "ꯂꯩꯃ, ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯏꯆꯥ ꯆꯅꯨꯂꯩꯃꯒꯤ ꯅꯨꯄꯥ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦꯒ ꯍꯥꯏꯔꯤꯗꯨꯕꯨ ꯃꯤ ꯇꯥꯔꯗꯤ ꯅꯪꯕꯨ ꯐꯖꯔꯤꯕ꯭ꯔꯣ ꯍꯥꯏꯕ?" ꯍꯤꯌꯥꯏꯂꯩꯃꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝ ꯄꯨꯔꯦꯟꯅꯁꯨ ꯈꯜꯂꯤꯕꯅꯤ꯫ "ꯂꯩꯃ, ꯌꯥꯔꯦ, ꯏꯌꯥꯗꯣ ꯑꯩꯃꯨꯛ ꯄꯝꯒꯦ, ꯄꯤꯔꯛꯎ." "ꯑꯦ, ꯏꯅꯤꯡꯊꯧ, ꯃꯤ ꯇꯥꯈꯤꯅꯤꯌꯦ꯫ ꯏꯆꯥꯅꯨꯄꯤ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇ꯭ꯔꯤ ꯀꯧꯕꯤꯔꯕ꯭ꯔꯣ, ꯏꯌꯥ ꯅꯨꯄꯥ ꯍꯥꯏꯔꯤꯗꯨꯕꯣ?" ꯍꯤꯌꯥꯏꯂꯩꯃ ꯑꯃꯗꯤ ꯄꯨꯔꯦꯟ ꯆꯞ ꯃꯥꯟꯅꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯋꯥꯈꯜ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯃꯆꯤꯟꯗ "ꯑꯁꯨꯛ ꯀꯨꯏꯔ ꯐꯥꯎꯕ ꯁꯦꯅꯥꯄꯇꯤꯗꯨ ꯍꯜꯂꯛꯇ꯭ꯔꯤꯅꯦꯁꯦ, ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯖꯥꯠꯅꯣ?" ꯑꯁꯨꯝꯅ ꯃꯊꯟꯇ ꯈꯟꯖꯔꯤ꯫ ꯙ꯭ꯔꯨꯕꯅ "ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ? ꯏꯅꯤꯡꯊꯧꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯏ ꯍꯥꯏꯕꯁꯦ ꯍꯥꯏꯔꯛꯀꯅꯨꯀꯣ, ꯑꯩꯅ ꯐꯅꯕ ꯈꯨꯝꯒꯦ." ꯂꯥꯟꯃꯤꯁꯤꯡꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯙ꯭ꯔꯨꯕꯁꯨ ꯀꯣꯅꯨꯡ ꯌꯧꯔꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯕ ꯆꯪꯈꯤ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯙ꯭ꯔꯨꯕ ꯍꯟꯖꯔꯛꯂꯦ." "ꯑꯣ, ꯙ꯭ꯔꯨꯕ, ꯅꯍꯥꯛ ꯂꯥꯛꯂꯦꯗꯅ? ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕꯗꯤ? ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯦ ꯁꯦꯡꯅ ꯄꯥꯎꯗꯝꯃꯨ." "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯊꯦꯡꯖꯔꯛꯄꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯁꯥꯗꯥꯟꯕ ꯂꯥꯛꯂꯤꯕꯗꯣ ꯑꯩꯈꯣꯏꯅ ꯎꯖꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯍꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯨ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯊꯦꯡꯂ ꯐꯥꯎꯕ ꯍꯟꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯣꯏꯁꯤꯡꯗꯣ ꯆꯠꯈ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯁꯤꯜꯂꯝꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯗꯣ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯊꯦꯡꯈꯤꯕꯅꯤ." ꯙ꯭ꯔꯨꯕ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ "ꯅꯅꯥꯏꯅ ꯑꯃꯨꯛ ꯊꯥꯛꯂꯤꯕ ꯂꯥꯡꯁꯤꯡꯗꯣ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ, ꯍꯥꯟꯅꯒꯨꯝ ꯃꯆꯤ ꯂꯦꯡꯗ ꯂꯩꯍꯧꯔꯤ꯫ ꯀꯣꯝ ꯀꯌꯥ ꯇꯧꯕꯗꯨꯁꯨ ꯂꯩꯍꯧꯔꯤ ꯏꯅꯤꯡꯊꯧ꯫ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯤꯉꯩꯗ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨꯗꯨ ꯏꯅꯤꯡꯊꯧ." "ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯙ꯭ꯔꯨꯕ, ꯉꯁꯤꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯌꯦꯡꯅꯤꯀꯣ ꯂꯥꯟ ꯅꯨꯃꯤꯠꯁꯦ? ꯍꯌꯦꯡꯁꯦ ꯂꯥꯟꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯉꯁꯤꯁꯦ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯇꯨ ꯉꯟꯅ ꯄꯣꯊꯥꯍꯜꯂꯨ꯫
Hayeng lanfamda tumsit phadravadi mamitsingdo uiningakpa yai. Aduga chak topaga mandriga nakoi anidi lakhoko. Phagani inintho. Nanai Dhruva leiringai asoiba amata yahonjaroi. Dhruvagi sasinaba wahai aduda Murambasu haraurami. Dhruvasu thokre. Dhruvagi wakhanda asumna khalami. Pukchen sengba ningthau purenda lansingnabase. Aigi thamoini iningthau Murambase phattabagum khali. Phattraba ningthau Murambagum oirabadi ningthau purense lanfamda aisu thawai yauna lanthengnagi khalamba yai. Asuk phakraba ningthau purenga lanthengnabadi karamnabu mai pakani. Asuk phatkidraba ningthau Muramba nahaki laibakta pokluba aikhoise asibagi thonganda leptuna leibaga chap manari. Asumna khalli Mandri Kokngangsu tanjaduda laktuna. Dhruva, karino? Murum solidubo. Dhruva maithong hongdoklaga asum nairai. Mama, hayengsi la numit oibasida karino masum khalambani. Senapati, kari khalibanone? Mama dasu khanganba yaroidro. Mama Mandri, ai haijarake. Hayengsi aidi kharangana lansi chatningi mama. Lansi sasat loisilaga wakhanse laitagadra khanjaramani. Dhruva, haigumnana lansi hayeng ayuk kharangana chatlabadi aikhoina khudong chagadauba maikaido hana yenghobasu yarani natra. Ado Dhruva, hayengdagi haugadoriba lanasi nangi mamadi wakhalse nungairibani. Handakti aigi thongnase aikhoigi lani pumnamakna khangnarani natrane. Ado Mama Mandri, karigumba aikhoise maithiba tarabadi aikhoi pumba ningthau purengi minai oidoribani ko. As Mama Mandri, karigumba maithirani khanglabadi aidi hu thaktuna sijakini laibak amagi minai oidok saru. Mandri khara saurapna Dhruvada. Dhruva, karino haribado ha? Lan haibasidi maithigani khanna soknagadawa natti. Mai pakani khanna soknagadawani. Laibak amagi senapatina adumna thongna leitrabadi lami mayam sinadi karini khanni. Mandri saure khangbada Dhruva wathaidorai. Mama Mandri, karigino asau maithongbu langlibano? Mamagi thongnadu handri haiba khangjari. Mama se thongna handribra haibadu khangjaningduna aisu chayeng macha ma tawjabani. Mama, aise senapatini. Aigi thongna khaktana lanfam mai pakpa wagani khanjabani. Mamagi thongnasu khangninglubagi haikhiba ngaktani. Masigidama ngakpigani Mama Mandri. Pukphatta Mandri dusu Dhruvagi wahai aduda thajaraduna saukhidre. Dhruva, hayengdi lanmung chatpasi nahakna mang thaduna lamjingu. Nangi mamana iningthause ngak senuna puraki. Dhruvana amu wamakha tarai. Mama Mandri, hayengsi aina luchingduna mang thau haribadu ai yari. Mama, nungsa thibiganu. Aigi thongnasi mamanasu khangbiriba natra. Ado Mama, hayengi lanphamasi kharadi seksanbiyu. Malengi thongna leiba ningthau kayana purengi thongna kibana ngasi phauba ningthau purenga lan soknaraktabani. Asi hairamlaga Dhruva thokre. Mandri Kokngang mathanta khanjarami. Chumbudi chumi. Adubu matik mathawna leiribasi aikhoigi ningthau Murambasuni. Adubu Dhruva, nahak nahana lanfam asida mayok yahanni. Adugi matung lani mayamna amuk karigumba madudasu maithiba tarabadi kana khangdringai chenkhiba tabani. Lawsing leitaba mi khaktana sijabani. Maithirabasu mai paklabasu lawsingdi sijinadaba yade. Amaromdana angaubi awaba haibadu oirammi. Mapuroiba ningthem lanfamda khudongthiba thokadra khanjabada pothaba ngamlamde. Ningthemsu lanmi mayamga langi wa kaya tanaba loiraduna angobigi manakta laammi. Angobigi mataudu ubada ningthemnasu khangjai adubu khangdaba saduna. Angobe, kari khalinu nathanta. Law, matamasi thengkri pothanaba tawrasi. Nasado soknaba tawganu. Piglibi chataiba nganbagi karisu khandrabro.
ꯀꯔꯤꯒꯤ ꯈꯟꯗꯅꯤꯒꯦ? ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯂꯥꯟ ꯆꯠꯈꯤꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯦ ꯋꯥꯖꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯉꯧꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯣ? ꯌꯦꯡꯉꯨ ꯑꯉꯧꯕꯤ, ꯉꯁꯤ ꯐꯥꯎꯕꯗ ꯑꯋꯥꯕ ꯀꯌꯥ ꯀꯣꯛꯄꯤꯔꯛꯂꯤꯕ ꯏꯅꯤꯡꯊꯧꯒꯤ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯇꯣꯜꯂꯤꯕꯅꯤ꯫ ꯅꯪ ꯑꯩꯅ ꯃꯄꯣꯛꯁꯤꯃꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯁꯤꯔꯕꯁꯨ ꯆꯪꯉꯕꯁꯨ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯈꯜꯂꯒ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯎꯕꯁꯤꯅ ꯐꯠꯇꯕ꯭ꯔꯅꯦ? ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯦ ꯃꯥꯏꯊꯤꯈꯤꯕꯗꯨꯔꯥ ꯄꯥꯝꯂꯤꯕ? ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯂꯥꯟꯁꯦ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯀꯔꯤꯅꯤ ꯈꯟꯈꯤꯅꯤ? ꯄꯣꯛꯂꯕꯗꯤ ꯁꯤꯕ ꯇꯥꯕꯅꯤ꯫ ꯁꯤꯒꯅꯤ ꯀꯤꯕꯗꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯏꯅꯤꯡꯊꯧꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯕ ꯇꯥꯔꯕꯗꯤ ꯏꯁꯣꯔꯅꯁꯨ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯈꯔ ꯑꯁꯤꯗ ꯑꯉꯧꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ꯫ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯅꯤꯉꯣꯜ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯄꯥꯈꯠ ꯆꯥꯎꯕꯤ ꯑꯣꯏꯔꯨꯕꯒꯤ ꯄꯥꯈꯠꯆꯕꯅꯤ꯫ ꯅꯪ ꯑꯩ ꯑꯃꯗꯤ ꯏꯆꯥꯒꯤꯗꯃꯛꯇ ꯃꯤꯅꯨꯡꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯎꯠꯄꯤꯔꯤ꯫ ꯐꯔꯦ, ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯄꯤꯔꯛꯎꯀꯣ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯒ ꯇꯥꯏꯕꯪ ꯉꯥꯟꯕꯒ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯅꯨꯀꯣ꯫ ꯅꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯒꯦ꯫ ꯑꯁꯨꯝꯅ ꯍꯤꯛ ꯀꯞꯇꯨꯅ ꯑꯉꯧꯕꯤꯅ ꯅꯤꯡꯊꯦꯝꯕꯨ ꯆꯦꯠꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯗꯤ ꯑꯋꯥꯕ ꯄꯨꯕ ꯉꯝꯂꯔꯣꯏꯗꯕ ꯄꯣꯠꯂꯨꯝ ꯀꯌꯥꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯒꯨꯝ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯄꯨꯔꯦꯟꯅ "ꯀꯅꯥ ꯂꯩ? ꯃꯟꯇ꯭ꯔꯤꯒ ꯁꯦꯅꯥꯄꯇꯤ ꯀꯧꯁꯤꯜꯂꯨ, ꯊꯤꯜꯂꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯃꯅ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯅ "ꯏꯅꯤꯡꯊꯧ, ꯀꯔꯝꯕ ꯅꯌꯥꯊꯪ ꯂꯩꯕꯒꯦ? ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ"꯫ ꯃꯟꯇ꯭ꯔꯤ, ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯇꯧꯔꯁꯤꯗꯣ꯫ ꯑꯗꯣ ꯃꯟꯇ꯭ꯔꯤ, ꯂꯥꯟꯃꯤ ꯃꯀꯣꯛꯁꯨ ꯀꯧꯔꯛꯈꯣ, ꯃꯥ ꯌꯥꯎꯕꯅ ꯐꯒꯅꯤ꯫ ꯇꯥꯟꯅꯒꯗꯧꯕ ꯋꯥ ꯈꯔ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯁꯨ ꯃꯅꯥꯏ ꯑꯃꯅ ꯀꯧꯔꯗꯨꯅ ꯅꯤꯡꯊꯦꯝꯁꯨ ꯋꯥ ꯈꯟꯅꯕ ꯌꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯄꯨꯔꯦꯟꯅ "ꯇꯥꯎ ꯃꯟꯇ꯭ꯔꯤ, ꯁꯦꯅꯥꯄꯇꯤ, ꯅꯤꯡꯊꯦꯝ, ꯍꯧꯖꯤꯛꯃꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯈꯔ ꯁꯦꯝꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯄꯨꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤ ꯈꯨꯗꯤꯡꯃꯛ ꯃꯤꯠ ꯅꯥꯀꯣꯡꯁꯤꯡꯅ ꯂꯥꯟꯕꯨꯡ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯧꯕꯅꯤ꯫ ꯅꯤꯡꯊꯦꯝ, ꯃꯔꯨ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯊꯕꯛ ꯑꯣꯏꯔꯦ꯫ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯋꯥꯈꯜ ꯇꯥꯍꯟꯒꯗꯧꯕꯅꯤ꯫ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯃꯥꯏ ꯂꯩꯔꯛꯄ ꯌꯥꯗꯦ ꯍꯥꯏꯒꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯆꯪꯖꯔꯛꯄ ꯌꯦꯛꯅꯕꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦꯀꯣ꯫ ꯆꯪꯖꯔꯛꯄ ꯌꯦꯛꯅꯕꯗ ꯈꯨꯠ ꯊꯥꯔꯕꯗꯤ ꯙꯔꯃ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯅ ꯆꯪꯖꯔꯛꯄ ꯃꯈꯩꯗ ꯈꯨꯠ ꯊꯥꯒꯅꯨ ꯍꯥꯏꯅ ꯂꯥꯟꯃꯤ ꯄꯨꯝꯕꯗ ꯈꯪꯍꯟꯈꯣꯀꯣ꯫ ꯑꯗꯣ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯉꯁꯥꯏꯗꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯈꯣꯡ ꯂꯥꯟꯃꯤꯗꯤ ꯈꯣꯡꯅ ꯆꯠꯀꯗꯧꯕꯅꯤꯅ ꯅꯅꯥꯏ ꯅꯤꯡꯊꯦꯝꯅ ꯂꯨꯆꯤꯡꯗꯨꯅ ꯈꯣꯡꯅ ꯆꯠꯄꯁꯦ ꯍꯧꯖꯔꯝꯂꯒꯦ꯫ ꯑꯇꯩꯗꯤ ꯁꯒꯣꯜ ꯁꯥꯃꯨꯅ ꯂꯥꯛꯀꯗꯧꯕꯅꯤꯅ ꯉꯥꯏꯍꯥꯛ ꯆꯣꯟꯊꯔꯕꯁꯨ ꯀꯥꯏꯗꯦ꯫ ꯇꯥꯔꯤꯕ꯭ꯔꯥ ꯃꯟꯇ꯭ꯔꯤ, ꯁꯦꯅꯥꯄꯇꯤ? ꯇꯥꯖꯔꯤ ꯏꯅꯤꯡꯊꯧ, ꯇꯥꯛꯄꯤꯌꯨ꯫ ꯃꯟꯇ꯭ꯔꯤ ꯁꯦꯅꯥꯄꯇꯤꯅ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯥ, ꯅꯍꯥꯛꯁꯨ ꯅꯤꯡꯊꯦꯝꯅ ꯆꯠꯄꯁꯤꯗ ꯌꯥꯎꯈꯣ꯫ ꯈꯣꯡꯅ ꯆꯠꯀꯗꯧꯕꯅꯤꯅ ꯅꯍꯥꯛꯁꯨ ꯌꯥꯎꯈꯤꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯝꯕꯤꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯛꯇꯅꯕ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯄꯦꯟꯅ ꯆꯥꯅꯔꯣ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯃꯠꯇ ꯀꯥꯏꯗꯅ ꯇꯧꯔꯁꯤꯀꯣ꯫ ꯑꯗꯨꯒ ꯁꯥꯃꯨ ꯂꯥꯟꯃꯤꯁꯤꯡ ꯆꯠꯄꯗ ꯅꯤꯡꯊꯧ ꯏꯁꯥꯃꯛꯁꯨ ꯁꯥꯃꯨꯒꯤ ꯂꯥꯟꯃꯤꯒ ꯆꯠꯃꯤꯟꯅꯔꯒꯦ꯫ ꯁꯥꯃꯨ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯅꯕꯅ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨ, ꯅꯍꯥꯛꯅ ꯑꯣꯏꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯄꯨꯟꯅ ꯑꯆꯥ ꯑꯊꯛ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯨ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯤ ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯗ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯥꯅ "ꯅꯤꯡꯊꯦꯝ, ꯍꯧꯖꯤꯛꯇꯤ ꯆꯠꯅꯕ ꯇꯧꯔꯁꯤ"꯫ "ꯍꯣꯏ, ꯐꯒꯅꯤ ꯁꯦꯅꯥꯄꯇꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ "ꯈꯣꯡ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯆꯠꯄ ꯍꯧꯅꯔꯣ"꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯆꯠꯄ ꯍꯧꯅꯔꯝꯃꯤ꯫ ꯈꯔ ꯆꯠꯄ ꯍꯧꯔꯛꯄꯒ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥꯏꯕꯪ ꯉꯥꯟꯕ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯑꯉꯥꯡ ꯑꯃ ꯀꯞꯂꯛꯄ ꯇꯥꯕꯗꯨꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ
ꯃꯥꯏꯊꯣꯡꯗ ꯂꯩꯊꯣꯔꯛꯏ꯫ ꯎꯔꯤ ꯃꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯄꯤꯛꯈ꯭ꯔꯕ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯄꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯈꯩ ꯃꯄꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯀꯞꯂꯤꯕꯗꯨ꯫ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯤꯡꯊꯦꯝꯅ ꯈꯟꯖꯩ, ꯂꯥꯟꯐꯝꯗ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯕ ꯊꯥꯗꯕ ꯇꯝꯕ ꯉꯝꯗꯦ꯫ ꯏꯆꯥꯁꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯃꯨꯛꯇ ꯄꯦꯟꯅ ꯄꯝꯂꯝꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯁꯦꯅꯥꯄꯇꯤ, ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯕꯤꯔꯝꯈꯣꯕ꯫ ꯑꯩꯒꯤ ꯏꯆꯥ ꯇꯥꯏꯕꯪꯉꯥꯟꯕꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯄꯝꯂꯝꯒꯦ꯫ ꯁꯦꯅꯥꯄꯇꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯤꯡꯊꯦꯝ, ꯇꯧꯍꯩꯗꯦꯅꯦ꯫ ꯈꯣꯡ ꯊꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯁꯨ ꯅꯠꯇꯦ, ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯍꯧꯔꯨꯔꯒ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯍꯥꯏꯕꯁꯦ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯇꯧꯍꯩꯗꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯁꯦꯅꯥꯄꯇꯤ, ꯆꯤꯡꯅꯕꯤꯒꯅꯨ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯣꯛꯂꯣꯏꯗ꯫ ꯑꯩ ꯏꯆꯥꯁꯦ ꯑꯃꯨꯛꯇꯗꯤ ꯄꯝꯖꯔꯨꯒꯦ, ꯑꯌꯥꯕꯗꯣ ꯄꯤꯕꯤꯌꯨꯕ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯁꯤꯗ, ꯐꯔꯦ ꯐꯔꯦ, ꯑꯄꯥꯝꯕꯗ ꯊꯨꯡꯖꯔꯣ, ꯈꯔꯗꯤ ꯊꯨꯔꯧꯀꯣ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯀꯟꯅ ꯆꯦꯟꯈꯤꯗꯨꯅ ꯑꯉꯧꯕꯤꯒꯤ ꯃꯊꯥꯗꯒꯤ ꯃꯨꯟꯗꯨꯅ, ꯏꯄꯥꯒꯤ ꯇꯥꯏꯕꯪꯉꯥꯟꯕ, ꯏꯆꯥꯁꯨ ꯏꯄꯥꯅ ꯆꯠꯄꯁꯤꯗ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯀꯞꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯄꯥ ꯂꯥꯟ ꯉꯝꯗꯨꯅ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤꯌꯦ, ꯀꯞꯀꯅꯨꯀꯣ, ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯇꯥꯏꯕꯪꯉꯥꯟꯕ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯑꯉꯧꯕꯤꯁꯨ ꯐꯤꯖꯤꯒꯤ ꯃꯔꯨꯝꯗ ꯃꯈꯣꯟ ꯊꯣꯛꯇ ꯀꯞꯆꯔꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯤꯡꯊꯦꯝꯅ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯂꯒ ꯑꯉꯧꯕꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯉꯧꯕꯤ, ꯅꯃꯥ ꯅꯆꯥ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ, ꯑꯩ ꯃꯥꯏ ꯄꯥꯛꯇꯨꯅ ꯊꯨꯅ ꯍꯜꯂꯛꯄ ꯉꯝꯖꯒꯦ꯫ ꯑꯁꯨꯝꯅ ꯕꯤꯗꯥꯏꯒꯤ ꯈꯨꯠꯁꯥ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯨꯠꯁꯤꯡꯗꯨ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥꯅꯁꯨ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯁꯒꯣꯜ ꯂꯥꯟꯃꯤ ꯁꯃꯨ ꯂꯥꯟꯃꯤꯁꯨ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯍꯤꯌꯥꯏꯂꯩꯃꯒꯤ ꯑꯋꯥꯕꯗꯤ ꯊꯃꯣꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯅꯤꯡꯊꯧ, ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯟꯕꯤꯔꯛꯎꯀꯣ꯫ ꯀꯣꯅꯨꯡꯗ ꯅꯅꯥꯏ ꯅꯨꯄꯤꯅ ꯅꯍꯥꯛꯄꯨ ꯍꯜꯂꯛꯄꯗꯨꯗ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯉꯥꯏꯖꯔꯝꯒꯦ꯫ ꯄꯨꯔꯦꯟ, ꯊꯃꯣꯏꯗꯤ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯐꯥꯖꯤꯜꯂꯤꯕꯅꯤ꯫ ꯂꯩꯃ, ꯅꯅꯥꯏ ꯅꯁꯦꯟꯁꯤꯡꯒ ꯅꯨꯡꯉꯥꯏꯅꯕꯨ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯐꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯗꯨꯅ ꯂꯩꯌꯨꯀꯣ, ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯐꯔꯦ, ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯍꯤꯌꯥꯏꯂꯩꯃꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯒ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯒꯤ ꯅꯤꯡꯊꯧ ꯊꯣꯛꯈ꯭ꯔꯕꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯩꯋꯥꯏꯔꯛꯄꯗ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯄꯤꯔꯥꯡ ꯄꯨꯝꯕ ꯃꯤꯁꯅꯥ ꯑꯅꯤꯗ ꯆꯤꯟꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯇꯨ ꯃꯆꯥꯁꯤꯡꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯇꯥꯏꯕꯪ ꯄꯨꯝꯕ ꯅꯤꯛꯈꯤꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯂꯤꯕ ꯃꯄꯨ ꯐꯥꯎ ꯊꯃꯣꯏ ꯀꯥꯏꯗꯕ ꯉꯝꯂꯣꯏꯗꯕ ꯊꯧꯗꯣꯛꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯃꯨꯔꯥꯡꯕꯒꯤꯁꯨ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯅ ꯅꯤꯡꯊꯧꯗ, ꯏꯅꯤꯡꯊꯧ, ꯁꯒꯣꯜ ꯂꯥꯟꯃꯤꯒ ꯂꯣꯏꯅꯗꯨꯅ ꯅꯅꯥꯏ ꯙ꯭ꯔꯨꯕ ꯂꯥꯟꯐꯝ ꯃꯥꯏꯀꯩ ꯄꯥꯡꯖꯔꯒꯦ꯫ ꯏꯅꯤꯡꯊꯧꯅ ꯃꯥꯃ ꯃꯟꯇ꯭ꯔꯤꯒ ꯂꯥꯛꯄꯤꯌꯨ꯫ ꯅꯅꯥꯏ ꯙ꯭ꯔꯨꯕꯅ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯏꯅꯤꯡꯊꯧ ꯂꯥꯛꯄꯤꯌꯨ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯙ꯭ꯔꯨꯕꯅ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯤꯉꯩ ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯂꯩꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯙ꯭ꯔꯨꯕꯁꯨ ꯁꯒꯣꯜ ꯂꯥꯟꯃꯤ ꯃꯌꯥꯝꯒ ꯂꯟꯕꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯃꯟꯇ꯭ꯔꯤꯗ, ꯇꯥꯔꯤꯕ꯭ꯔꯥ ꯃꯟꯇ꯭ꯔꯤ? ꯇꯥꯖꯔꯤ ꯏꯅꯤꯡꯊꯧ꯫ ꯑꯩꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯁꯦ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯅꯥꯅ ꯂꯩꯕꯥꯛ ꯀꯌꯥꯗ ꯇꯧꯈꯤꯕ ꯂꯥꯟ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯈꯤ꯫ ꯉꯁꯤꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯥꯖꯩ꯫ ꯃꯍꯥꯛ ꯂꯩꯔꯝꯕꯅ ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ, ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯑꯆꯥꯟꯕ ꯆꯪ ꯊꯣꯛꯄ ꯃꯟꯇ꯭ꯔꯤꯅꯤ꯫ ꯅꯍꯥꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯌꯦꯛꯅꯕꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯟꯇ꯭ꯔꯤ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤꯗꯣ꯫ ꯑꯁꯨꯝꯅ ꯃꯨꯔꯥꯝꯕꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯂꯟꯕꯨꯡ ꯇꯝꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯙ꯭ꯔꯨꯕ ꯂꯥꯟ ꯃꯐꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯏꯅꯤꯡꯊꯧ ꯄꯨꯔꯦꯟ, ꯃꯇꯝ ꯄꯨꯝꯕꯗ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯊꯧꯖꯥꯜ ꯂꯩꯕ ꯅꯤꯡꯊꯧ ꯑꯣꯏꯕꯤꯗꯨꯅ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯜꯗ ꯃꯤꯅꯨꯡꯁꯤꯒꯤ ꯃꯉꯥꯜ ꯐꯪꯅꯕ ꯂꯝꯕꯤ ꯀꯌꯥ ꯇꯥꯛꯄꯤꯔꯛꯈꯣ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯕꯅ ꯂꯥꯟꯖꯗ꯭ꯔꯕ ꯏꯅꯤꯡꯊꯧꯕꯨ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤ ꯙ꯭ꯔꯨꯕ ꯑꯩꯍꯥꯛꯇꯤ꯫ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯅ
ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯄꯥꯏꯕꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯄꯥꯛꯀꯨꯝꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤꯒꯤ ꯃꯉꯥꯜ ꯄꯤꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯌꯣꯛꯄꯤꯔꯛꯎꯀꯣ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯈꯨꯠꯂꯥꯏꯅ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇꯗ ꯍꯥꯠꯀꯦ ꯊꯧꯔꯥꯡꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯆꯦꯖꯦꯠ ꯑꯃꯗ ꯙ꯭ꯔꯨꯕꯅ ꯏꯔꯗꯨꯅ ꯅꯤꯡꯊꯧꯄꯨꯔꯦꯟꯅ ꯂꯥꯛꯀꯗꯧꯕ ꯂꯝꯕꯤꯒꯤ ꯎꯁꯥ ꯑꯃꯗ ꯊꯦꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯅ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤ ꯄꯨꯝꯕꯁꯨ ꯂꯥꯟꯐꯝꯗ ꯊꯨꯡꯂꯔꯦ꯫ ꯁꯥꯃꯨ ꯂꯥꯟꯃꯤꯒ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯡꯊꯧꯄꯨꯔꯦꯟ ꯑꯃꯗꯤ ꯁꯅꯥꯅꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯁꯥꯃꯨꯒꯤ ꯗꯣꯂꯥꯏ ꯑꯃꯗ ꯇꯣꯡꯃꯤꯟꯅꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯑꯉꯧꯕ ꯆꯦꯖꯦꯠ ꯑꯃ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕꯗꯨ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯅ ꯎꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯊꯦꯠꯂꯤꯕ ꯆꯦꯖꯦꯠꯁꯤ ꯀꯅꯥꯅ ꯊꯦꯠꯂꯝꯂꯤꯕꯖꯥꯠꯅꯣ? ꯅꯅꯥꯏ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯆꯦꯖꯦꯠꯇꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯆꯦꯖꯦꯠ ꯑꯁꯤꯗ ꯏꯔꯤꯕꯁꯤ ꯙ꯭ꯔꯨꯕꯅ ꯏꯔꯝꯂꯤꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯙ꯭ꯔꯨꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯟꯐꯝ ꯌꯧꯔꯦ ꯅꯤꯡꯊꯧꯄꯨꯔꯦꯟꯁꯨ, ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯟꯐꯝꯗ ꯊꯨꯡꯂꯔꯦ꯫ ꯅꯤꯡꯊꯧꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯎꯕꯗ ꯃꯨꯔꯥꯝꯕꯅ ꯃꯟꯇ꯭ꯔꯤꯗ "ꯇꯥꯔꯤꯕ꯭ꯔꯥ ꯃꯟꯇ꯭ꯔꯤ? ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ"꯫ ꯅꯥꯀꯟꯗꯒꯤ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ ꯈꯨꯝꯃꯛꯄꯅꯤ꯫ "ꯅꯍꯥꯟ ꯅꯣꯏꯅ ꯊꯥꯛꯂꯝꯕ ꯂꯥꯡꯁꯤꯡꯗ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯊꯨꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯌꯦꯛꯅꯕꯁꯤꯡꯁꯤ ꯂꯝꯕꯤ ꯑꯣꯟꯅꯅ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦ꯫ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤꯗꯒꯤ ꯑꯩꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯟ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯤꯊꯣꯡ ꯍꯥꯡꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ꯫ ꯅꯤꯡꯊꯧꯄꯨꯔꯦꯟ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔ ꯆꯪꯉꯛꯇꯨꯅ "ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯤ"꯫ ꯅꯤꯡꯊꯦꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯅꯥꯏ ꯅꯤꯡꯊꯦꯝ ꯌꯦꯛꯅꯕꯁꯤꯡꯒ ꯃꯥꯌꯣꯛꯅꯕ ꯄꯥꯝꯂꯛꯂꯦ꯫ ꯌꯦꯛꯅꯕꯁꯤꯡꯁꯤ ꯎꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯌꯥꯔꯒꯗꯤ ꯌꯥꯊꯪ ꯄꯤꯅꯕꯤꯌꯨ, ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯁꯤ ꯂꯥꯏꯗ ꯑꯃꯃꯝ ꯀꯠꯆꯒꯦꯗꯨ ꯏꯅꯤꯡꯊꯧ"꯫ "ꯅꯤꯡꯊꯦꯝ, ꯇꯞꯊꯈꯣ꯫ ꯅꯍꯥꯛꯀꯤ ꯅꯊꯧꯅ ꯊꯥꯒꯠꯂꯤ, ꯑꯗꯨꯅꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯂꯥꯟꯃꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯣ ꯅꯤꯡꯊꯦꯝ, ꯋꯥꯐꯝ ꯑꯃꯈꯛ ꯍꯥꯏꯒꯦ ꯇꯥꯎ"꯫ "ꯏꯅꯤꯡꯊꯧ, ꯀꯔꯝꯕ ꯋꯥꯐꯝ ꯅꯅꯥꯏꯗ ꯇꯥꯛꯄꯤꯌꯨꯗꯣ"꯫ "ꯌꯦꯛꯅꯕꯒꯤ ꯃꯥꯏꯀꯩꯗ ꯌꯥꯎꯔꯤꯕ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯥꯟꯐꯝꯗ ꯐꯥꯔꯒ ꯄꯨꯔꯛꯈꯣ꯫ ꯃꯇꯨꯡ ꯇꯥꯕꯗꯤ ꯀꯣꯟꯅ ꯍꯥꯏꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯙ꯭ꯔꯨꯕꯅ ꯏꯔꯝꯕ ꯆꯦꯖꯦꯠꯇꯨ ꯎꯠꯂꯤ꯫ ꯆꯦꯖꯦꯠꯇꯨꯗ ꯏꯔꯝꯂꯤꯕ ꯄꯨꯝꯕ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯒ ꯅꯤꯡꯊꯦꯝꯒꯅ ꯄꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯂꯥꯟꯃꯤꯁꯤꯡꯗꯁꯨ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯂꯥꯟ ꯍꯧꯅꯕ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯁꯦꯝ ꯁꯥꯅꯔꯝꯃꯤ꯫ ꯄꯨꯔꯦꯟ ꯑꯃꯗꯤ ꯃꯨꯔꯥꯝꯕꯒꯤ ꯂꯥꯟꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯝꯃꯤ꯫ ꯂꯩꯕꯥꯛ 10ꯒꯤ ꯂꯥꯟꯃꯤꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯁꯤꯡ ꯍꯦꯜꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯅꯤꯃꯛ ꯂꯥꯟꯃꯤ ꯌꯥꯝꯕꯅ ꯂꯥꯟꯐꯝ ꯑꯁꯤ ꯍꯥꯊꯨ-ꯍꯥꯊꯨꯗꯤ ꯂꯣꯏꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯍꯧꯅꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯙ꯭ꯔꯨꯕꯒ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯒ ꯅꯥꯀꯟ ꯑꯃꯗ ꯃꯥꯌꯣꯛꯅꯔꯤ꯫ ꯙ꯭ꯔꯨꯕꯅ ꯀꯥꯞꯂꯛꯄ ꯌꯥꯝꯂꯕ ꯇꯦꯟꯖꯩꯁꯤꯡꯗꯨ ꯃꯥꯏꯀꯩ ꯑꯃꯗ ꯑꯣꯟꯅꯅ ꯑꯗꯨꯝ ꯀꯥꯞꯂꯤ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯗꯤ ꯈꯔ ꯂꯥꯞꯅ ꯂꯩꯕꯅ ꯙ꯭ꯔꯨꯕꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯁꯨ ꯙ꯭ꯔꯨꯕ ꯇꯝꯅ ꯈꯨꯠꯂꯥꯏ ꯊꯥꯔꯝꯗꯦ꯫ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯙ꯭ꯔꯨꯕꯗ ꯈꯨꯠꯂꯥꯏ ꯊꯥꯔꯝꯗꯦ꯫ ꯙ꯭ꯔꯨꯕꯒꯤ ꯃꯁꯛꯇꯤ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯂꯣꯏꯅꯃꯛꯅ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯂꯥꯟꯒꯤ ꯆꯦꯕꯥꯎ ꯊꯤꯟꯕ ꯂꯥꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯂꯥꯛꯈꯤꯕꯗꯨꯅ ꯙ꯭ꯔꯨꯕꯒꯤ ꯃꯁꯛ ꯈꯪꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯣꯛꯅꯔꯛꯄꯅ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤ ꯍꯥꯟꯅꯗꯒꯤ ꯃꯁꯤꯡ ꯈꯔꯗꯤ ꯍꯟꯊꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯂꯥꯟ ꯁꯣꯛꯅꯔꯛꯄꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯟꯒꯤ ꯀꯣꯅꯨꯡꯗꯅꯤ ꯍꯤꯌꯥꯏꯂꯩꯃꯒꯤ ꯃꯅꯥꯏꯅꯨꯕꯤ ꯑꯃ ꯍꯥꯊꯨ-ꯍꯥꯊꯨ ꯆꯦꯜꯂꯛꯇꯨꯅ ꯃꯥꯏꯕꯤꯗ ꯄꯥꯎ ꯇꯝꯂꯤ꯫ "ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯅꯤꯗꯣ ꯃꯁꯥ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯏꯕꯤꯁꯨ ꯍꯤꯌꯥꯏꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ "ꯀꯅꯥ ꯂꯩ"? ꯅꯥꯀꯟꯗꯒꯤ ꯃꯅꯥꯏꯅꯨꯄꯤ ꯑꯃꯅ "ꯏꯃꯥ ꯃꯥꯏꯕꯤ, ꯇꯥꯛꯄꯤꯌꯨ"꯫ "ꯍꯧꯖꯤꯛꯃꯛ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯕꯝꯗ ꯆꯠꯇꯨꯅ
ꯈꯨꯕꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯆꯣ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯔꯥꯅꯤꯁꯦ ꯊꯋꯥꯏ ꯃꯥꯡꯕꯅ ꯍꯥꯜꯂꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯈꯨꯗꯛ ꯑꯁꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯕꯤꯅ ꯍꯤꯌꯥꯏꯂꯩꯃꯕꯨ ꯁꯣꯏꯗꯅꯕ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ, ꯏꯃꯥ ꯃꯥꯏꯕꯤ, ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ? ꯇꯥꯛꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯌꯥꯏꯗ, ꯑꯗꯨꯕꯨꯔꯣ, ꯄꯨꯝꯅꯃꯛ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯁꯤꯜꯂꯤꯕ ꯊꯧꯑꯣꯡꯅꯤꯗꯣ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯤꯌꯥꯏꯂꯩꯃꯅ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯅꯋꯥꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯥꯏꯕꯪ ꯐꯥꯎꯔꯛꯀꯗꯧꯕ ꯃꯤꯀꯨꯞꯅꯤ꯫ ꯏꯁꯤꯡꯗꯣ ꯊꯛꯂꯒ ꯑꯉꯥꯡ ꯅꯋꯥꯁꯦ ꯇꯥꯏꯕꯪ ꯐꯥꯎꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯁꯦ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯣꯏꯕꯒꯤꯅꯤ꯫ ꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯍꯥꯞꯇꯧꯔꯤꯕꯅꯤ꯫ ꯏꯁꯤꯡ ꯑꯗꯣ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯑꯋꯥꯕꯁꯦ ꯎꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯉꯥꯡ ꯑꯁꯦ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯃꯐꯝꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯅꯥꯏ ꯅꯨꯄꯤ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯂꯩꯕꯥꯛꯀꯤ ꯆꯐꯨ ꯑꯁꯤꯗ ꯏꯁꯤꯡ ꯑꯗꯣ ꯄꯨꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯌꯥꯔꯦ, ꯅꯣꯏ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯂꯩꯔꯨꯈꯣ꯫ ꯑꯁꯨꯝꯅ ꯃꯄꯥꯟꯗ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯥꯏꯕꯤꯅ ꯏꯁꯤꯡꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯍꯤꯌꯥꯏꯂꯩꯃꯗ ꯏꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ 3ꯂꯛ ꯏꯁꯤꯡ ꯏꯟꯕꯤꯔꯕꯗ ꯍꯤꯌꯥꯏꯂꯩꯃꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯥꯏꯕꯤꯅ ꯅꯤꯡꯊꯤꯅ ꯄꯝꯂꯒ ꯍꯤꯌꯥꯏꯂꯩꯃꯒꯤ ꯅꯥꯀꯟꯗ ꯊꯝꯕꯤꯔꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯇꯨꯡꯗ ꯍꯤꯌꯥꯏꯂꯩꯃꯁꯨ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯃꯍꯥꯔꯥꯅꯤ, ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯔꯥ? ꯏꯃꯥ, ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯨꯔꯕꯒꯦ ꯏꯃꯥ ꯃꯥꯏꯕꯤ? ꯍꯤꯌꯥꯏꯂꯩꯃ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯕꯅ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯍꯤꯌꯥꯏꯂꯩꯃꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯃ ꯍꯪꯉꯥ ꯍꯥꯏꯅ ꯀꯞꯂꯛꯄ ꯇꯥꯕꯗ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯉꯛꯂꯤꯕꯗꯨ ꯐꯅꯕ ꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯔꯥꯅꯤ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯅꯤ ꯅꯅꯥꯛꯇ ꯍꯤꯞꯂꯤꯕꯁꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯥꯏꯕꯤꯅ ꯑꯁꯤ ꯍꯥꯏꯔꯛꯄꯒ ꯍꯤꯌꯥꯏꯂꯩꯃꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ 3-4ꯔꯛ ꯍꯟꯖꯤꯟ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯄꯨꯔꯦꯝꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯍꯤꯌꯥꯏꯂꯩꯃꯅ ꯀꯞꯅ, ꯏꯃꯥꯒꯤ ꯆꯅꯨꯂꯩꯃ, ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯤꯀꯨꯞ ꯑꯁꯦ ꯏꯃꯥꯗꯤ ꯍꯔꯥꯎꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯤ꯫ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯅꯍꯥꯛꯄꯨ ꯐꯪꯂꯦ ꯇꯥꯕꯗ ꯀꯌꯥꯗ ꯍꯔꯥꯎꯒꯅꯤ꯫ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯕꯅꯤꯀꯣ꯫ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯗꯤ ꯍꯧꯖꯤꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯇꯕꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯁꯦ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯎꯗ꯭ꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯀꯞꯂꯤ ꯃꯥꯏꯕꯤꯅ꯫ ꯃꯍꯥꯔꯥꯅꯤ, ꯋꯥꯈꯟꯗꯣ ꯀꯥ ꯍꯦꯟꯅꯁꯨ ꯄꯤꯛꯁꯤꯟꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯋꯥꯈꯜ ꯋꯥꯕ ꯌꯥꯗꯦꯀꯣ꯫ ꯅꯍꯥꯛꯀꯤ ꯏꯆꯥꯒꯤ ꯈꯜꯂꯒ ꯑꯋꯥꯕ ꯈꯥꯡꯕ ꯇꯝꯃꯨ ꯍꯧꯖꯤꯛꯇꯤ꯫ ꯑꯁꯨꯝꯅ ꯍꯤꯌꯥꯏꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯅꯨꯂꯩꯃ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯗꯣꯜ ꯑꯣꯏꯕꯅ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯁꯦꯟꯅꯍꯧꯗꯕꯗ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯕꯤꯁꯨ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯂꯩꯃ ꯑꯃꯗꯤ ꯇꯥꯏꯕꯪꯉꯥꯟꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯥꯞꯊꯣꯛꯅꯔꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯃꯨꯔꯥꯝꯕ ꯍꯧꯖꯤꯛꯁꯨ ꯅꯥꯄꯟ ꯀꯥꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯨꯔꯥꯝꯕꯅ ꯃꯟꯇ꯭ꯔꯤꯗ, ꯇꯥꯔꯤꯕ꯭ꯔꯥ? ꯉꯁꯤꯗꯤ ꯑꯩ ꯄꯨꯔꯦꯡ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯄꯨꯔꯦꯡꯒꯤ ꯃꯊ꯭ꯋꯥꯏ ꯃꯆꯥꯁꯦ ꯑꯁꯤ ꯂꯩꯕꯥꯛꯇ ꯊꯥꯈꯤꯒꯦ ꯃꯟꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯟꯃꯤ ꯃꯀꯣꯛ ꯅꯤꯡꯊꯦꯝꯅ ꯃꯨꯔꯥꯝꯕꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯁꯤ ꯂꯩꯕꯥꯛꯇ ꯊꯥꯕ ꯂꯦꯞꯇ꯭ꯔꯤ꯫ ꯅꯤꯡꯊꯦꯝꯅ, ꯂꯥꯟꯃꯤꯁꯥ, ꯂꯥꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ ꯌꯦꯡꯖꯔꯣ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯦꯞꯇꯅ ꯂꯥꯟ ꯁꯣꯛꯅꯕꯗ ꯋꯥꯔꯝꯂꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯟꯃꯤ ꯈꯔꯗꯤ ꯐꯝꯗꯨꯅ ꯄꯣꯊꯥꯕꯒꯤ ꯁꯣꯔ ꯍꯣꯟꯗꯣꯛꯅꯔꯤ꯫ ꯅꯤꯡꯊꯦꯝ ꯍꯧꯖꯤꯛꯇꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯛꯅꯕ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯤꯔꯣꯟ ꯈꯪꯕ ꯃꯥꯟꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯊꯥꯡꯁꯥꯡ ꯑꯅꯤꯗꯨ ꯃꯈꯨꯠꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯈ꯭ꯔꯦ꯫ ꯅꯥꯡꯒꯟꯗꯁꯨ ꯂꯤꯔꯨꯡ ꯇꯦꯟ ꯌꯥꯟꯗꯨꯅ ꯇꯦꯟꯖꯩ ꯀꯌꯥꯁꯨ ꯎꯇꯣꯡ ꯑꯃꯗ ꯍꯥꯞꯂꯤ꯫ ꯊꯥꯡꯁꯥꯡ ꯑꯅꯤꯗꯨ ꯁꯠꯇꯣꯛꯂꯒ ꯌꯦꯛꯅꯕ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒꯦ ꯅꯤꯡꯗꯨꯅ ꯂꯥꯟꯐꯝ ꯃꯌꯥꯏꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫
ꯊꯥꯡꯁꯥꯡ ꯑꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯍꯥꯏꯔꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄ ꯂꯦꯞꯂꯝꯗꯦ꯫ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯙ꯭ꯔꯨꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯙ꯭ꯔꯨꯕꯁꯨ ꯅꯤꯡꯊꯦꯝꯗ ꯇꯦꯟ ꯀꯥꯞꯄ ꯁꯥꯔꯒ ꯅꯥꯀꯟꯗ ꯀꯥꯞꯂꯤ꯫ ꯙ꯭ꯔꯨꯕ ꯇꯝꯅ ꯅꯤꯡꯊꯦꯝꯅ ꯆꯦꯜꯂꯛꯄ ꯎꯕꯗ ꯃꯨꯔꯥꯃꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯅ ꯅꯤꯡꯊꯦꯝꯒ ꯃꯥꯌꯣꯛꯅꯅꯕ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯂꯤꯔꯨꯡ ꯁꯠꯇꯣꯛꯂꯒ ꯇꯦꯟꯖꯩ ꯃꯉꯥ ꯍꯥꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯏ꯫ ꯆꯦꯟꯁꯤꯜꯂꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯀꯤꯗꯨꯅ ꯃꯅꯤꯡ ꯍꯟꯕꯁꯨ ꯌꯥꯎꯅꯔꯤ꯫ ꯑꯗꯨꯕꯨ ꯙ꯭ꯔꯨꯕꯒꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤ ꯀꯌꯥ ꯅꯤꯡꯊꯦꯝ ꯈꯛꯇꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯄ ꯑꯁꯤꯗ ꯂꯤꯔꯨꯡ ꯇꯦꯟ ꯑꯃꯨꯛ ꯌꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯊꯥꯡꯁꯥꯡ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯑꯃꯨꯛ ꯌꯦꯛꯅꯕꯁꯤꯡ ꯍꯥꯠꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯙ꯭ꯔꯨꯕꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯏ꯫ ꯙ꯭ꯔꯨꯕ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯎꯕꯗ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕ ꯁꯥꯎꯃꯟꯈꯤꯕꯅ ꯅꯤꯡꯊꯦꯝ ꯇꯝꯅ ꯇꯦꯟꯖꯩ ꯑꯃ ꯃꯨꯔꯥꯝꯕꯅ ꯅꯥꯔꯣꯟꯗꯒꯤ ꯀꯥꯞꯈꯤ꯫ ꯃꯨꯔꯥꯝꯕꯅ ꯀꯥꯞꯂꯛꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨ ꯅꯤꯡꯊꯦꯝꯗꯤ ꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯙ꯭ꯔꯨꯕꯅꯗꯤ ꯎꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯗꯤ ꯄꯥꯜꯂꯕꯗꯤ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯔꯅꯤ ꯈꯪꯕꯅ ꯙ꯭ꯔꯨꯕꯅ ꯂꯩꯊꯣꯛꯇꯨꯅ ꯙ꯭ꯔꯨꯕꯗ ꯄꯥꯜꯍꯟꯈꯤꯔꯝꯃꯤ꯫ ꯙ꯭ꯔꯨꯕꯅ ꯏꯇꯥꯎ ꯍꯥꯏꯅ ꯀꯧꯔꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯙ꯭ꯔꯨꯕꯒꯤ ꯅꯥꯡꯒꯜꯗ ꯇꯦꯟꯖꯩ ꯑꯃ ꯌꯨꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕꯅ ꯈꯜꯂꯤ꯫ ꯄꯥꯜꯂꯤꯕ ꯇꯦꯟꯖꯩꯗꯨ ꯅꯤꯡꯊꯦꯝꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯂꯥꯟꯃꯤ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯈꯨꯗꯛꯇ ꯙ꯭ꯔꯨꯕ ꯂꯥꯟꯃꯤꯒꯤ ꯄꯣꯊꯥꯁꯪꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯅꯤꯡꯊꯦꯝꯅ ꯌꯦꯛꯅꯕꯁꯤꯡ ꯑꯃꯨꯛ ꯃꯥꯌꯣꯛꯅꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯟꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯇꯨꯅ ꯌꯦꯛꯅꯕꯒ ꯂꯝꯕꯥ ꯄꯥꯕ ꯍꯧꯔꯛꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯗꯤ ꯂꯥꯟ ꯌꯥꯎꯗ꯭ꯔꯤ꯫ ꯃꯨꯔꯥꯝꯕꯅ "ꯀꯩꯗꯧ ꯂꯩꯔꯤ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ? ꯊꯥꯡ ꯄꯥꯏꯔꯤꯕ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯌꯣꯛꯅꯧ ꯍꯧꯖꯤꯛꯃꯛ"꯫ ꯃꯟꯇ꯭ꯔꯤ ꯏ ꯇꯧꯗꯨꯅ ꯂꯩ꯫ ꯃꯨꯔꯥꯝꯕꯅ "ꯃꯟꯇ꯭ꯔꯤ, ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪ ꯏꯜꯂꯔꯣꯏꯗ꯭ꯔꯥ? ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯒꯦ"꯫ ꯃꯨꯔꯥꯝꯕꯒꯤ ꯅꯥꯀꯟꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯒꯤ ꯃꯉꯛ ꯀꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯉꯥꯏꯈꯣ, ꯅꯈꯣꯏꯒꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒ ꯑꯩꯒ ꯍꯥꯟꯅ ꯂꯝꯕꯥꯅꯒꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯧꯅꯥ ꯐꯕ ꯁꯥꯕ ꯅꯨꯄꯥ ꯅꯪꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯁꯤ꯫ ꯅꯍꯥꯛꯀꯤ ꯃꯤꯀꯤꯊꯤ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯈꯨꯗꯛ ꯑꯁꯤꯗ ꯑꯩꯒꯤ ꯂꯝꯕꯥꯍꯜꯂꯨ"꯫ ꯑꯁꯨꯝꯅ ꯎꯁꯤꯠꯇꯅ ꯅꯥꯄꯟ ꯀꯥꯔꯒ ꯍꯥꯏꯔꯛꯄ ꯇꯥꯕꯁꯤꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟ ꯏ ꯍꯧꯈꯤꯗꯨꯅ ꯐꯤꯡꯅ ꯍꯥꯏꯔꯛꯏ꯫ "ꯅꯤꯡꯊꯦꯝ, ꯉꯥꯏꯈꯣ, ꯅꯍꯥꯛꯀꯤ ꯂꯝꯕꯥ ꯅꯠꯇꯦ꯫ ꯍꯦ ꯃꯨꯔꯥꯝꯕ, ꯅꯍꯥꯛꯄꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯑꯁꯤ ꯂꯥꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯤꯒꯤ ꯂꯝ ꯄꯥꯝꯕꯅ ꯉꯥꯎꯔꯕ ꯅꯍꯥꯛꯀꯤ ꯇꯥꯏꯕꯪ ꯈꯣꯡꯆꯠꯇꯤ ꯃꯤꯍꯥꯠꯄꯨ ꯉꯁꯤꯗ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯣꯏꯔꯕꯅꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯅꯤ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯇꯤꯛ ꯃꯊꯧꯅꯥꯗ ꯋꯥꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯅꯤꯒꯤ ꯂꯥꯟ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯄꯨꯔꯦꯟꯒꯤ ꯃꯈꯨꯠꯇ ꯃꯨꯔꯥꯝꯕꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯑꯣꯏꯈꯤ꯫ ꯃꯨꯔꯥꯝꯕ ꯁꯤꯈ꯭ꯔꯕꯗ ꯃꯨꯔꯥꯝꯕꯒꯤ ꯂꯦꯝꯍꯧꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯕꯁꯨ ꯂꯥꯟꯐꯝ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯨꯔꯥꯝꯕ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯈꯨꯠꯇ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯂꯥꯟ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ "ꯇꯥꯔꯤꯕ꯭ꯔꯥ? ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯨꯔꯥꯝꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯄꯨꯁꯤꯜꯂꯧ ꯂꯥꯟꯃꯤꯁꯤꯡ"꯫ ꯑꯁꯨꯝꯅ ꯃꯈꯣꯡ ꯃꯈꯨꯠ ꯁꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯡ ꯇꯦꯛꯄ ꯂꯥꯟꯃꯤ ꯑꯃꯅ "ꯏꯅꯤꯡꯊꯧ ꯄꯨꯔꯦꯟ, ꯅꯅꯥꯏꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯅꯅꯥꯏꯗꯤ ꯂꯥꯟꯃꯤ ꯑꯣꯏꯅꯤꯡꯗꯨꯅ ꯑꯣꯏꯈꯤꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯝꯗꯅ ꯐꯥꯔꯒ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯃꯨꯔꯥꯝꯕꯅ ꯏꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯡꯗ ꯍꯨ ꯍꯥꯞꯈꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯗꯨꯅ ꯃꯨꯔꯥꯝꯕꯅ ꯇꯧꯔꯝꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯄꯨꯝꯕ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ "ꯇꯥꯔꯤꯕ꯭ꯔꯥ ꯂꯥꯟꯃꯤꯁꯤꯡ? ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯁꯦꯝ ꯁꯥꯎ꯫ ꯑꯗꯨꯒ ꯃꯨꯔꯥꯝꯕꯒꯤ ꯑꯁꯣꯛꯄ ꯂꯥꯟꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯣꯛꯄ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯁꯒꯣꯜ ꯒꯥꯔꯤꯗ ꯊꯨꯅ ꯀꯣꯅꯨꯡꯗ ꯄꯨꯅꯕ ꯁꯦꯝ ꯁꯥꯎ ꯊꯤꯜꯂꯦ"꯫ ꯑꯁꯨꯝꯅ ꯑꯁꯣꯛꯄ ꯂꯥꯟꯃꯤ ꯄꯨꯝꯕ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯟꯃꯤ ꯈꯔꯒ ꯃꯟꯇ꯭ꯔꯤ ꯁꯦꯅꯥꯄꯇꯤ ꯅꯤꯡꯊꯦꯝ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡꯗ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯂꯥꯟ ꯉꯝꯂꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯕꯒ ꯂꯣꯏꯅꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯌꯥ ꯆꯥꯔꯝꯃꯤ꯫
ꯂꯥꯟꯐꯝꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟ, ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨ, ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔ, ꯂꯥꯟꯃꯤ ꯃꯀꯣꯛ ꯅꯤꯡꯊꯦꯝꯅ ꯍꯜꯂꯛꯄ ꯎꯕꯗ ꯀꯣꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯄꯨꯔꯦꯟꯅ ꯍꯦꯟꯅ ꯍꯔꯥꯎꯔꯤꯕꯗꯤ ꯃꯆꯥꯅꯨꯄꯤ ꯆꯅꯨꯂꯩꯃꯅ ꯇꯥꯏꯕꯪ ꯐꯥꯎꯔꯝꯕ ꯑꯁꯤꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯅꯨꯂꯩꯃ ꯐꯪꯖꯕꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯀꯌꯥꯗ ꯑꯍꯥꯎ ꯑꯊꯨꯝ, ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯕꯝꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅ ꯅꯤꯡꯊꯧ ꯃꯨꯔꯥꯃꯒꯤ ꯁꯦꯅꯥꯄꯇꯤ ꯑꯣꯏꯔꯝꯕ ꯙ꯭ꯔꯨꯕ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯐꯒꯠꯂꯝꯃꯤ꯫ ꯃꯨꯔꯥꯃꯒꯤ ꯑꯁꯣꯛꯄ ꯂꯥꯟꯃꯤ ꯄꯨꯝꯕ ꯍꯥꯟꯅꯒꯨꯝ ꯃꯁꯥ ꯐꯔꯝꯃꯤ꯫ ꯙ꯭ꯔꯨꯕꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ "ꯙ꯭ꯔꯨꯕ, ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯇꯧ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯅꯍꯥꯛꯄꯨ ꯌꯦꯛꯅꯕꯅꯤ ꯈꯟꯈꯤꯗꯦ꯫ ꯄꯨꯝꯅꯃꯛ ꯊꯧꯖꯥꯟ ꯍꯩꯕ ꯏꯅꯤꯡꯊꯧꯒꯤ ꯃꯤꯅꯨꯡꯁꯤꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯇꯤꯜꯍꯟꯕꯤꯔꯦ"꯫ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯄꯨꯔꯦꯟꯅ ꯈꯟꯖꯩ, "ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯅꯤꯡꯊꯦꯝ ꯑꯁꯤ ꯃꯨꯔꯥꯃꯅ ꯄꯥꯜꯂꯝꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯍꯥꯞꯂꯒꯦ꯫ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥꯅ ꯉꯝꯈꯤꯕ ꯂꯩꯕꯥꯛꯅꯤ"꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔ, ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤ"꯫ ꯃꯟꯇ꯭ꯔꯤꯒ ꯁꯦꯅꯥꯄꯇꯤꯒꯅ ꯊꯣꯡꯖꯤꯟꯗꯒꯤ ꯍꯥꯏꯔꯛꯄꯅꯤ꯫ "ꯑꯣ ꯃꯟꯇ꯭ꯔꯤ, ꯁꯦꯅꯥꯄꯇꯤ, ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯦ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ"꯫ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯣꯡꯃ ꯅꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ"꯫ "ꯑꯣ, ꯅꯅꯥꯏ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯗꯣ ꯏꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯝ ꯑꯃ ꯄꯤꯕꯤꯔꯁꯤ ꯏꯅꯤꯡꯊꯧ"꯫ ꯃꯟꯇ꯭ꯔꯤ, ꯁꯦꯅꯥꯄꯇꯤ, ꯍꯟꯗꯛ ꯂꯥꯟ ꯉꯝꯂꯤꯕꯁꯤ ꯅꯤꯡꯊꯦꯝꯒꯤ ꯃꯊꯧꯅꯥꯅ ꯉꯝꯂꯤꯕꯅꯤ, ꯅꯠꯇ꯭ꯔꯥ"꯫ "ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ, ꯃꯍꯥꯛꯀꯤ ꯊꯧꯅꯥꯅ ꯉꯝꯖꯕꯅꯤ"꯫ ꯅꯤꯡꯊꯧ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯨꯔꯥꯃꯅ ꯄꯥꯜꯂꯝꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯦꯝꯗ ꯀꯠꯊꯣꯛꯂꯁꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯁꯤꯗꯣ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯉꯝꯃꯣꯏꯗꯣ"꯫ ꯁꯦꯅꯥꯄꯇꯤꯁꯨ ꯃꯟꯇ꯭ꯔꯤꯁꯨ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨ ꯌꯥꯔꯝꯃꯤ꯫ "ꯑꯗꯨꯗꯤ ꯁꯦꯅꯥꯄꯇꯤ, ꯅꯤꯡꯊꯦꯝꯕꯨ ꯑꯃꯨꯛꯇ ꯀꯧꯔꯛꯎ, ꯙ꯭ꯔꯨꯕꯁꯨ ꯀꯧꯔꯛꯎ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯒ ꯙ꯭ꯔꯨꯕꯒ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤ"꯫ ꯙ꯭ꯔꯨꯕꯒ ꯅꯤꯡꯊꯦꯝꯒꯅ ꯅꯤꯡꯊꯧꯒꯤ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯛꯄꯅꯤ꯫ "ꯑꯣ ꯅꯤꯡꯊꯦꯝ, ꯙ꯭ꯔꯨꯕ, ꯅꯣꯏ ꯑꯅꯤ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯈꯨꯗꯣꯜ ꯑꯃꯃꯝ ꯄꯤꯒꯦꯅ ꯀꯧꯕꯅꯤ"꯫ ꯅꯤꯡꯊꯦꯝ ꯙ꯭ꯔꯨꯕꯒ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ꯫ "ꯏꯅꯤꯡꯊꯧ, ꯀꯔꯝꯕ ꯈꯨꯗꯣꯜ ꯑꯣꯏꯕꯤꯔꯕꯅꯣ ꯇꯥꯛꯄꯤꯌꯨꯗꯣ"꯫ "ꯅꯤꯡꯊꯦꯝ, ꯑꯇꯩꯒꯤ ꯅꯠꯇꯦ, ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯃꯨꯔꯥꯃꯅ ꯄꯥꯜꯂꯝꯕ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯖꯔꯣ꯫ ꯑꯗꯨꯒ ꯙ꯭ꯔꯨꯕꯅ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯕꯨ ꯅꯆꯥ ꯅꯅꯥꯎ ꯅꯨꯡꯁꯤꯕꯒꯨꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯨꯔꯣꯀꯣ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯨꯏꯅ ꯍꯤꯡꯗꯧ ꯃꯥꯟꯗꯦ꯫ ꯑꯗꯨꯒ ꯁꯦꯅꯥꯄꯇꯤ ꯏꯟꯗ꯭ꯔ, ꯅꯍꯥꯛꯇꯤ ꯁꯤꯗ ꯂꯩꯍꯧꯔꯒꯦꯔꯥ, ꯅꯤꯡꯊꯦꯝꯒꯤ ꯇꯨꯡ ꯏꯟꯒꯦꯔꯥ, ꯑꯄꯥꯝꯕ ꯇꯧꯖꯔꯣꯀꯣ꯫ ꯅꯨꯃꯤꯠ ꯐꯕ ꯑꯃ ꯌꯦꯡꯂꯒ ꯆꯠꯅꯕ ꯇꯧꯔꯣ ꯅꯤꯡꯊꯦꯝ, ꯙ꯭ꯔꯨꯕ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯙ꯭ꯔꯨꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯏꯪ ꯇꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯅꯤ ꯈꯟꯕꯗ꯫ ꯅꯤꯡꯊꯦꯝꯅ ꯑꯉꯧꯕꯤꯗꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯑꯉꯧꯕꯤꯁꯨ ꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯂꯩꯃꯗꯤ ꯇꯥꯏꯕꯪꯉꯥꯟꯕ ꯄꯨꯈ꯭ꯔꯅꯤ ꯈꯟꯕꯗ ꯋꯥꯖꯔꯝꯃꯤ꯫ "ꯇꯥꯔꯤꯕ꯭ꯔꯣ ꯅꯤꯡꯊꯧ"꯫ "ꯑꯦ, ꯀꯩꯗꯧꯔꯦ ꯂꯩꯃ? ꯏꯁꯧ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯈꯨꯀꯧ ꯑꯁꯤꯕꯨ"꯫ "ꯏꯆꯥ ꯆꯅꯨꯂꯩꯃꯁꯦ ꯅꯨꯡꯁꯤꯕ꯭ꯔꯥ"꯫ "ꯂꯩꯃ, ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯨ? ꯏꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯅꯆꯥꯅ ꯀꯞꯄ ꯎꯔꯕ꯭ꯔꯣ ꯉꯁꯤꯐꯥꯎ"꯫ "ꯑꯁ ꯂꯩꯃ, ꯀꯔꯤꯅꯣ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤꯕꯨ? ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯍꯥꯏꯔꯛꯎ꯫ ꯏꯆꯥꯅ ꯀꯞꯄ ꯑꯩ ꯄꯥꯝꯗꯦ꯫ ꯏꯆꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯍꯜꯂꯣꯏꯀꯣ"꯫ "ꯏꯅꯤꯡꯊꯧ, ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ꯫ ꯇꯥꯏꯕꯪꯉꯥꯟꯕ ꯎꯗꯕꯗ ꯏꯆꯥ ꯆꯅꯨꯂꯩꯃꯁꯦ ꯀꯞꯇꯣꯏꯇ ꯇꯧ ꯂꯩꯔꯕꯅꯤꯀꯣ꯫ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯄꯗ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯄꯨꯈ꯭ꯔꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯆꯥ ꯆꯅꯨꯂꯩꯃꯁꯦ ꯀꯅꯥꯅ ꯊꯦꯝꯕꯤꯗꯧꯔꯤꯒꯦꯕ"꯫ ꯄꯨꯔꯦꯟ ꯍꯤꯌꯥꯏꯂꯩꯃꯅ ꯍꯥꯏꯔꯤꯕꯗꯣ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯤ꯫ "ꯂꯩꯃ, ꯏꯆꯥꯁꯤ
ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯒꯨꯟ ꯆꯦꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯀꯩꯗꯧꯔꯛꯄ ꯍꯥꯏꯕꯗꯣ ꯌꯦꯡꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯤꯡꯊꯦꯝ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈ꯭ꯔꯦ꯫ ꯙ꯭ꯔꯨꯕꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯈ꯭ꯔꯦ꯫ ꯏꯟꯗ꯭ꯔꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯙ꯭ꯔꯨꯕꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯀꯣꯅꯨꯡꯗ ꯊꯝꯗꯨꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯅꯣꯡꯃꯗꯤ ꯆꯅꯨ ꯂꯩꯃ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯍꯤꯌꯥꯏ ꯂꯩꯃꯅ ꯊꯦꯝꯂꯕꯁꯨ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯊꯦꯝꯂꯕꯁꯨ ꯆꯅꯨ ꯂꯩꯃꯗꯤ ꯀꯞꯄ ꯇꯣꯛꯂꯝꯗꯦ꯫ ꯀꯣꯅꯨꯡꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯊꯦꯝꯂꯕꯁꯨ ꯀꯞꯄꯗꯤ ꯇꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯍꯤꯌꯥꯏ ꯂꯩꯃꯅ "ꯑꯩꯗꯤ ꯁꯤ ꯊꯣꯛꯀꯅꯤ ꯈꯪꯕꯒꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯀꯞꯇꯨꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯊꯋꯥꯏ ꯊꯥꯕꯅ ꯍꯥꯜꯂꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯏꯆꯥꯁꯦ ꯅꯤꯡꯊꯦꯝꯒꯤ ꯀꯣꯅꯨꯡꯗ ꯆꯠꯄꯤꯗꯨꯅ ꯇꯥꯏꯕꯪꯉꯥꯟꯕꯒ ꯃꯤꯀꯨꯞ ꯑꯃꯠꯇ ꯁꯥꯟꯅꯍꯜꯂꯛꯎ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯁꯦ ꯊꯦꯝꯕ ꯉꯝꯂꯣꯏ"꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯔꯦꯟ ꯂꯥꯟꯃꯤ ꯈꯔꯒ ꯆꯅꯨ ꯂꯩꯃꯕꯨ ꯅꯤꯡꯊꯦꯝꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯀꯣꯅꯨꯡ ꯌꯧꯕꯒ "ꯊꯣꯡꯁꯪꯕ ꯀꯅꯥ ꯂꯩꯒꯦ? ꯏꯅꯤꯡꯊꯧ ꯄꯨꯔꯦꯟ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯌꯨ"꯫ ꯇꯟꯖꯥꯗꯨꯗ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯆꯅꯨ ꯂꯩꯃꯁꯨ ꯀꯞꯄ ꯇꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯁꯪꯕꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯗ "ꯏꯅꯤꯡꯊꯧ ꯄꯨꯔꯦꯟ ꯂꯥꯛꯏ" ꯍꯥꯏꯕꯒ ꯊꯤꯟꯊꯗꯅ ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯤꯡꯊꯦꯝꯒꯤ ꯅꯥꯛꯇ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯛꯄꯤꯕꯗꯤ ꯀꯔꯤ ꯑꯋꯥꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯒꯦ"꯫ "ꯅꯤꯡꯊꯦꯝ, ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯏꯆꯥ ꯆꯅꯨ ꯂꯩꯃꯁꯦ ꯇꯥꯏꯕꯪꯉꯥꯟꯕ ꯎꯗ꯭ꯔꯕꯗꯤ ꯀꯞꯄꯁꯦ ꯂꯦꯞꯄꯨ ꯌꯥꯗ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯅ ꯊꯦꯝꯂꯕꯁꯨ ꯀꯞꯄ ꯇꯣꯛꯇ꯭ꯔꯦ꯫ ꯏꯆꯥ ꯇꯥꯏꯕꯪꯉꯥꯟꯕꯗꯣ ꯄꯨꯊꯣꯔꯛꯎ ꯑꯝꯇ"꯫ ꯇꯟꯖꯥꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯉꯧꯕꯤꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯇꯥꯏꯕꯪꯉꯥꯟꯕꯅ ꯀꯞꯂꯤꯕꯗꯨ ꯃꯈꯣꯏꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯆꯥꯕꯨ ꯃꯍꯥꯔꯥꯅꯤꯗꯒꯤ ꯂꯧꯔꯨꯔꯒ ꯄꯝꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ꯫ ꯑꯁꯨꯝꯅ ꯆꯅꯨ ꯂꯩꯃ ꯑꯃꯗꯤ ꯇꯥꯏꯕꯪꯉꯥꯟꯕ ꯀꯞꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪꯉꯥꯟꯕꯅ ꯀꯞꯂꯛꯄꯗ ꯊꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯆꯅꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯆꯅꯨ ꯂꯩꯃꯁꯨ ꯀꯞꯂꯛꯄ ꯈꯨꯗꯤꯡꯒꯤ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯀꯞꯄ ꯊꯦꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯆꯅꯨ ꯂꯩꯃ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯂꯥꯏꯔꯦꯝꯕ ꯑꯃꯗꯒꯤ ꯇꯥꯗꯅ ꯐꯖꯔꯝꯃꯤ꯫ ꯆꯅꯨ ꯂꯩꯃ ꯂꯩꯁꯥꯕꯤ ꯐꯥꯔꯕꯗ ꯀꯞꯄꯗꯤ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯆꯅꯨ ꯂꯩꯃ ꯍꯦꯛ ꯍꯦꯛ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯀꯣꯏꯊꯤ ꯊꯤꯅꯔꯨꯕꯗ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯍꯦꯛ ꯍꯦꯛ ꯃꯥꯡꯂꯝꯃꯤ꯫ ꯊꯤꯅꯔꯨꯕꯗ ꯆꯅꯨ ꯂꯩꯃꯒꯤ ꯀꯣꯅꯨꯡꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯉꯧꯕꯤ, ꯄꯨꯔꯦꯟ, ꯍꯤꯌꯥꯏ ꯂꯩꯃ ꯄꯨꯟꯅ ꯋꯥ ꯇꯥꯅꯔꯒ ꯋꯥꯐꯝ ꯑꯃ ꯌꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯟꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯊꯦꯝ, ꯑꯩꯁꯨ ꯏꯆꯥꯁꯦ ꯁꯦꯟꯅꯕꯗ ꯄꯨꯟꯁꯤꯁꯦ ꯂꯣꯏꯈꯤꯗꯧ ꯃꯥꯜꯂꯛꯏ"꯫ ꯅꯤꯡꯊꯦꯝꯅꯁꯨ "ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯏꯆꯥ ꯇꯥꯏꯕꯪꯉꯥꯟꯕꯁꯦ ꯁꯦꯟꯅꯕꯗ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯄ ꯁꯣꯏꯗ꯭ꯔꯦ". "ꯑꯁꯨꯝꯅ ꯇꯧꯔꯁꯤ ꯅꯤꯡꯊꯦꯝ꯫ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯇꯥꯛꯄꯤꯌꯨ"꯫ ꯄꯨꯔꯦꯟꯅ ꯂꯩꯃꯃꯥꯗ ꯌꯦꯡꯂꯒ "ꯃꯃꯥꯁꯤꯁꯨ ꯃꯆꯥꯁꯦ ꯁꯦꯟꯅꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯦꯝ, ꯇꯥꯏꯕꯪꯉꯥꯟꯕꯒ ꯏꯆꯥ ꯆꯅꯨ ꯂꯩꯃꯒꯁꯦ ꯂꯨꯍꯣꯡꯕꯤꯔꯁꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯤꯈꯤꯕ꯭ꯔꯥ ꯉꯥꯎꯆꯠꯅꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ". ꯄꯨꯔꯦꯟꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯍꯤꯌꯥꯏ ꯂꯩꯃ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯑꯉꯧꯕꯤꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ ꯈꯪꯕꯗ ꯆꯅꯨ ꯂꯩꯃ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯆꯅꯨ ꯂꯩꯃꯅ ꯇꯥꯏꯕꯪꯉꯥꯟꯕꯕꯨ ꯎꯅꯤꯡꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯄꯥꯛꯊꯔꯒ ꯂꯣꯟꯅ ꯊꯣꯛꯂꯛꯄꯗꯨ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯅ ꯎꯠꯊꯣꯛꯈ꯭ꯔꯦ꯫ "ꯆꯅꯨ ꯂꯩꯃ, ꯀꯔꯤ ꯇꯥꯈ꯭ꯔꯒꯦ ꯄꯥꯛꯊ ꯌꯦꯡꯉꯤꯗꯨꯕꯨ"꯫ "ꯄꯨꯄꯨ, ꯑꯩ ꯃꯣꯏꯗ ꯇꯥꯏꯕꯪꯉꯥꯟꯕ ꯍꯣꯏꯗꯅꯤ". "ꯑꯣ, ꯏꯆꯥ ꯆꯅꯨ ꯂꯩꯃ, ꯄꯥꯈꯠꯇꯕꯤꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯗꯣ? ꯄꯨꯄꯨ ꯀꯧꯅꯨ, ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯒꯗꯕꯅꯤꯀꯣ"꯫ "ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕꯅꯣꯅꯦꯁꯦ? ꯑꯩꯅ ꯊꯕꯛ ꯈꯔ ꯌꯥꯝꯅ ꯁꯨꯕꯒꯤ ꯁꯛꯁꯤꯁꯨ ꯍꯅꯨꯔꯕꯅꯤꯅ ꯑꯗꯨꯅ ꯄꯨꯄꯨ ꯀꯧꯔꯤꯅꯤꯅꯦ". "ꯃꯕꯣꯛ, ꯑꯩ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯣ, ꯏꯃꯥ ꯍꯣꯏꯅ ꯈꯪꯗ꯭ꯔꯤꯉꯩ". ꯆꯅꯨ ꯂꯩꯃꯅ ꯅꯤꯡꯉꯥꯏ ꯍꯦꯟꯈꯤꯕꯅ ꯄꯨ ꯊꯥꯡ ꯉꯝꯗ꯭ꯔꯦ꯫ ꯃꯟꯇ꯭ꯔꯤ ꯁꯅꯥꯅꯨꯅ ꯆꯅꯨ ꯂꯩꯃꯕꯨ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯍꯜꯂꯤ꯫
ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯃꯟꯇ꯭ꯔꯤ ꯙ꯭ꯔꯨꯕꯅ ꯆꯅꯨ ꯂꯩꯃꯕꯨ ꯎꯅꯕ ꯄꯨꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪꯉꯥꯟꯕ ꯑꯃꯗꯤ ꯆꯅꯨ ꯂꯩꯃ ꯅꯣꯡꯃꯒꯤ ꯎꯅꯍꯧꯗꯕꯗ ꯂꯩꯕ ꯉꯝꯅꯔꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯁꯤꯗꯤ ꯀꯥꯟꯅꯗ꯭ꯔꯦ, ꯅꯨꯃꯤꯠ ꯑꯐꯕ ꯈꯔ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯄꯥꯟꯖꯤ ꯇꯥꯟꯅꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯦꯡꯅꯔꯦ꯫ ꯄꯥꯟꯖꯤꯅ "ꯏꯅꯤꯡꯊꯧ ꯑꯅꯤꯃꯛ ꯇꯥꯕꯤꯌꯨ, ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯩꯔꯦ꯫ ꯅꯤꯡꯊꯧ ꯅꯤꯡꯊꯦꯝꯅ "ꯃꯥꯃꯥ ꯄꯥꯟꯖꯤ, ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯉꯥꯏꯈꯤꯗꯣꯏꯅꯣ? ꯅꯨꯃꯤꯠ ꯃꯁꯤꯡꯗꯣ ꯍꯥꯏꯕꯤꯔꯛꯎ ꯑꯃꯨꯛꯇ꯫ ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯐꯕ ꯑꯣꯏꯒꯅꯤ"꯫ ꯑꯁꯨꯝꯅ ꯄꯥꯟꯖꯤꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯟꯖꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯅꯨ ꯂꯩꯃ ꯑꯃꯗꯤ ꯇꯥꯏꯕꯪꯉꯥꯟꯕ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯦꯝꯅ ꯄꯥꯏꯔꯝꯕ ꯅꯤꯡꯊꯧꯒꯤ ꯐꯝꯗꯨ ꯃꯆꯥꯅꯨꯄꯥ ꯇꯥꯏꯕꯪꯉꯥꯟꯕꯗ ꯁꯤꯟꯅꯕꯤꯈꯤ꯫ ꯆꯅꯨ ꯂꯩꯃꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯉꯥꯟꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯇꯥꯏꯕꯪꯉꯥꯟꯕꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ, ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥ ꯄꯨꯝꯕꯅ ꯇꯥꯏꯕꯪꯉꯥꯟꯕꯕꯨ ꯊꯥꯒꯠꯄ ꯂꯦꯞꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪꯉꯥꯟꯕ ꯑꯃꯗꯤ ꯆꯅꯨ ꯂꯩꯃ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫